Marshanso athingba piruda nupi magi maithongbu manastu handuna nungsini yengluri mikup khara michanaram nupi do wakhal laklabagum mamai sta laithokre Marshan nupi magi manakta nakna lepsilakduna yengba pelabra nupi do mamai ingangang silli mapuroiba oirabasu ikai jabani Marshan di makha tari ahidina hankhibu khangde nangdi nasam thadokpani hena phajaina aduga sambal pullagana maguna mahapi aigine takpairadi khangde nupi do paukhum pidi Marshan amuksu makha tari mamangda wakhana warakpa matamda natraga ahing pothaba yadaba matamda teresida kaduna ahingi phajababu yengba ayingba nungsit phohanduna langtaknarama wakhalbu themjinaba hotnabadi masing thingamdani yaukre ado bema ai tariya yambo ngasi nanga sumna nakna leptuna mafam sida leibase mahausa lairimbi magi khudolgi ningthibada nangna magun hapagum nangwandadi yengningbu pokhalli liri sichilakpa ahingba nungsittagi nangi maithong yengjaraga pothabasini hena nungaibagum phawalli wakhal pukning inghalli ngasidi tattana isani isada toina wahang tawjabasu hawri asuk ningthibi asuk nungsibi nangse karigi aigi punchida ihan hana thengnadabano nupido nupadugi pambomda ngathari nupadu sukhangna khaji konchinbi yambungi punchigi ahan banungsi khongloido aina oiba ngamhaudrabasu mikupsidagi hauraga yambungi lengdraba thamoidugi mapu oijabagi ayabado ifamda bibiyoko yamna waraba pothafam khanglakdraba mikupsingdasu nanakta punchi chuppa laiduna nungsi urum piba ngambidusu ai oige ko yambung oihandoini matamdi phajinduna thamba yadabana tek chatki sinthadi ipen jadri machinda poroksu soli yausang siloiraga gyan tana chenjaramadi kayam phani yung mamang oiradi dress nungase watinga sidagi khandana langthaba yaradamneba ngasi loya hoigi ahalaman chingna sinthagi mafi marol thilakpagi paw hairakpana loshinduna ngairibani leishi henbinasu mateng pangshinbiri sinthana inama ekhoi lekai mau anobi mayam thabal yawnani haibani inam sidi yawroidra yawroida aidi hanasu pakna chonglakte aduna haisu haideba adugidi aidake ado luhongdoksu wale aishu thabal chongba yawba yaroidra leisari kandam da kauthaninge me aibo adudi aisu khangdi ima sida hango yarambasu yaida tanja duda loyagi phone chulai hello ine hoi chakrabani ko yaurani hoi nongan badagi phone tawbana paide ibe manangama paidre khangadi hanjin tawrai do kaido baino ai nupi se kaida mangkhrage na thira iba yari taningdre ama hai taningde ama tawi pakti yingde adudi kaino nangna taningi ba yingni se ai de adoda khangde ko handak thabal chongdoini chen dangai mapan thok toidoi kaidro kaigino ikai doise aina migi mapot maran huralu baga lebra taningde da mari ikan kalladana nupi nena sintha phone do phat kai leishi hen bisu yengpham thokpa khare yenglamlaga thoklakli ahan sing laknabagi sillangbadi mangjowna na loirabani sinthadi kari mata yawbi banatte make sembada leishi hen bisu mathakta loishin bakari Marshan su ngasidi thabak chathokte nupi duna mingsel mangda changsin duna phamkhibaga nupa dusu tung oirapna leblai nupi du magi kebada changgadaba mapot machai singdu puthoi Marshan na chamna keyo nangdi chambana phajai henjina ke shingano nupi du su tumin nupa duna hairi du dawi yare adudai henjilurano manamanina karino amadi ipen dabana eyeliner du sangdai tawbani kada thonglon chilaga thamjasani aini yare haibadu doctor di leisi hen biso anam kanchilodre yellow color gi muka phane phi duga inchilli kuchu duna pan baga setliba illiba singdo
ꯆꯥꯅꯗꯕ ꯄꯛꯆꯗꯕ ꯇꯧꯗꯦ ꯗ꯭ꯔꯦꯁꯇꯣ ꯍꯣꯡꯕ ꯂꯣꯏꯔꯕꯗ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯕꯨ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯂꯦꯞꯍꯟ ꯃꯥꯅ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯁꯛꯇꯝꯗꯨꯕꯨ ꯄꯥꯝꯃꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯐꯣꯇꯣ ꯀꯥꯞꯄꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒ ꯁ꯭ꯇꯦꯇꯁꯇ ꯐꯣꯇꯣ ꯑꯃ ꯈꯟꯗꯨꯅ ꯊꯥꯒꯠꯂꯤ ꯏꯁꯩ ꯍꯥꯞꯇꯨꯅ ꯀꯦꯞꯁꯟꯗꯅ ꯑꯕꯦꯝꯃ ꯅꯪꯗꯤ ꯌꯥꯝꯕꯨꯡꯒꯤ ꯊꯋꯥꯏꯅꯤ ꯄꯨꯝꯅꯃꯛꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯃꯝꯂꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯃꯉꯥꯜ ꯄꯤꯔꯤꯕꯤ ꯊꯥꯖꯅꯤ ꯋꯥꯔꯕ ꯁꯣꯟꯊꯔꯕ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯕꯨ ꯏꯪꯊꯍꯟꯕꯤ ꯂꯥꯏꯖꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯈꯛꯀꯤ ꯑꯣꯏꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯃꯤꯀꯨꯞꯁꯤꯒꯨꯝ ꯑꯗꯨꯃꯛ ꯂꯩꯌꯨꯀꯣ ꯅꯪꯒꯤ ꯃꯤꯅꯣꯛꯐꯝꯁꯨ ꯑꯩꯅ ꯑꯣꯏꯒꯦ ꯅꯪꯅ ꯑꯩꯒꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯕꯒꯨꯝ ꯑꯩꯁꯨ ꯅꯪꯒꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯒꯦ ꯅꯨꯡꯁꯤꯃꯟꯈ꯭ꯔꯦ ꯅꯪꯁꯦ ꯁ꯭ꯇꯦꯇꯁꯀꯤ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯟ ꯇꯧꯈꯤꯕ ꯃꯤꯁꯛꯇꯣ ꯄꯥꯏꯈꯣꯝꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯣꯅꯤꯡꯕꯒꯤ ꯏꯃꯣꯖꯤ ꯑꯃ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯏ ꯃꯥꯔꯁꯟꯁꯨ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯖꯤꯜꯂꯤ ꯆꯥꯛꯅꯝꯁꯦ ꯀꯥꯏꯗꯒꯤ ꯋꯥꯅ ꯌꯥꯗ꯭ꯔꯦ ꯃꯨꯠꯀꯁꯦ ꯑꯝꯇ ꯆꯥꯏꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯅꯨꯄꯤ ꯐꯪꯗꯕ ꯃꯤꯅꯗꯤ ꯈꯪꯕ ꯍꯧꯅꯗꯦꯕ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯊꯨꯅ ꯑꯣꯐꯂꯥꯏꯟ ꯆꯠꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯌꯥꯝꯕꯣ ꯃꯈꯥꯗ ꯇꯧꯒꯗꯕ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯒꯦ ꯑꯝꯇ ꯌꯦꯡꯂꯨꯒꯦ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯦꯡꯉꯨꯔꯣ ꯑꯗꯣ ꯁꯝꯕꯣꯟꯗꯨꯗꯤ ꯊꯥꯗꯣꯛꯀꯅꯨꯀꯣ ꯑꯩꯒꯤ ꯃꯥꯡꯗ ꯈꯛ ꯊꯥꯗꯣꯛ ꯑꯇꯩꯒꯤ ꯃꯥꯡꯗꯗꯤ ꯊꯥꯗꯣꯛꯀꯅꯣꯕ ꯍꯣꯏ ꯌꯥꯝꯕꯣ ꯅꯨꯄꯤꯗꯨ ꯊꯣꯛꯈꯤꯕꯒ ꯃꯥꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯖꯩ ꯑꯩ ꯅꯨꯄꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯎꯔꯒ ꯐꯖꯔꯦ ꯅꯨꯡꯁꯤꯕꯅꯁꯨ ꯉꯥꯎꯔꯦ ꯄꯥꯏꯈꯣꯝꯕꯗꯣ ꯃꯥꯔꯁꯟꯅ ꯑꯣꯐꯂꯥꯏꯟ ꯆꯠꯈꯤꯕꯗꯨꯗ ꯅꯣꯔꯃꯦꯜ ꯀꯣꯜꯗ ꯑꯣꯏꯅ ꯇꯧꯔꯛꯏ ꯃꯥꯔꯁꯟꯁꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯄꯥꯏꯈꯠꯂꯤ ꯄꯥꯏꯈꯣꯝꯕ ꯃꯥꯔꯁꯟꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯠꯇꯦ ꯁꯦꯡꯅ ꯂꯣꯌꯥ ꯅꯣꯌꯥꯅꯤꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯤꯗꯨ ꯁꯠ ꯁꯠ ꯊꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯀꯥꯞꯁꯤꯜꯂꯛꯀꯗꯕ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯅꯣꯏꯗꯤ ꯅꯣꯡꯃꯗ ꯅꯃꯥꯟꯅꯕꯁꯦ ꯅꯨꯄꯤ ꯐꯪꯗ꯭ꯔꯦꯅ ꯊꯤꯕꯤꯔꯛꯄ꯭ꯔꯥ ꯅꯣꯛꯅꯗꯣꯏꯒ ꯀꯔꯤꯝꯅꯗꯣꯏꯒ ꯅꯨꯄꯤꯕꯨ ꯂꯝꯕꯤ ꯂꯝꯖꯥꯎꯗꯒꯤ ꯍꯦꯛꯇ ꯐꯥꯕꯤ ꯌꯥꯕ꯭ꯔꯣ ꯃꯤ ꯑꯄꯥꯝꯕ ꯅꯨꯄꯤꯗꯣ ꯅꯈꯨꯠ ꯊꯤꯜꯂꯨ ꯂꯣꯌꯥ ꯏꯕꯥꯅꯤꯅ ꯄꯤꯒꯦ ꯍꯥꯏꯔꯤꯗꯅ ꯅꯪꯅ ꯌꯥꯖꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯂꯥꯜꯂꯤꯁꯤ ꯀꯅꯥꯅꯣꯕ ꯍꯣ ꯑꯩꯁꯨ ꯑꯄꯥꯝꯕꯗꯣ ꯂꯩꯇꯗꯅ ꯇꯧꯔꯤꯕꯅꯤ ꯂꯩꯔꯒꯕꯨ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯅꯪꯅ ꯐꯥꯎ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯇꯣꯀꯥ ꯊꯤꯔꯤꯕ ꯈꯨꯊꯤꯗꯨꯒ ꯅꯨꯄꯤ ꯁꯦꯝꯃꯨꯔꯒ ꯑꯩ ꯖꯦꯜ ꯌꯧꯍꯧꯁꯤꯔꯣ ꯇꯤꯟꯅꯕꯗ ꯀꯥꯟꯅꯗꯕ ꯄꯥꯄꯤ ꯉꯥꯛꯇꯅꯤ ꯅꯣꯏ ꯑꯅꯤꯃꯛ ꯏꯍꯦ ꯁꯥꯎꯈꯤꯅꯣ ꯃꯤ ꯄꯥꯏꯈꯣꯝꯕ ꯅꯪꯕꯨ ꯍꯟꯗꯛ ꯏꯁꯇꯣꯔꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯗꯣ ꯑꯗꯨꯗ ꯄꯣꯁ ꯇꯥꯕꯤ ꯑꯃ ꯌꯦꯡꯍꯧꯔꯁꯤ ꯑꯗꯨꯗꯩ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯈꯨꯅꯨꯡ ꯆꯨꯕꯤꯁꯤꯡꯗꯨꯗꯩ ꯈꯟꯗꯣꯏꯕ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯅꯦ ꯅꯪꯕꯨ ꯈꯨꯡꯒꯪ ꯅꯨꯄꯤꯅ ꯍꯦꯟꯕꯤꯅꯤ ꯌꯨꯝ ꯀꯩ ꯀꯣꯏꯕ ꯍꯩꯕ ꯀꯥꯟꯅꯗꯦ ꯂꯣꯌꯥꯗꯣ ꯀꯟꯐꯔꯦꯟꯁ ꯄꯤꯁꯤꯜꯂꯣ ꯅꯪꯉꯣꯟꯗꯩ ꯀꯣꯛ ꯇꯧꯕꯅ ꯀꯔꯤ ꯀꯥꯏꯕ ꯌꯥꯗꯕ ꯑꯃ ꯂꯩꯗꯅ ꯇꯧꯔꯤꯅꯤ ꯄꯥꯏꯈꯣꯝꯕꯁꯨ ꯁꯥꯎꯅꯤꯡ ꯂꯣꯌꯥꯗ ꯐꯣꯟ ꯇꯧꯏ ꯑꯃꯗꯨꯁꯨ ꯁꯤꯟꯊꯥꯅ ꯐꯣꯟ ꯊꯝꯈ꯭ꯔꯕꯅꯤꯅ ꯂꯣꯌꯥꯁꯨ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯅꯨꯄꯤꯅ ꯉꯝꯕ ꯃꯣꯔꯥ ꯐꯣꯟ パイꯕꯤꯗ꯭ꯔꯕꯣ ꯋꯦꯇꯤꯡꯒ ꯂꯩꯔꯝꯗ꯭ꯔꯤꯁꯦ ꯈꯟꯅꯕ ꯍꯧꯒꯦꯅꯔꯣ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯔꯤꯕ ꯋꯥꯅꯤ ꯅꯕꯥꯏꯅ ꯋꯥꯔꯤ ꯁꯥꯅꯤꯡꯉꯦꯌꯦ ꯀꯟꯐꯔꯦꯟꯁ ꯍꯥꯞꯄꯣ ꯄꯥꯏꯈꯣꯝꯕꯁꯨ ꯀꯟꯐꯔꯦꯟꯁ ꯄꯤ ꯅꯣꯏꯅ ꯁꯦꯟꯅꯕ ꯑꯩ ꯆꯪꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯇ꯭ꯔꯕ ꯑꯩꯅ ꯅꯣꯏ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯀꯥꯏꯅꯍꯟꯗꯧꯔꯤꯕꯅꯤ ꯍꯟꯗꯛꯇꯤ ꯏꯕꯥꯏ ꯑꯁꯤ ꯑꯉꯥꯎꯕꯤꯔ ꯑꯐꯩꯕꯤꯔ ꯑꯝꯇ ꯊꯤꯔ ꯄꯤꯈꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯃꯤꯍꯧ ꯆꯪꯃꯟꯗꯅ ꯏꯆꯥꯒ ꯌꯥꯎꯗꯕ ꯇꯥꯔꯦ ꯐꯠꯆꯗꯦꯍꯦ ꯅꯪꯁꯨ ꯅꯕꯥꯏ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯊꯧꯒꯜꯂꯣꯟꯗꯨꯐꯥꯎꯗꯤ ꯊꯝꯃꯨꯗꯅ ꯄꯥꯏꯈꯣꯝꯕ ꯅꯪꯅ ꯈꯔ ꯀꯣꯝꯕ ꯍꯥꯏꯗꯨ ꯊꯣꯛꯑꯦ ꯄꯥꯈꯪ ꯄꯨꯝꯁꯦꯡ ꯑꯣꯏꯔꯤꯕꯅꯤꯅ ꯑꯊꯤꯡꯕ ꯑꯌꯦꯠꯄ ꯄꯤꯕꯤꯅꯕ ꯅꯨꯄꯤ ꯑꯃ ꯀꯩ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯅꯨꯡꯁꯤꯊꯦꯜ ꯈꯨꯟꯗ ꯏꯁꯇꯣꯔ ꯑꯃ ꯍꯥꯡꯕꯩꯗꯨꯒ ꯆꯦꯛꯀꯣꯟꯗꯨꯒ ꯑꯝꯇ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯨ ꯅꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯎꯁꯤꯠꯇ꯭ꯔꯦ ꯐꯩ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯐꯣꯟꯗꯨ ꯄꯨꯜꯂꯞ ꯀꯛꯊꯠꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯍꯧꯏ ꯃꯈꯥꯗꯅꯤ ꯂꯣꯌꯥꯒꯤ ꯃꯅꯦ ꯍꯣꯏꯁꯨ ꯌꯧꯔꯛꯇꯨꯅ ꯃꯌꯥꯝꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯄ ꯃꯆꯨꯗꯣ ꯏꯅꯦꯅ ꯂꯩꯔꯕꯅꯤ ꯏꯃꯧꯅ ꯑꯄꯥꯝ ꯄꯥꯝꯗꯗꯨꯁꯨ ꯌꯦꯡꯉꯣꯀꯣ ꯏꯅꯦ ꯍꯣꯏꯅ ꯄꯤꯕꯤꯔꯛꯄꯁꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯅꯪꯕꯨ ꯑꯅꯥ ꯑꯌꯦꯛꯀꯗꯤ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯎꯗꯤꯌꯦ ꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄ ꯃꯇꯝꯅꯤ ꯅꯥꯅꯤꯀꯣ ꯍꯩ ꯔꯥ ꯑꯁꯤꯟ ꯑꯔꯥꯛꯀ ꯆꯥꯁꯤꯟꯒꯅꯨ ꯁꯤꯟꯊꯥꯗꯣ ꯍꯣꯏ ꯍꯣꯏ ꯈꯨꯝꯖꯔꯕꯁꯨ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩꯃꯍꯣꯏꯒ ꯑꯃꯨꯛ ꯋꯥꯔꯤ ꯇꯧꯏ ꯏꯅꯝꯁꯤ
ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯔꯣꯏ ꯄꯣꯠꯀꯤꯗꯨꯅ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤ ꯂꯣꯏꯕꯒ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯌꯨꯝꯁꯨ ꯃꯤ ꯋꯥꯠꯂꯕꯅꯤ ꯍꯣꯏ ꯍꯣꯏ ꯏꯅꯥꯎ ꯍꯣꯏꯅ ꯁꯤꯅ ꯐꯔꯦꯅ ꯂꯦꯞꯂꯛꯄ ꯃꯇꯝꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯌꯥꯗ ꯌꯥꯔꯕꯅꯤ ꯂꯨꯍꯣꯡꯕꯁꯤ ꯈꯛꯇꯕꯨ ꯑꯩꯈꯣꯏꯅ ꯊꯧꯗꯣꯛꯇꯣ ꯑꯅꯤ ꯁꯨꯖꯤꯟꯗꯧꯔꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯏꯅꯝꯁꯤ ꯑꯆꯥ ꯑꯊꯛ ꯇꯧꯗꯨꯅ ꯃꯌꯥꯝꯗꯨꯁꯨ ꯍꯟꯅꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟꯕ ꯍꯧꯋꯤ ꯂꯩꯃꯅ ꯕꯦꯃꯥ ꯅꯪꯁꯨ ꯅꯐꯤ ꯅꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯇꯅ ꯅꯅꯝꯃꯒꯤ ꯃꯇꯦꯡꯁꯨ ꯈꯔ ꯄꯥꯡꯁꯤꯜꯂꯨ ꯅꯪꯅꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤ ꯍꯩꯅꯕ ꯅꯤꯡꯊꯤꯅ ꯇꯝꯁꯤꯟꯗꯧꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯅꯌꯨꯝꯗꯣ ꯄꯥꯅꯤꯡꯉꯤꯒꯦ ꯏꯃꯥꯁꯦ ꯑꯩꯁꯨ ꯂꯣꯏꯅ ꯍꯩꯕ ꯇꯝꯗ꯭ꯔꯕꯁꯨ ꯌꯥꯔꯤ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯁꯤꯗ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯍꯩ ꯇꯥꯅꯤꯡꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯅꯪꯅ ꯅꯨꯡꯉꯥꯏꯊꯣꯛꯄꯗ ꯃꯧꯁꯤꯗꯤ ꯎꯀꯥꯏ ꯇꯛꯏꯅꯦ ꯅꯊꯛꯀꯤ ꯑꯍꯜꯅꯤ ꯅꯈꯥꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯤ ꯑꯃꯅ ꯑꯃ ꯉꯥꯡꯕꯗ ꯅꯪꯅ ꯇꯔꯥ ꯈꯨꯝꯅꯕ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯗꯕꯨ ꯀꯔꯝꯅ ꯃꯤ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯌꯥꯗꯣꯏꯅꯣ ꯊꯥꯕꯜꯒꯤ ꯏꯔꯥꯡ ꯑꯣꯏꯔꯤꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯈꯨ ꯀꯥꯝꯂꯤꯕꯗꯣ ꯍꯣꯏ ꯃꯥꯅꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯅꯨꯡꯉꯥꯏꯊꯣꯛꯇꯅ ꯂꯥꯡꯊꯣꯛꯇꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯇꯧꯔꯨꯕ ꯌꯥꯒꯗ꯭ꯔꯣ ꯏꯊꯛ ꯏꯔꯥꯡꯗꯣ ꯌꯥꯎꯅꯤꯡꯂꯕꯗꯤ ꯀꯔꯤꯒꯤ ꯈꯠꯂꯤ ꯆꯦꯜꯂꯨꯔꯤ ꯆꯦꯜꯂꯨꯕ ꯊꯈꯥꯏ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯒꯗ꯭ꯔꯣ ꯌꯥꯔꯣꯏ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯄꯤꯕꯗꯤ ꯅꯠꯇꯦꯗꯅ ꯅꯪꯒꯤ ꯅꯕꯨꯛ ꯊꯛꯄꯤꯕ ꯊꯛꯄꯤꯗꯕ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯃꯤꯌꯥꯝꯅ ꯈꯖꯤꯛꯈꯛ ꯉꯥꯡꯅꯈꯤꯕꯗꯅꯦ ꯏꯀꯥꯏ ꯐꯤꯔꯨꯞ ꯍꯦꯛꯇ ꯅꯪꯒꯗꯧꯔꯤꯕꯅꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡꯐꯝ ꯍꯥꯏꯕꯁꯤ ꯂꯨꯈ꯭ꯔꯕꯖꯥꯠꯅꯤ ꯁꯤꯟꯊꯥ ꯈꯨꯝꯂꯨꯗ꯭ꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯀꯩꯁꯨ ꯍꯥꯏꯖꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯤ ꯏꯌꯥꯝ ꯌꯥꯝꯕꯁꯨ ꯅꯠꯇꯕꯗꯨꯒꯤ ꯃꯧꯃꯥꯒ ꯅꯤꯡꯉꯣꯜꯗꯨꯒ ꯂꯧꯇꯥꯟꯅꯕꯁꯨ ꯄꯥꯝꯖꯗꯕꯅ ꯂꯟꯆꯦꯟꯕꯤꯁꯨ ꯃꯥꯔꯁꯟꯅ ꯊꯝꯂꯛꯄ ꯁ꯭ꯇꯦꯇꯁꯇꯨ ꯎꯔꯤ ꯊꯑꯣꯏꯅ ꯎꯔꯁꯅꯨ ꯃꯇꯥꯒꯨꯝ ꯊꯝꯂꯛꯄꯅꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯁꯨ ꯉꯝꯗ ꯁ꯭ꯇꯦꯇꯁꯇꯨ ꯎꯕꯗ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯆꯥꯛꯆꯔꯤ ꯃꯥꯒ ꯈꯪꯅꯕ ꯃꯇꯝꯗꯁꯨ ꯃꯥꯔꯁꯟꯗꯤ ꯁ꯭ꯇꯦꯇꯁ ꯇꯣꯏꯅ ꯊꯝꯗꯦ ꯑꯃ ꯑꯅꯤꯈꯛ ꯃꯥꯅ ꯀꯥ ꯍꯦꯟꯅ ꯄꯥꯝꯖꯔꯛꯂꯕ ꯅꯨꯡꯁꯤꯖꯔꯛꯂꯕ ꯃꯇꯝꯗ ꯇꯧꯕꯅꯤ ꯃꯥꯅ ꯈꯔ ꯊꯥꯒꯠꯂꯛꯄ ꯍꯥꯏꯔꯒꯅ ꯄꯥꯏꯈꯣꯝꯕ ꯂꯣꯌꯥ ꯑꯅꯤꯒ ꯆꯠꯄꯒꯤꯅꯤ ꯑꯗꯨꯕꯨ ꯅꯥꯀꯟꯗꯒꯤ ꯍꯦꯟꯗ꯭ꯔꯤꯛꯁꯅ ꯐꯣꯟꯗꯨ ꯂꯧꯈ꯭ꯔꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯦ ꯅꯪꯁꯦ ꯁꯨꯛꯂꯧ ꯂꯧꯗꯦ ꯁꯤꯒꯨꯝꯕ ꯃꯔꯝ ꯃꯆꯥꯁꯤꯅ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯆꯥꯎꯕꯤ ꯑꯣꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡꯁꯦ ꯊꯨꯒꯥꯏꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯟꯒꯅꯨ ꯏꯔꯥꯟꯗꯨ ꯌꯥꯔꯦ ꯏꯁꯥꯅꯁꯨ ꯌꯥꯖꯈ꯭ꯔꯦ ꯁꯤꯗ ꯀꯔꯤ ꯄꯦꯟꯗꯕꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯝꯂꯤꯁꯦ ꯂꯟꯆꯦꯟꯕꯤ ꯀꯩꯁꯨ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯝꯗ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ ꯍꯦꯟꯗ꯭ꯔꯤꯛꯁꯨ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯅꯔꯤꯕ ꯌꯨꯝꯕꯥꯟꯗꯣ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯔꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯣꯌꯥꯗꯦ ꯁꯤꯟꯊꯥꯒꯤ ꯊꯥꯔꯛꯄ ꯐꯣꯇꯣꯁꯤꯡꯗꯨ ꯆꯤꯡꯈꯠ ꯍꯟꯖꯤꯟ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ ꯑꯃ ꯈꯟꯗꯨꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠꯂꯤ My beautiful dear future wife, I just want you to know how important you are to me, knowing that you care and understand me. I just want you to know how wonderful it is having you as my fiancé, knowing that you are always there for me, that you will always be my best partner. I love you, Tamuchaki Sanathoibi. Somdana kamdauri, Caroline, napandu mayayta singnabu chamtharaklabra khangde. Thohenbigi nakta lai. Thohenbida haijakrabadi, chanubu thembadi lairi. Thohenbisu, thabak ama chatki haiduna, loshinduna thoglakpani. Caroline na itha thazada leplambado, khazikti ngakpa phawi. Aduba haujikti, makhoi khudingmak, wakhal mapung pharaba, aphafatta mamutana khantaba ngamlaba matamni. Mamanggi thaudoktuna, marupki marakta, yeknabagi sambal ama, punchigi khaduna laibadi aphaba natte haiba wakhal sina, mana hana kauri. Caroline, nangdi kai je satloino? Udaba sukuire yam thazadi. Lao, manung changse. Sida nang unage na lakpani. Lao koiruno, manung da changse. Thohenbina Caroline bu pushinduna changlai. Caroline ikoi jai. Nangdi kai hotnarige. Kaishu thoidok bu hotnadida. Exam macha tharaga angang tuition khara dauri.
Nangdi Aiso kaisu thoidokpa tawdi ngarang interview ma pigena chalubani adabu khalaktre as kaino interview bu ngarang tawraga ngasi khudakta haidokpro kai thabakno mall gi manager gi post ni kaino adudi mi miyam ama thajinnaramgani ngasi asingbai haidokpro natraga khalakani haibagi confidence watlirabana sana bai interview do aigumbagi oiramdre kaino nang haise ayamta gyan tahalo moldugi mapuda leishihenbigi nupa oirami thoyenbidi wa ngangkhidre Caroline makhatari ngarangi interview shida aibu saruk yaba phanganbiraktrabasu punsigi kanana su tambira aroidaba paramadi tambire kaino kaidora ino thoyenbe ai mangaire aingondagi henba leitre haina kakhiba napalda ngasidi aise kayada matik charamdrabanu aduk sengna punjabana khoigi maraktasu aina ipang pangjabi chanubu inchin duna noigi marakta singjep thana bo hotnabiba wakhal sontharaba masana duna leiriba maruptugi mateng pangbagi mahutta henda dum haraukhiba aisibu hingbagi kanaribra thohenbi phana sauning dunasu Caroline bu themjinbi soidaba ngamdaba landaba ngamba mibu kana leibage nangna ngasi nasage asoiba semdoktuna mafamsida laklibase nangse khwaidagi phaba mini wakhal sontagano aduga matung tabadadi phattaba amotpa wakhal singdo lapna thamkro aina sumata mamada haikibuduni aikhoi miyoibana napalba hek yauraklaba kaidau ngaidasu nungaina hingba ngamlaroidabani tomthinna chanubu mafam amada puduna lai ngasidi nupa nupi anido ikoi koinaba matawdo mangkhre tomthinnasu chanugi pukjal khangbana nungshina loina birabani oiraroidaba wakhaludagi tapna thadokcharakpa haujari masana Matay manaw anido yausanggi pochai laibala leishihenbina aigidi leidrasu yari yambo luhongba sukoi banate phiron ahanba singdo khara khak ngairi lauthokduna shena bahauba adugi sarok ichangi oina leibirasi nangna yumdagi purakpani dana shina yambungna kumamagi harau kumai lakpagi nungshina nangna pamba khalanduna leidoini ichangi su leini aduga thoibigisu yausangi kai kaino thenbiramse thoibigidi inamohina leiramani yambo as abema nangshiriba aduna mi mama mapana nungshina machagine haina leibani dana sina magi mamona leidoiba nungshina kum amada numit mangani khaktani angang singgi haraujabi yausang pangthoklisi yamba yamdabana tongana thamlaga aidi jahi khudingi aina angamba dum tawni yambong paisa loini na tawbani aina kaimta thokpasu nattabani na adugi wakhaldo lapna tham taliba paisa se sizina nabani upu manungda hapchilaga khaktham na boirabadi karigi wana chacharudoino nungai ni yumda leithoklamba yadro aduga nang sel thoi thokte do ngasidagi ingonda haigano yambong na talise nangi su charuk yawrini nangi haibu yambong gi nakta apamba shi leibiyo si jagi atay aibu punchigi oina nungsibiduna inakta lengdana khaklayo sinataba henba matai pamte ataydi nangi awatpamta yambungna lehaloi khangde mina hainariba singse taruraga amuk pakhalai mina kari hainariba napina sel thoktabase napani hekta laithokpirai maga manaba thakto pamlai hairiba aduna nupa kharagi wani yambong bodo main tawni nangbu thajabrane nupa bo kamaina suktok tawro oina laina haidoino abema nangai she thajadabra thajaye lam henbi oibadi yade ko lam helasu aina yaba mohong de hen tawba nang paisa gi kai gi atai yam tama thasagano yumse
ꯐꯖꯅ ꯆꯤꯀꯣꯟ ꯅꯀꯣꯟꯕ ꯍꯩꯅꯕ ꯍꯣꯠꯅꯧ. ꯍꯣꯏ ꯌꯥꯝꯕꯣ. ꯑꯅꯤꯗꯨꯁꯨ ꯃꯨꯀꯥ ꯁ꯭ꯋꯤꯠ ꯌꯣꯟꯐꯝꯗ ꯍꯥꯟꯅ ꯆꯪꯂꯛꯏ. ꯃꯥꯔꯁꯟꯅ ꯇꯧꯗꯨꯅ ꯃꯆꯨꯗꯨꯁꯨ ꯈꯜꯂꯤ. ꯅꯨꯄꯤꯗꯨꯅꯒ ꯋꯥ ꯉꯥꯡꯕ ꯅꯪꯍꯧꯕ ꯅꯠꯇꯦ. ꯃꯥꯅ ꯈꯪꯅ ꯂꯩ. ꯇꯣꯞ ꯕ꯭ꯂꯥꯎꯁ ꯈꯔꯁꯨ ꯅꯨꯄꯤꯗꯨꯗ ꯈꯜꯍꯟꯗꯨꯅ ꯂꯩꯔꯤ. ꯃꯆꯜꯒꯤꯁꯨ ꯌꯥꯎꯅ ꯂꯩ. ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯒ ꯂꯣꯏꯕꯒ ꯑꯃꯨꯛ ꯈꯣꯡꯎꯞ ꯌꯣꯟꯐꯝ ꯑꯃꯗ ꯍꯥꯟꯅ ꯆꯪꯂꯛꯏ. ꯐꯝꯐꯝꯁꯤꯗ ꯐꯝꯃꯣ ꯕꯦꯝꯃ. ꯌꯥꯝꯕꯨꯡ ꯅꯪꯒꯤ ꯆꯥꯟꯅꯒꯗꯕ ꯈꯣꯡꯎꯞ ꯌꯦꯡꯒꯦ. ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯏꯜꯂꯤ. ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯥꯔꯁꯟꯗ ꯅꯣꯂꯨꯛꯄ ꯃꯇꯧ ꯎꯠꯄ ꯎꯏ. ꯃꯦꯔꯨꯟ ꯁꯦꯟꯗꯜ ꯍꯤꯜꯁꯇꯣ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯐꯝꯊꯩ. ꯅꯨꯄꯤꯗꯨꯗ ꯁꯥꯏꯖ ꯍꯪꯂꯨꯗꯦ. ꯃꯥꯅ ꯈꯟꯗꯨꯅ ꯈꯪꯅꯕ ꯍꯣꯠꯅꯩ. ꯃꯥꯔꯁꯟ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯈꯣꯡꯗꯣ ꯄꯥꯏꯔꯛꯏ. ꯅꯨꯄꯤꯗꯨ ꯏꯈꯪ ꯈꯪꯅ ꯇꯧꯍꯩꯗꯦ ꯌꯥꯝꯕꯣꯛ. ꯈꯣꯡꯎꯞ ꯌꯣꯜꯂꯤꯕꯁꯤꯡꯅ ꯃꯤꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯑꯆꯥ ꯆꯥꯗ ꯌꯦꯡꯂꯤꯁꯦ ꯎꯕ ꯅꯠꯇ꯭ꯔ ꯕꯦꯝꯃ? ꯑꯗꯨꯏꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯡ ꯁꯣꯛꯄ ꯇꯧꯍꯩꯗꯦ ꯌꯥꯝꯕꯣꯛ. ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯃꯣꯏꯅꯕꯨ ꯁꯦꯡꯂꯕꯗꯤ ꯐꯠꯇꯕ ꯍꯥꯏꯕꯗꯣ ꯂꯩꯇꯕꯅꯤ. ꯅꯨꯄꯤ ꯅꯣꯏꯁꯦ ꯅꯁꯥꯅ ꯇꯣꯜꯍꯟꯖꯕꯅꯤ. ꯁꯤꯁꯨ ꯂꯞ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯅꯦ ꯍꯥꯏꯅ ꯈꯟꯗꯣꯛ. ꯅꯪ ꯅꯨꯄꯥꯗꯤ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯉꯥꯛꯇ ꯇꯧꯔꯛꯀꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯎꯞꯇꯨ ꯃꯥꯅ ꯐꯖꯅ ꯇꯣꯡꯁꯤꯟꯕꯤ. ꯍꯥꯟꯅꯒꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯞꯁꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯌꯥꯝꯅꯁꯨ ꯈꯪꯃꯟꯈ꯭ꯔꯦ ꯅꯨꯄꯥꯁꯤ. ꯂꯩꯔꯤꯕ ꯏꯁꯇꯥꯞ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯃꯈꯣꯏ ꯁꯔꯒꯤ ꯃꯇꯧꯗ ꯃꯌꯥ ꯎꯝꯁꯤꯟꯅꯤ ꯀꯥꯎꯅꯈ꯭ꯔꯕꯅꯤ. ꯁꯤ ꯆꯠꯂꯒ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ. ꯅꯪꯅ ꯆꯠꯄꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯗꯤꯖꯥꯏꯟꯗ ꯑꯣꯏꯅ ꯌꯦꯡꯗꯣꯏꯅꯤ. ꯅꯨꯄꯤꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯏ. ꯍꯤꯜꯁꯅꯦ ꯍꯥꯏꯔꯁꯨ ꯀꯥ ꯍꯦꯟꯅ ꯋꯥꯡꯕꯗꯨ ꯅꯠꯇꯦ. ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯆꯠꯄꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ. ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯣ ꯅꯨꯄꯥ ꯃꯥꯅ ꯍꯦꯟꯅ ꯈꯪꯁꯤꯟ ꯎꯁꯤꯟꯕꯤꯈꯤ. ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯕꯦꯝꯃ? ꯑꯇꯣꯞꯄꯗ ꯌꯦꯡꯁꯤꯔꯥ? ꯃꯥꯔꯁꯟ ꯑꯇꯣꯞꯄ ꯗꯤꯖꯥꯏꯟꯗ ꯈꯨꯅꯤꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯗꯕꯤ ꯈꯔ ꯌꯦꯡꯗꯨꯅ ꯅꯨꯄꯤꯗꯨꯗ ꯄꯛꯆꯕ ꯇꯣꯡꯁꯤꯟꯕꯤꯗꯨꯅ ꯌꯦꯡꯍꯜꯂꯤ. ꯅꯨꯄꯤꯗꯨꯅ ꯑꯄꯥꯝꯕꯒꯤ ꯃꯇꯧ ꯈꯖꯤꯛ ꯎꯠꯈꯤꯕꯁꯤꯡꯗꯣ ꯄꯦꯛ ꯇꯧꯍꯜꯂꯤ. ꯃꯥꯅ ꯐꯅ ꯐꯖꯩ ꯈꯟꯖꯗꯨꯅꯁꯨ ꯅꯨꯄꯤꯗꯨꯅ ꯃꯥꯏꯊꯣꯡ ꯁꯨꯛꯈꯤꯕ ꯑꯃꯠꯇ ꯅꯪꯅ ꯈꯜꯂꯤꯕꯗꯒꯤ ꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯅ ꯃꯔꯩ ꯌꯦꯠꯂꯨꯗꯦ. ꯅꯨꯄꯤꯗꯨꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯃꯛ ꯍꯣꯏ ꯐꯖꯩ ꯍꯥꯏꯕ ꯉꯥꯛꯇꯅꯤ. ꯈꯣꯡꯎꯞꯇꯨ ꯃꯔꯤꯃꯨꯛ ꯂꯧꯔꯒ ꯑꯇꯣꯞꯄ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯁꯥꯒꯤ ꯗꯨꯀꯥꯟꯗꯨꯗ ꯆꯪꯂꯛꯏ. ꯑꯗꯨꯗꯗꯤ ꯊꯣꯏꯅ ꯃꯇꯝ ꯂꯧꯅꯗꯦ. ꯍꯦꯟꯖꯥꯊꯣꯏꯕꯤꯒ ꯅꯍꯥꯟꯅ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯈꯤꯕꯅ ꯃꯥꯅ ꯑꯄꯥꯝꯕꯁꯤꯡꯗꯣ ꯉꯔꯥꯡꯅ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯍꯟꯈ꯭ꯔꯕꯅꯤ. ꯌꯥꯎꯁꯪꯗ ꯁꯦꯠꯅꯕ ꯖꯣꯏꯄꯨꯔ ꯐꯅꯦꯛꯅꯆꯤꯡꯕꯁꯨ ꯃꯥꯅ ꯂꯣꯏꯅ ꯂꯩꯕꯤ. ꯑꯉꯥꯡꯗꯨꯒꯤ ꯃꯈꯣꯡꯒꯤ ꯅꯥꯞꯁꯨ ꯇꯝꯂꯛꯈꯤꯕꯅ ꯈꯣꯡꯎꯞꯇꯨꯁꯨ ꯂꯩꯕꯗ ꯑꯔꯨꯕ ꯑꯣꯏꯗꯦ. ꯁꯦꯡꯒꯥꯎ ꯃꯆꯥ ꯑꯃꯁꯨ ꯂꯩꯕꯤ. ꯑꯕꯦꯝꯃ, ꯅꯪꯒꯤꯗꯤ ꯑꯇꯩ ꯂꯩꯅꯤꯡꯕ ꯀꯩ ꯂꯩꯔꯤꯒꯦ? ꯌꯥꯔꯦꯗ, ꯂꯩꯇ꯭ꯔꯦ ꯑꯇꯩꯗꯤ. ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯁꯤꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯌꯦꯡꯂꯁꯤ. ꯑꯗꯨꯗꯤ ꯑꯉꯥꯡꯒꯤ ꯐ꯭ꯔꯨꯏꯠꯁꯀ ꯗ꯭ꯔꯥꯏꯅꯠ ꯈꯔꯒ ꯂꯩꯕꯤꯈꯤꯁꯤ. ꯑꯗꯨꯒ ꯌꯨꯝꯗ ꯍꯩꯖꯤꯜꯂꯨꯔꯁꯤ. ꯅꯪꯒꯤꯁꯨ ꯀꯩ ꯍꯩ ꯆꯥꯅꯤꯡꯒꯦꯗꯣ ꯌꯦꯡꯅꯕ. ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯕꯨꯡꯅ ꯅꯍꯥꯟ ꯂꯩꯔꯛꯄꯩꯗꯣ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯗꯨꯕꯨ ꯌꯥꯔꯦꯗ. ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯩꯕ ꯂꯣꯏꯕꯒ ꯃꯥꯔꯁꯟ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯅꯤꯗꯣ ꯃꯌꯨꯝꯗ ꯂꯥꯛꯏ. ꯍꯦꯟꯖꯥꯊꯣꯏꯕꯤꯗꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯝꯂꯒ ꯇꯨꯝꯊꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯤꯡꯊꯤꯗ ꯐꯣꯟ ꯇꯧꯏ. ꯅꯤꯡꯊꯤꯁꯨ ꯃꯆꯥꯗꯨꯒ ꯄꯣꯊꯥꯔꯝꯕꯅꯤ. ꯑꯍꯥꯟꯕ ꯇꯧꯔꯛꯄ ꯀꯣꯜꯗꯨꯗꯤ ꯇꯥꯍꯧꯗ꯭ꯔꯦ. ꯑꯅꯤꯔꯛ ꯁꯨꯕꯩꯗꯨꯗ ꯄꯥꯏꯈꯠꯂꯤ. ꯆꯟꯇꯣꯝꯕꯤ, ꯏꯅꯝꯃ ꯌꯨꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯑꯧ ꯂꯩꯌꯦ. ꯀꯩ ꯍꯥꯏꯒꯦ? ꯑꯩ ꯌꯨꯝꯗ ꯂꯥꯛꯄ ꯒꯦꯠꯁꯦ ꯑꯝꯇ ꯍꯥꯡꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯅꯤꯡꯊꯤꯗꯨ ꯃꯆꯜ ꯂꯥꯛꯑꯦ ꯇꯥꯕꯗ ꯍꯧꯒꯠꯂꯤ. ꯃꯁꯝ ꯃꯅꯥꯗꯨ ꯐꯖꯅ ꯁꯦꯝꯖꯤꯟꯗꯨꯅ ꯀ꯭ꯂꯤꯞꯅ ꯆꯞꯄꯒ ꯄꯨꯟꯁꯤꯜꯂꯤ. ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯅꯥꯟꯊꯣꯛꯇꯨꯅ ꯐꯤꯗꯨ ꯏꯟꯁꯤꯜꯂꯒ ꯊꯣꯛꯂꯛꯇꯨꯅ ꯒꯦꯠꯇꯣ ꯍꯥꯡꯉꯤ. ꯃꯥꯔꯁꯟꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ. ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯂꯕꯗ ꯅꯤꯡꯊꯤꯁꯨ ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯤ. ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯁꯨ ꯀꯨꯝꯊꯔꯛꯏ. ꯅꯤꯡꯊꯤꯅ, ꯅꯣꯏꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯁꯤꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯏꯔꯣ? ꯀꯩꯁꯨ ꯆꯠꯇꯦꯗ, ꯁꯤꯗ ꯂꯥꯛꯏꯅꯦ. ꯍꯌꯦꯡꯗꯤ ꯌꯥꯎꯁꯪꯅꯤ. ꯊꯣꯏꯕꯤꯒꯤ ꯗ꯭ꯔꯦꯁꯁꯨ ꯄꯤꯔꯝꯒꯦꯅ. ꯂꯥꯛꯑꯣ ꯆꯪꯉꯣ. ꯏꯅꯝꯃ ꯍꯩ ꯃꯍꯤꯒ ꯁꯦꯝꯕꯤꯔꯛꯀꯦ. ꯊꯣꯏꯕꯤꯁꯨ ꯇꯨꯝꯈꯤꯗ ꯉꯥꯏꯔꯤꯕꯅꯤ. ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ. ꯆꯟꯇꯣꯝꯕꯤ, ꯅꯪ ꯈꯔ ꯍꯧꯗꯣꯛꯄꯤꯔꯨꯔꯣ. ꯍꯣꯏ ꯏꯅꯝꯃ. ꯃꯥꯔꯁꯟꯁꯨ ꯀꯥꯔꯛꯇꯨꯅ ꯐꯝꯃꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯍꯦꯟꯖꯥꯊꯣꯏꯕꯤꯕꯨ ꯍꯧꯗꯣꯛꯄ ꯆꯪꯈ꯭ꯔꯦ. ꯅꯤꯡꯊꯤꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯍꯩ ꯃꯍꯤ ꯁꯦꯝꯕ ꯆꯪꯈ꯭ꯔꯦ. ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ
ꯅꯤꯡꯉꯥꯏꯇꯅ ꯇꯨꯝꯂꯤꯕꯤ ꯍꯦꯟꯖꯥ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯅ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯖꯩ꯫ ꯍꯧꯗꯣꯛꯂꯨꯕꯁꯨ ꯅꯨꯡꯉꯥꯏꯇꯒꯨꯝ ꯃꯥ ꯂꯥꯛꯑꯦꯁꯨ ꯈꯪꯍꯟꯅꯤꯡꯒꯨꯝ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯔꯝꯂꯒ ꯇꯞꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯊꯣꯏꯕꯤ, ꯊꯣꯏꯕꯤ, ꯅꯦꯅꯦꯒꯤ ꯊꯣꯏꯕꯤ꯫ ꯍꯦꯟꯖꯥ ꯊꯣꯏꯕꯤꯗꯨ ꯃꯆꯤ ꯂꯦꯡꯂꯛꯏ꯫ ꯃꯅꯦꯒꯤ ꯃꯈꯣꯟꯗꯨꯅꯔ ꯃꯤꯀꯞꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯆꯤꯟꯗ ꯋꯥꯍꯩꯁꯦ ꯁꯣꯟꯗꯨꯅ ꯅꯦꯅꯦ, ꯅꯦꯅꯦ, ꯊꯣꯏꯕꯤ ꯅꯦꯅꯦ ꯂꯩꯌꯦ ꯅꯪ ꯃꯅꯥꯛꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯝꯈꯠꯂꯤ꯫ ꯍꯦꯟꯖꯥ ꯊꯣꯏꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯆꯦꯠꯂꯞꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯌꯥ, ꯑꯩꯒꯤ ꯃꯃꯪ ꯅꯠꯂꯝꯗ꯭ꯔꯦꯕꯣ, ꯑꯩꯗꯤꯀꯣ ꯃꯃꯪꯗ ꯅꯦꯅꯦꯒ ꯑꯆꯥꯄꯣꯠ ꯆꯥꯔꯝꯃꯤꯕ꯫ ꯑꯁꯦꯡꯕꯗꯁꯨ ꯆꯥꯊꯣꯛꯑ ꯂꯣꯏꯔꯦꯗꯅ, ꯂꯥꯛꯑꯣ ꯃꯥꯃꯣꯅꯅꯦ ꯃꯄꯥꯟꯗ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯕꯨ ꯄꯝꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯃꯥꯔꯁꯟꯅ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯊꯣꯏꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯕꯨ ꯂꯩꯁꯤ ꯍꯦꯟꯕꯤꯗꯒꯤ ꯂꯧꯏ꯫ ꯅꯪꯒꯤ ꯍꯌꯦꯡ ꯌꯥꯎꯁꯪꯗ ꯁꯦꯠꯅꯕ ꯀꯩꯀꯩ ꯂꯩꯔꯒꯦ? ꯄꯄꯥꯅ ꯂꯣꯏꯅ ꯂꯩꯔꯦ ꯃꯥꯃꯣ꯫ ꯑꯗꯨꯗꯤ ꯃꯥꯃꯣꯅ ꯂꯩꯔꯛꯏꯁꯦ ꯑꯇꯣꯞꯄ ꯃꯤꯗ ꯄꯤꯈ꯭ꯔꯁꯤꯔꯥ? ꯑꯌꯥ, ꯑꯗꯨꯗꯤ ꯌꯥꯗꯦꯉꯣ, ꯌꯦꯡꯒꯦ꯫ ꯘꯔꯤ ꯃꯅꯥꯛ ꯆꯠꯂꯨꯁꯤꯀꯣ, ꯃꯥꯃꯣꯅꯅꯦ ꯘꯔꯤꯗ ꯊꯣꯏꯕꯤꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯑꯦꯕ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯕꯨ ꯄꯝꯂꯒ ꯒꯥꯔꯤ ꯂꯩꯔꯤꯕ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯃꯥꯅ ꯂꯩꯔꯛꯂꯤꯕꯁꯤꯡꯗꯣ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯅ ꯆꯟꯕ ꯃꯈꯩ ꯄꯥꯏꯍꯜꯂꯤ꯫ ꯍꯦꯟꯖꯥ ꯊꯣꯏꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯅꯁꯨ ꯍꯩ ꯃꯍꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯔꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯍꯦꯟꯖꯥ ꯊꯣꯏꯕꯤꯒꯤ ꯄꯦꯟꯖꯕ ꯃꯇꯧꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯤꯟꯊꯥꯗꯨ ꯂꯣꯌꯥꯗꯅꯤꯉꯥꯏ ꯀꯟꯅ ꯇꯧꯔꯤ꯫ ꯊꯃꯆꯥ, ꯍꯌꯦꯡꯒꯤ ꯊꯥꯕꯜꯗꯨꯗꯗꯤ ꯌꯥꯎꯒꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯒꯤꯗꯨꯒꯨꯝꯕ ꯅꯕꯨꯛꯆꯦꯜ ꯄꯤꯛꯄꯗꯣ ꯑꯩꯅ ꯇꯧꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯍꯌꯦꯡ ꯅꯪꯁꯨ ꯑꯗꯨꯝ ꯂꯥꯛꯑꯒ ꯄꯨꯟꯅ ꯆꯣꯡꯃꯤꯟꯅꯕ ꯌꯥꯏꯌꯦ꯫ ꯅꯪ ꯌꯥꯝ ꯆꯣꯡꯅꯤꯡꯉꯒ ꯃꯥꯡꯒꯣꯜ ꯑꯗꯨꯛ ꯌꯥꯝ ꯄꯥꯛꯏꯗꯣ? ꯇꯦꯞ ꯑꯃ ꯊꯥꯗꯣꯛꯑꯣ, ꯑꯗꯨꯒ ꯅꯝꯃꯒ ꯆꯣꯡ꯫ ꯑꯩ ꯅꯣꯏ ꯌꯥꯝꯕꯨꯡꯗ ꯍꯥꯏꯒꯦ, ꯅꯪ ꯍꯥꯏꯕ ꯇꯜꯂꯁꯨ ꯃꯥꯁꯨ ꯃꯇꯨꯗꯣ ꯀꯩꯁꯨ ꯊꯥꯕꯜ ꯆꯣꯡꯉꯨꯅ ꯊꯥꯗꯣꯛꯀꯗꯕ ꯃꯤ ꯅꯠꯇꯦ꯫ ꯅꯪꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯏꯅꯝꯁꯤꯗ ꯄꯜꯂꯤꯁꯦ? ꯅꯃꯤꯠ ꯌꯥꯝꯕꯒꯤ ꯍꯧꯅꯕꯤ, ꯅꯪ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯅꯝꯁꯤꯁꯤꯁꯨ ꯂꯨꯝꯂꯝꯕ꯭ꯔꯥ? ꯍꯥ? ꯅꯪꯀꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏ ꯁꯤꯅꯤ, ꯂꯨꯍꯣꯡꯕꯒ ꯄꯨꯡꯆꯥꯏ ꯆꯥꯏꯖꯅꯤ꯫ ꯆꯥꯏꯔꯒ ꯅꯪ ꯇꯪꯅꯤ ꯃꯥꯡꯖꯗꯧꯔꯤꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯥꯎꯔꯤ꯫ ꯁꯤꯟꯊꯥꯗꯤ ꯂꯣꯌꯥꯒꯤ ꯋꯥꯍꯩꯗꯨꯗ ꯕ꯭ꯔꯪ ꯁꯥꯎꯒꯠꯈ꯭ꯔꯦ꯫ ꯀꯔꯤ? ꯅꯪꯅ ꯆꯥꯎꯏ ꯀꯩꯗꯤ ꯀꯩꯅꯣ? ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯍꯥ? ꯑꯩꯁꯦ ꯅꯨꯄꯤꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯕ? ꯃꯧ ꯐꯥꯎꯕ ꯂꯧꯅꯕꯅ ꯋꯥꯏ ꯆꯥꯏꯔ ꯃꯇꯝꯁꯤꯗ ꯏꯁ ꯍꯦ ꯎꯁꯤꯠ ꯊꯧꯑꯣꯏꯗꯗꯅ ꯅꯋꯥ ꯂꯧꯗꯦꯍꯦ ꯑꯗꯨꯒ ꯌꯧꯁꯤꯜꯂꯛꯑꯗꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯀꯛꯂꯒ ꯂꯣꯌꯥꯒꯤ ꯅꯝꯕꯔꯗꯣ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯤ꯫ ꯋꯥꯆꯦꯞ, ꯏꯟꯁꯇꯥꯒ꯭ꯔꯥꯝ, ꯐꯦꯁꯕꯨꯛꯇꯁꯨ ꯅꯨꯄꯥꯗꯨꯅ ꯄꯥꯎ ꯐꯥꯎꯐꯝ ꯑꯃꯠꯇꯁꯨ ꯂꯩꯇꯈꯩ ꯊꯤꯡꯖꯤꯜꯂꯤ꯫ ꯃꯋꯥ ꯂꯧꯗꯦ ꯈꯜꯂꯤ꯫ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯔꯣꯃꯤꯇꯥꯗ ꯐꯣꯟ ꯇꯧꯏ꯫ ꯑꯃꯗꯨꯁꯨ ꯃꯥꯒ ꯈꯪꯅꯕꯗꯨꯒ ꯋꯥꯔꯤ ꯇꯧꯔꯝꯕꯅꯤ꯫ ꯁꯤꯟꯊꯥꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯁꯠ ꯑꯗꯨꯝ ꯄꯥꯏꯈꯠꯂꯤ꯫ ꯁꯤꯟꯊꯥ, ꯌꯥꯔꯕꯣ? ꯀꯩ ꯍꯥꯏꯅꯔꯒꯦ? ꯑꯩꯅ ꯕ꯭ꯂꯣꯛ ꯄꯤꯈ꯭ꯔꯦ, ꯅꯨꯄꯥꯕꯨ ꯀꯩꯅꯣ ꯃꯋꯥ ꯂꯧꯗꯦ꯫ ꯃꯉꯣꯟꯗ ꯂꯨꯍꯣꯡꯗꯅ ꯃꯧ ꯑꯣꯏꯕꯁꯨ ꯅꯠꯇꯕꯁꯤꯗ ꯑꯩꯕꯨ ꯃꯥꯏ ꯃꯈꯥꯗ ꯂꯩꯒꯗ꯭ꯔꯣ? ꯀꯥꯟꯅꯗꯕꯗ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯍꯌꯦꯡꯗꯣ ꯀꯩꯀꯩ ꯃꯆꯨ ꯇꯧꯁꯦ ꯍꯥꯏꯅꯣ? ꯀꯦꯅꯕꯅ ꯀꯅꯥ ꯇꯧꯁꯦꯕ? ꯐꯅꯦꯛꯇꯣ ꯃꯄꯥꯟ ꯅꯥꯏꯕ ꯑꯌꯥꯡꯕ ꯂꯩꯗꯅ, ꯑꯗꯨꯗ ꯔꯦꯗꯀ ꯔꯥꯅꯤ ꯐꯤꯁꯇꯣ ꯑꯗꯨꯒ ꯆꯥꯅꯕ ꯑꯃ ꯇꯧꯔꯒꯦ꯫ ꯐꯨꯔꯤꯠꯇꯨꯅ ꯑꯃꯨꯕ ꯇꯧꯔꯒꯦ꯫ ꯊꯥꯕꯜꯅꯤꯅ ꯂꯥꯏꯠ ꯃꯉꯥꯟꯗꯨꯗ ꯈꯔ ꯌꯥꯛꯄ ꯃꯆꯨ ꯅꯠꯇ꯭ꯔꯗꯤ ꯁꯦꯠ ꯀꯥꯔꯣꯏꯕ꯫ ꯅꯪꯗꯤ? ꯑꯩꯒꯤꯅ ꯇꯟꯗꯟ ꯃꯆꯨ ꯇꯧꯔꯒꯦ꯫ ꯐꯨꯔꯤꯠꯇꯨꯅ ꯋꯥꯏꯠꯂ ꯀꯩꯅꯣꯝ ꯂꯤꯠꯂꯒꯦ꯫ ꯀꯝꯕꯤꯅꯦꯁꯟꯁꯦ ꯆꯥꯟꯅꯔꯣꯏꯗ꯭ꯔꯣ? ꯆꯥꯟꯅꯅꯤ ꯀꯩꯅꯣ, ꯀꯨꯆꯨ ꯃꯨꯕꯁꯨ ꯅꯠꯇꯕꯅꯤꯅ꯫ ꯊꯥꯕꯜꯒꯤ ꯃꯩꯉꯥꯟꯗꯨꯗ ꯉꯥꯟꯊꯣꯛꯇꯣꯏꯅꯤ꯫ ꯂꯩꯀꯥꯏꯗ ꯆꯣꯡꯁꯦ ꯍꯥꯏꯔꯣ? ꯇꯞꯇꯥꯏ ꯀꯦꯔꯒ ꯕꯤꯠꯇꯤ ꯂꯩꯔꯣꯏꯅꯦ꯫ ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯃꯇꯧꯁꯤꯒ ꯏꯃꯥꯁꯤ ꯆꯤꯛꯂꯥꯎꯕꯤꯁꯤꯒꯅꯦ ꯍꯦꯛ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯤ ꯑꯩ꯫ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ, ꯌꯥꯎꯁꯪ ꯍꯌꯦꯡꯗꯩ ꯍꯧꯗꯣꯏꯅꯤꯅ ꯉꯁꯤꯗꯣ ꯑꯩ ꯅꯣꯏꯗ ꯂꯥꯛꯑꯒꯦ꯫ ꯑꯩꯈꯣꯏ ꯕꯥ ꯊꯤꯜꯍꯜꯂꯛꯑꯒꯦ꯫ ꯑꯗꯨꯒ ꯅꯝꯗꯅ ꯉꯥꯡꯅꯔꯁꯤ꯫ ꯏꯕꯥꯅꯤ ꯁꯨꯔꯗꯤ ꯌꯥꯔꯛꯄꯁꯨ ꯌꯥꯏꯗꯅ꯫ ꯌꯥꯏꯌꯦ, ꯂꯥꯛꯑꯣ, ꯅꯪ ꯍꯥꯏꯔꯤꯗꯨꯅ ꯕꯦꯁ ꯇꯥꯔꯦ꯫ ꯑꯅꯤꯗꯣ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯔꯤ꯫ ꯄꯥꯏꯈꯣꯝꯕꯗꯤ ꯌꯥꯎꯁꯪ ꯍꯌꯦꯡꯅꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯒ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯁ꯭ꯇꯣꯔꯒꯤ ꯀꯩꯒꯤ ꯍꯥꯡꯕꯒꯤ ꯊꯕꯛꯁꯨ ꯆꯤꯟꯕꯒ ꯅꯨꯡꯁꯤꯊꯦꯜ ꯈꯨꯟꯗ ꯑꯣꯏꯅ ꯍꯥꯏꯊꯔꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯃꯥꯏꯊꯣꯡꯗ ꯁꯨꯝ ꯅꯣꯛꯇꯨꯅ ꯍꯔꯥꯎꯗꯨꯅꯇ ꯂꯩꯕꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯈꯪꯗꯕ ꯃꯤ ꯃꯥꯟꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤ ꯃꯥ ꯅꯨꯡꯉꯥꯏꯕ ꯐꯥꯎ ꯌꯥꯗꯦ꯫ ꯃꯥꯒꯤꯁꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯗꯤ
ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯤ꯫ ꯅꯨꯡꯁꯤꯊꯦꯜ ꯈꯨꯟꯒꯤ ꯌꯥꯝꯅ ꯏꯪ ꯆꯤꯛꯄ ꯃꯤꯁꯨ ꯀꯌꯥ ꯆꯠꯅꯗꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯗꯨꯗ ꯆꯪꯁꯤꯜꯂꯤ ꯄꯥꯏꯈꯣꯝꯕ꯫ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯣ ꯀꯣꯔꯣꯛ ꯀꯣꯏꯅ ꯌꯦꯡꯉꯤ꯫ ꯍꯥꯏꯅꯕꯗꯨꯅꯤ ꯋꯥꯈꯜꯅꯕꯨ ꯂꯩꯇꯥꯔꯛꯇ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯧꯁꯥꯒꯤ ꯑꯆꯤꯛꯄ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯄ ꯃꯥꯂꯪꯕꯅ ꯐꯥꯎꯕ ꯊꯦꯝꯖꯤꯟꯕ ꯉꯝꯗꯦ꯫ ꯁꯣꯜꯂꯛꯏ ꯇꯞꯅ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯀꯨꯝꯍꯩ ꯍꯧꯔꯅꯤ꯫ ꯂꯥꯏꯖꯥ, ꯀꯨꯏꯔꯦ ꯇꯝꯆꯥꯅ ꯅꯪꯕꯨ ꯎꯖꯕ ꯐꯪꯈꯤꯗꯕ꯫ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ꯫ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯦ ꯍꯥꯏꯔꯝꯕ ꯆꯍꯤ 4 ꯐꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯏꯃꯥꯡꯁꯤꯗ ꯂꯥꯛꯇꯨꯅ ꯅꯣꯡꯃꯇꯁꯨ ꯂꯦꯞꯄꯤꯔꯝꯗꯦ꯫ ꯑꯄꯪꯕ ꯊꯃꯣꯏꯁꯤꯕꯨ ꯁꯦꯡꯅ ꯂꯛꯅꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯃꯤꯒꯤ ꯃꯇꯧ ꯎꯔꯒ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯁꯨ ꯍꯦꯜꯂꯛꯏ꯫ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯁꯦ ꯆꯩꯅꯥꯅꯦ ꯍꯥꯏꯅ ꯋꯥꯈꯜꯗꯒꯤ ꯏꯟꯊꯣꯛꯇꯨꯅ ꯃꯃꯤ ꯁꯥꯃꯟꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯀꯥꯎꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇꯅ ꯍꯦꯜꯂꯤ ꯅꯪꯒꯤ ꯁꯛꯇꯝꯕꯨ ꯑꯩꯅ ꯅꯤꯡꯁꯤꯡꯕꯁꯤ꯫ ꯀꯩꯗꯧꯉꯩꯅꯣ ꯃꯍꯧꯁꯥꯒꯨꯝ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯞꯂꯗꯧꯕ? ꯃꯈꯜ ꯃꯊꯦꯜꯒꯤ ꯀꯨꯝꯍꯩꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯗꯧꯕ꯫ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯃꯗ ꯃꯥꯒꯤꯁꯨ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯤ ꯑꯃ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯁꯤ ꯋꯥꯔꯦꯞꯅꯈꯤꯕ꯫ ꯃꯆꯤꯟꯗ ꯄꯉꯥꯡ ꯉꯥꯡꯖꯔꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯍꯟꯅ ꯌꯦꯡꯈꯤꯗꯕꯒꯤ ꯃꯔꯝꯁꯨ ꯑꯁꯤꯅꯅꯤ꯫ 2012 ꯃꯥꯔꯆꯀꯤ ꯗꯦꯠ 8 ꯌꯥꯎꯁꯪ ꯑꯍꯧꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯂꯥꯏꯖꯅ ꯄꯥꯏꯈꯣꯝꯕꯕꯨ ꯑꯦꯌꯔꯄꯣꯔꯠꯇ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇꯁꯨ ꯍꯤꯛꯇꯣꯛꯂꯨꯕ ꯇꯧꯗ ꯍꯔꯥꯎ ꯍꯔꯥꯎ ꯔꯣꯁ ꯕꯨꯀꯦ ꯑꯃ ꯂꯩꯗꯨꯅ ꯂꯥꯛꯆꯈꯤꯕ꯫ ꯊꯥꯡꯖꯤꯜꯂꯛꯄ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯤꯍꯨꯟ ꯇꯅꯤꯛꯆꯈꯤꯕ꯫ ꯂꯥꯏꯖ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡꯅ ꯊꯤꯔꯨꯗ ꯅꯨꯄꯥ ꯑꯃꯕꯨ ꯀꯣꯟꯁꯤꯟꯖꯈꯤꯕ꯫ ꯊꯝꯆꯥ! ꯀꯩꯅꯣ ꯂꯥꯏꯖ, ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯕꯦꯡꯒ꯭ꯂꯣꯔꯗ ꯕꯕꯥꯒꯤ ꯑꯅꯥꯕꯗꯣ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑꯅꯤ꯫ ꯑꯁꯨꯛ ꯊꯨꯅ? ꯅꯪ ꯑꯩꯉꯣꯟꯗꯁꯨ ꯀꯩꯝꯇ ꯈꯪꯍꯜꯂꯝꯗꯅ? ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯥꯗ ꯂꯩꯔꯛꯀꯅꯤ? ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯕꯨ ꯍꯜꯂꯛꯄꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯇꯝꯆꯥ꯫ ꯄꯥꯏꯈꯣꯝꯕ ꯇꯧꯐꯝ ꯈꯪꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗ ꯋꯥꯔꯧꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯇꯦꯜꯂꯕ ꯃꯃꯜ ꯂꯩꯕꯤ ꯃꯤꯀꯨꯞꯇꯣ ꯃꯥꯡꯍꯟꯅꯤꯡꯕ ꯐꯥꯎꯔꯨꯗ ꯉꯥꯏꯔꯝꯒꯦ꯫ ꯕꯕꯥꯁꯨ ꯊꯨꯅ ꯐꯒꯠꯄ ꯑꯣꯏꯁꯅꯨ꯫ ꯅꯪꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯒꯅꯨꯀꯣ꯫ ꯐꯖꯅ ꯂꯩꯌꯨ꯫ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯌꯨ꯫ ꯋꯦꯗꯔ ꯑꯣꯟꯅꯕꯅꯤꯅ ꯅꯥꯅꯤ, ꯆꯦꯛꯁꯤꯜꯂꯨ꯫ ꯑꯗꯨꯒ ꯅꯪꯕꯨ ꯉꯥꯏꯔꯝꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯒꯅꯨ꯫ ꯆꯍꯤ ꯀꯌꯥ ꯅꯪꯅꯕꯨ ꯏꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯉꯥꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯤ꯫ ꯅꯪ ꯅꯠꯇꯕ ꯀꯅꯥꯒꯁꯨ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯔꯨꯏꯌꯦ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯂꯒꯦꯀꯣ꯫ ꯇꯝꯆꯥꯁꯨ ꯐꯖꯅ ꯂꯩꯌꯨ꯫ ꯄꯥꯏꯈꯣꯝꯕ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯣ ꯀꯛ 3 ꯆꯤꯛꯇꯨꯅ ꯃꯅꯝ ꯅꯝꯕꯤ꯫ ꯃꯀꯣꯛꯇꯁꯨ ꯅꯝꯕꯤ꯫ ꯊꯃꯣꯏꯗꯨꯅ ꯇꯅꯤꯛꯂꯕꯁꯨ ꯋꯥꯈꯜꯗꯨꯅ ꯋꯥꯔꯕꯁꯨ ꯇꯉꯥꯏ ꯐꯗꯕ ꯈꯣꯡꯆꯠꯅꯤ ꯈꯜꯂꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯄꯥꯏꯈꯣꯝꯕ ꯃꯥꯅ ꯂꯩꯔꯛꯄ ꯔꯣꯁ ꯕꯨꯀꯦꯗꯨ ꯅꯨꯄꯤꯗꯨꯗ ꯄꯤꯗꯨꯅ, "ꯁꯦ, ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯕꯗꯨꯅꯤ꯫ ꯑꯩꯅ ꯂꯝꯕꯤꯗ ꯊꯦꯡꯅꯩ, ꯐꯖꯩ ꯍꯥꯏꯅ ꯂꯩꯔꯛꯄꯅꯤ꯫ ꯌꯥꯝ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ꯫ ꯌꯧꯕꯒ ꯍꯥꯏꯔꯛꯑꯣꯀꯣ." ꯍꯥꯏꯔꯛꯀꯦ꯫ ꯑꯩ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯦꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ ꯇꯧꯅꯨ꯫ ꯆꯠꯂꯨꯈꯤꯒꯦ꯫ ꯄꯤꯔꯥꯡꯗꯤ ꯁꯤꯟꯊꯗꯨꯅ ꯀꯞꯇꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗ ꯊꯃꯣꯏꯗꯣ ꯀꯌꯥ ꯃꯌꯤ ꯆꯠꯅꯔꯕ ꯍꯥꯏꯕꯗꯨꯗꯤ ꯊꯃꯣꯏ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯅꯤꯗꯨ ꯈꯛꯅ ꯈꯪꯂꯅꯤ꯫ ꯂꯥꯏꯖꯁꯨ ꯄꯥꯏꯈꯣꯝꯕꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯌꯦꯡꯂꯨꯕ ꯃꯤꯀꯨꯞꯇ ꯃꯤꯠꯀꯤ ꯄꯤꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯈꯪꯕꯒꯤ ꯌꯦꯡꯂꯝꯗꯕꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯅꯨꯄꯤꯗꯨꯅ ꯃꯤꯠꯌꯦꯡꯒꯤ ꯄꯟꯈꯩ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯖꯗꯨꯅ ꯂꯦꯞꯍꯧꯏ꯫ ꯕꯤꯗꯥꯏ ꯄꯤꯕ ꯏꯔꯥꯠ ꯍꯥꯡꯕ ꯃꯤꯠꯌꯦꯡꯗꯨꯒ ꯂꯣꯏꯅꯅ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯥ 8 ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯔꯝꯕꯅꯤ꯫ ꯕꯕꯥꯒꯤ ꯐꯤꯕꯝꯁꯨ ꯈꯔꯗꯤ ꯐꯒꯠꯂꯦ ꯍꯥꯏꯅ ꯇꯥꯈꯤ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯅꯨꯄꯤꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯈꯨꯠꯁꯥ 10 ꯊꯦꯛꯇꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯀꯔꯤ ꯅꯣꯡꯗꯝ ꯈꯣꯜꯕꯨ ꯂꯩꯕꯅꯣ? ꯂꯥꯏꯖꯒꯤ ꯐꯣꯟꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯗꯨꯁꯨ ꯃꯣꯏꯒꯤ ꯑꯣꯏꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯍꯤꯡꯒꯣꯟꯁꯨ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯦꯡꯒ꯭ꯂꯣꯔꯗꯁꯨ ꯆꯠꯇꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕꯗꯣ ꯀꯨꯏꯅ ꯋꯥꯈꯜꯗꯨꯗ ꯂꯩꯇꯅꯕ ꯃꯃꯥꯏꯗꯨ ꯐꯠ ꯐꯠ ꯂꯩꯗꯨꯅ ꯈꯥꯡꯉꯤ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯨꯄꯥꯗꯨꯕꯨ ꯀꯧꯔꯛꯈꯤ꯫ "ꯊꯝꯆꯥ!"
ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯇꯝꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯟꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯥꯔꯁꯟꯅ ꯆꯧꯉꯥ ꯆꯞꯄꯤ ꯃꯔꯤ ꯍꯦꯟꯖꯥ ꯊꯣꯏꯕꯤꯒꯤ ꯁꯦꯡꯒꯥꯎ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯍꯥꯞꯄꯤ ꯑꯅꯤ ꯑꯅꯤ ꯁꯤꯅ ꯃꯥꯃꯣꯅ 이한 ꯍꯥꯟꯅ ꯄꯤꯕ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯅꯥꯀꯗꯦꯡꯅꯤꯀꯣ ꯍꯌꯦꯡꯁꯨ ꯄꯄꯥꯒ ꯃꯃꯥꯒ ꯍꯧꯔꯒ ꯂꯥꯛꯑꯣ ꯃꯥꯃꯣꯅ ꯊꯣꯏꯕꯤꯒꯤ ꯅꯥꯀꯗꯦꯡ ꯑꯃꯨꯛꯁꯨ ꯍꯥꯞꯄꯤꯗꯣꯏꯅꯤ ꯊꯣꯏꯕꯤꯗꯤ ꯄꯩꯁꯥꯗꯨꯒꯤ ꯚꯦꯂ꯭ꯌꯨ ꯈꯪꯗ꯭ꯔꯕꯁꯨ ꯍꯔꯥꯎꯖꯩ ꯃꯥꯔꯁꯟꯒ ꯂꯩꯁꯤ ꯍꯦꯟꯕꯤꯒꯁꯨ ꯍꯜꯂꯛꯂꯤ ꯁꯤꯟꯊꯥꯗꯣ ꯂꯩꯃꯒꯤ ꯀꯥꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯣꯠꯇꯨꯅ ꯀꯟꯅ ꯊꯤꯔꯤ ꯀꯔꯤꯅꯣ ꯃꯤꯕꯦꯝꯃ ꯅꯪꯕꯣ ꯍꯌꯦꯡꯅꯦ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯀꯣ ꯅꯣꯏꯅ ꯁꯥꯟꯅꯔꯤꯕ ꯀꯣꯛꯇꯣ ꯑꯩꯅ ꯂꯣꯏꯅ ꯈꯪ ꯅꯨꯃꯤꯠ ꯊꯥ ꯎꯕꯁꯦ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯍꯥꯜꯂꯤꯕꯅꯤ ꯅꯄꯥ ꯇꯥꯔꯒ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯤꯟꯒꯅꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯁ ꯊꯥꯕꯜ ꯈꯛ ꯆꯣꯡꯂꯨꯒꯦ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯆꯦꯜꯂꯨꯕ ꯊꯒꯥꯏ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ ꯅꯪꯅ ꯃꯄꯥꯟ ꯊꯣꯛꯇꯣꯏꯗꯣ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯅꯪꯁꯤꯕꯨ ꯀꯔꯝꯃꯥꯏꯅ ꯉꯥꯡꯅꯁꯦ ꯍꯥꯏꯕꯅꯣ ꯑꯗꯨꯃꯥꯏꯅ ꯅꯅꯤꯡ ꯅꯈꯥ ꯇꯝꯅ ꯂꯥꯡꯕ ꯄꯥꯝꯂꯕꯗꯤ ꯀꯔꯤꯒꯤ ꯈꯠꯂꯤ ꯆꯦꯜꯂꯨꯔꯤ ꯑꯦꯛꯖꯥꯝꯗꯨꯁꯨ ꯊꯥꯗ꯭ꯔꯦꯗꯅ ꯄꯩꯁꯥ ꯃꯥꯡꯍꯜꯂꯒ ꯇꯣꯛꯏ ꯄꯩꯈꯥ ꯆꯠꯂꯣ ꯍꯥꯏꯕꯗꯗꯤ ꯅꯪꯅ ꯆꯤꯟꯗꯨ ꯌꯥꯝ ꯀꯟꯗꯥꯏ ꯆꯦꯜꯂꯨꯔꯒ ꯃꯄꯥꯟ ꯊꯣꯛꯄ ꯏꯀꯥꯏꯖꯩ ꯑꯗꯨ ꯑꯗꯥꯅ ꯑꯗꯨꯒ ꯊꯥꯕꯜ ꯆꯠꯀꯦ ꯀꯥꯏꯅ ꯅꯄꯥ ꯇꯥꯛꯆꯅꯤ ꯑꯩꯅ ꯁꯤꯟꯊꯥꯗꯨ ꯁꯥꯎꯔꯞ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯅꯤꯡꯊꯦꯝ ꯃꯃꯥ ꯃꯆꯥ ꯂꯥꯎꯅꯕ ꯂꯣꯏꯈ꯭ꯔꯕꯗ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅꯣ ꯁꯤꯅ ꯁꯨꯛꯇꯣꯛꯐꯝ ꯊꯣꯛꯇꯅ ꯆꯪꯈ꯭ꯔꯤꯁꯤꯅ ꯍꯣ ꯍꯌꯦꯡ ꯊꯥꯕꯜ ꯆꯠꯂꯨꯒꯦꯌꯦ ꯔꯣꯃꯤꯇꯥ ꯍꯣꯏꯒ ꯑꯩꯅ ꯆꯣꯡꯒꯦ ꯍꯥꯏꯔꯒꯅ ꯂꯩꯀꯥꯏꯗ ꯉꯥꯛ ꯌꯥꯎ ꯍꯥꯏꯕꯅꯤ ꯑꯗꯨꯁꯨ ꯌꯥꯗꯦ ꯅꯤꯡꯊꯦꯝ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯃꯥꯒꯤ ꯆꯩꯗꯨ ꯄꯥꯏꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ ꯌꯥꯎꯁꯪ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯨꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯂꯥꯏꯗ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯛꯄ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡꯗꯨ ꯆꯣꯟꯅ ꯀꯠꯂꯤ ꯑꯉꯥꯡꯁꯤꯡ ꯂꯥꯛꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯔꯁꯟꯁꯨ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯈꯨꯔꯨꯝꯖꯔꯒ ꯑꯉꯥꯡꯁꯤꯡ ꯂꯥꯛꯄꯗꯣ ꯉꯥꯏꯔꯛꯏ ꯒꯦꯠꯁꯨ ꯉꯁꯥꯏꯅ ꯍꯥꯡꯗꯨꯅ ꯊꯝꯂꯝꯂꯕꯅꯤ ꯑꯉꯥꯡ ꯈꯔꯁꯨ ꯃꯔꯤ ꯃꯔꯤ ꯆꯪꯂꯛꯏ ꯀꯌꯥꯗꯤ ꯅꯨꯡꯁꯤ ꯃꯇꯧꯁꯤꯡꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯗꯅ ꯈꯣꯡꯖꯤ ꯁꯤꯗꯨꯅ ꯃꯆꯨ ꯃꯆꯨꯒꯤ ꯐꯅꯦꯛ ꯖꯣꯏꯄꯨꯔ ꯏꯟꯗꯨꯅ ꯁꯦꯡꯒꯥꯎ ꯃꯆꯥꯗꯨꯃꯒ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯅꯥꯀꯗꯦꯡ ꯂꯥꯛꯑꯦ ꯁꯦꯜ ꯄꯤꯌꯣ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯕꯁꯤꯡꯗꯨꯅ ꯃꯆꯤꯟꯁꯤꯡꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯣ ꯀꯌꯥꯗꯤ ꯅꯨꯡꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯣꯃꯣꯟ ꯇꯧꯅ ꯄꯤꯒꯦ ꯑꯗꯣ ꯃꯊꯛꯇ ꯀꯥꯔꯛꯎꯁꯦ ꯅꯣꯏ ꯄꯨꯂꯞꯅ ꯃꯥꯔꯁꯟꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯔꯥꯝ ꯑꯣꯛꯄꯒꯨꯝ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁ꯭ꯋꯤꯁ ꯔꯣꯜ ꯄꯦꯀꯦꯠꯇ ꯍꯥꯟꯕ ꯑꯆꯧꯕꯗꯣ ꯑꯃꯃꯝ ꯑꯉꯥꯡꯁꯤꯡꯗꯨꯗ ꯌꯦꯜꯂꯤ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯍꯔꯥꯎ ꯂꯧꯏ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯑꯉꯥꯡꯁꯤꯡꯗꯨꯗ ꯀꯨꯟ ꯆꯞꯄꯤ ꯑꯃꯃꯝ ꯌꯦꯜꯂꯤ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯔꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ ꯃꯥꯔꯁꯟ ꯑꯉꯥꯡꯁꯤꯡꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯀꯀꯥ ꯕꯣꯔꯝꯇꯅꯤ ꯆꯍꯧꯒꯦ ꯄꯤꯕꯤꯔꯝꯒꯦꯔꯥ ꯃꯌꯥꯝꯗꯨꯗꯒꯤ ꯈꯤꯇꯪ ꯆꯥꯎꯕ ꯑꯉꯥꯡ ꯑꯃꯅ ꯍꯥꯟꯅ ꯍꯣꯏ ꯄꯤꯔꯝꯒꯦ ꯑꯍꯟꯗꯨꯅ ꯂꯝꯖꯤꯡꯂꯕꯅꯦ ꯁꯥꯗꯅ ꯑꯇꯩꯗꯨꯁꯨ ꯄꯤꯒꯦ ꯍꯥꯏꯅꯔꯛꯏ ꯃꯥꯔꯁꯟ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯍꯨꯔꯥꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯔꯒ ꯅꯤꯅꯦꯒ ꯀꯀꯥꯒꯁꯦ ꯅꯣꯏꯗꯧꯅ ꯐꯖꯕꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯉꯥꯛꯇ ꯐꯪꯉꯣꯅ ꯑꯝꯇ ꯍꯥꯏꯔꯝꯃꯨꯁꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯅꯣꯏꯒ ꯅꯅꯥꯎꯒ ꯆꯠꯍꯟꯗꯣꯏꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯏꯀꯥꯏꯒꯨꯝ ꯀꯩꯒꯨꯝ ꯇꯧꯏ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯍꯔꯥꯎ ꯕꯣꯔꯗꯣ ꯄꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯉꯥꯡ ꯈꯔꯁꯨ ꯂꯥꯛꯅꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯑꯔꯥꯛꯄ ꯑꯉꯥꯡ ꯈꯨꯗꯤꯡꯗꯒꯤ ꯅꯤꯍꯧꯔꯤꯕ ꯕꯣꯔꯗꯨꯗ ꯍꯥꯊꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯔꯣꯃꯤꯇꯥꯗꯣ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯀꯨꯝꯊꯔꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯁꯦꯡꯅ ꯃꯣꯏꯒꯤ ꯃꯇꯧꯗꯣ ꯌꯥꯅꯤꯡꯕ ꯑꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯉꯥꯏꯕꯒꯨꯝꯅ ꯊꯛꯅꯕ ꯆꯥ ꯂꯣꯟꯕ ꯍꯧꯈ꯭ꯔꯦ ꯅꯨꯄꯤꯗꯣ ꯃꯥꯔꯁꯟꯁꯨ ꯆꯪꯂꯛꯏ ꯔꯣꯃꯤꯇꯥꯗ ꯌꯦꯡꯁꯤꯜꯂꯨꯗꯦ ꯃꯥꯗꯤ ꯆꯥꯛꯁꯨ ꯑꯗꯨꯝ ꯊꯣꯡꯗꯣ ꯆꯥ ꯂꯣꯟꯕ ꯂꯣꯏꯕꯒ ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯀꯣꯏꯕ ꯆꯠꯄꯗꯤ ꯇꯜꯂꯦ ꯑꯉꯥꯡꯒꯤ ꯁ꯭ꯄꯣꯔꯠꯁ ꯌꯦꯡꯂꯨꯁꯦ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯗꯨꯕꯣꯕ
Loibu loisiladi amada chalasu iyada yare. Hoi, kada leibiramo. Marshan su hoi hairamduna kada kakhatkre. Mana karakpada phone du sukanna khingduna leirami. Changsinduna yenglubada loya oiduna leirami. Masigi chanapnaba mise oiramani se khangabane aina. Haina lakliba phone do paikhatli. Kaidore mi mandaba. Aina mi mandradi nangna yong tare. Hera nangna oibada aingonda mo hairakano. Yongdi iroishembada thinbige judo khangidana. Mi sidaba karimnabadi nachin nanawna haibada noptene. Machin manaw haibagi wahanto khangdaba mi amale ibungo nangama. Ibai kaino isheni bungo. Noi dilaki bu imasi hoina yamlana laudoi chala. Hana punnabati nadaba miro nangbo. Lawodo kaishu kaide. Nang lakpada paikhombasu horo. Kaide hawbanoda. Ngarangdagi phone switch off dum lay. Kaidawrasano made. Adumai amta tawdabani. Nang mayumda haipe changbiramgira tandrade. Hoi, changamagi. Adudai lage ko. Ya wana khangnamabani na hande. Huran bana wadana maboy na wabi bayaba nate. Wow, karayamna. Loya su phone thamkri. Marshandi wakaldo ngaiha khanjana ramlaga paikhomba number da phone tawi thajadabani adubu loyana haibadu makchumlami phone do chatte not reachable hairakli wakal ngaiha khanjani koinuni koidorasanu shimishina khanjabadani chatkidrabada kai upai dilai kadani sinthaga romita gado wari kanna tauri sinthana Aikhoy yamungda nangna thokpa ngangnauba nangna bu hek yamung se yanaba ngangnaraba babungde araibani hana dongnabu aina haibadi yarakadro kaidoba yaroidoino yanaba haida haino noi namsi se mityeng na yenga mai tawtawi amuk samse phoiraktana nangsidi oiroi paroi daba mayamda hana khalalei mana kaido ngamdorige tawda tawraksano made araibani chatlo mi ngangnau soba Romita, kade attest tawduna thamliba bathroom duda changduna masado fresh oithokluba tungda thoklaktuna mamai mamito khara kesilli wakhal gadi mawani khalliba sinthagi room phauduna lakadaba oibana thongjin panduda leptuna nupa du bulakpa ngairi adubu khallubaga laibaka tayonei laisi henbido sak inchang thongba loiduna kari Romita so phachang sinki Laisi hen binahana uhaurabani, nupido sauning bana mapum titlabani, kaigino khangda, mapuray babu kahina kambaluri. Isaw irang langna, katam na praprap karai. Marsan so, purit amo hongdoktoy tawrami. Onthok patan jama de hik jangloi khalli. Thoki getaw ba nupido gimangda, praprap lakto na lepsilli. Nupido ikaina. Kaino yambo? Kaigino, pating panglamdana, tumina chin kidoy tawride. Yambong pi honggi tawri dudi. Ay sinanggi kanano. As. Hayone. Ay sinanggi kanano ba. Parito pasanam tali chilo yambo. Six pack thokpa body shida ngawri rabanak. As. Karan yam ngangi. Ay na ngangi se. Karan ka brai se. Yari ba. Asing mo da hayone. Truth or dare. Karino. Asiki bu truth or dare. Pakum ngaire. Hot oiba body shida ngawchila asto kanamta na nangse nupa chope hairoi ko maramdi ay siya nanggini nanggi oiba da ngawjababo kanana kay haidoino maning mamang tachilak pada nupido ingaw ngawri ikay bagi mamay sukoy laylay do na khangi nupa do di hanbiba natte abima nangay se hay na dabra haynay ay se pam dabra adobo karamba nupina Laina pa kambirak pangamdoino. Koina baga mapuray bahay sigadi kena bakang brana. Nupido mamay lukta ikay bakang ba oy na tuminlay. Anam kan balam hen bado. Nupido ki mamay do makot na paido na non kat halaga mit kamit jani. Matay manaw hay sidine. Ikay bahay bado laina raroy dabani. Tatok tasin taw do na nung sisan na nalay daw ni. Aduga nang naapamo pok bado. Ay haiba ay shida kak oidawa. Ay gi oiba kudingmak. Aduga nang haiba nang shiso yambong gi loina oike.
ꯑꯄꯥꯝꯕꯁꯨ ꯅꯨꯡꯁꯤꯕꯁꯨ ꯀꯂꯛꯄꯁꯨ ꯃꯤꯍꯧꯕꯁꯨ ꯁꯤ ꯃꯌꯥꯝꯁꯦ ꯑꯣꯏꯅꯔꯀꯥꯟꯗꯅꯤ ꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯅꯔꯣꯏꯗꯣꯏꯁꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯀꯩꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦꯕ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯅꯠꯇ ꯎꯠꯂꯒ ꯅꯪꯅ ꯂꯥꯞꯊꯣꯛꯅꯕꯗ ꯍꯣꯠꯅꯔꯤꯁꯤꯕꯣ ꯔꯣꯃꯤꯇꯥꯁꯨ ꯅꯨꯄꯤꯗꯨꯅ ꯆꯪꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏ ꯌꯥꯝꯕꯨꯡ ꯀꯨꯝꯂꯛꯀꯗ꯭ꯔꯅ ꯉꯥꯏꯕꯅꯤ ꯀꯨꯝꯂꯛꯇꯦ ꯏꯅꯝꯁꯇꯤ ꯑꯣꯏꯅ ꯃꯊꯛ ꯀꯥꯈꯠꯈ꯭ꯔꯦ ꯑꯩꯗꯤꯅꯦ ꯄ꯭ꯔꯥꯟꯒꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯏꯑꯦ ꯑꯣꯏꯕ ꯅꯨꯄꯥ ꯃꯅꯥꯛꯁꯤꯗ ꯁꯨꯔꯨ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯅꯪꯕꯨ ꯅꯣꯏ ꯏꯅꯝꯁꯤꯁꯦ ꯌꯥꯝ ꯐꯩ ꯀꯥꯏꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯨꯏꯔꯒ ꯈꯥꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ ꯏꯕꯥꯅꯤꯒꯤꯁꯦ ꯀꯩꯅꯣꯝꯗꯤ ꯈꯟꯅꯁꯤꯗ ꯑꯅꯤꯗꯨꯅ ꯋꯥ ꯍꯥꯏꯅꯒꯦ ꯇꯧꯔꯤꯉꯩ ꯂꯣꯌꯥꯅ ꯃꯈꯥꯗꯒꯤ ꯃꯥꯔꯁꯟꯕꯨ ꯀꯧꯔꯤꯗꯨ ꯇꯥꯔꯛꯏ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯉꯥꯏꯖꯃꯟꯅꯦ ꯍꯥꯏꯁꯤꯔꯥ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯁꯛꯇꯝꯁꯤ ꯎꯕ ꯐꯪꯖꯔꯤ ꯂꯥꯏꯖ ꯃꯄꯤꯇꯅ ꯊꯨꯝꯍꯠꯂꯕ ꯃꯤꯠꯇꯨꯅ ꯅꯨꯄꯥ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯄꯥꯏꯈꯣꯝꯕꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯋꯥꯅ ꯄꯥꯎ ꯑꯃꯠꯇꯁꯨ ꯇꯥꯍꯟꯗꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯣꯠꯀꯦ ꯌꯥꯎꯅ ꯑꯣꯠꯂꯤꯕ꯭ꯔꯥ ꯂꯥꯏꯖ ꯑꯩꯅ ꯍꯦꯟꯅ ꯇꯥꯝꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯅꯪꯒꯤ ꯐꯣꯟꯗꯨꯁꯨ ꯁꯨꯛꯆꯠ ꯆꯠꯈꯤꯗ꯭ꯔꯦ ꯑꯩ ꯕꯦꯡꯒ꯭ꯂꯣꯔꯗꯁꯨ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ ꯅꯪꯒꯤ ꯌꯨꯝꯗꯁꯨ ꯆꯠꯂꯨꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯉꯁꯤ ꯃꯐꯝꯁꯤꯗꯅ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ ꯇꯥꯝꯆꯥ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅꯁꯨ ꯆꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕꯕꯥꯁꯨ ꯐꯒꯠꯂꯛꯇꯨꯅ ꯍꯔꯥꯎ ꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯅꯤ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯩꯕꯨ ꯃꯧ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯌꯥꯗꯕꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯔ ꯇꯧꯕꯗꯒꯤ ꯃꯇꯝ ꯈꯔ ꯆꯣꯟꯊꯕ ꯇꯥꯈꯤ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯏꯃꯨꯡꯗꯣ ꯈꯨꯠꯂꯤꯡꯕ ꯑꯣꯏꯕꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯨꯅꯤ ꯉꯁꯤꯗꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯁꯤꯡꯒꯁꯟꯗ꯭ꯔꯥꯗꯒꯤ ꯏꯝꯐꯥꯜ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯦꯌꯔꯄꯣꯔꯠ ꯆꯠꯅꯕ ꯇꯦꯛꯁꯤꯗ ꯇꯣꯡꯈꯠꯀꯦ ꯇꯧꯕꯒꯅꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯃꯥ ꯃꯄꯥ ꯃꯥꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯃꯐꯝ ꯑꯃꯗ ꯃꯃꯤꯠ ꯃꯃꯥꯏ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯨ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯀꯥ ꯑꯃꯗ ꯑꯗꯨꯒ ꯃꯥꯕꯨꯅ ꯀꯥ ꯑꯃꯗ ꯅꯪ ꯑꯩꯅ ꯅꯤꯡꯊꯤꯅ ꯐꯖꯅ ꯍꯥꯏꯕꯁꯤꯗ ꯌꯥꯍꯧꯕꯅ ꯑꯐꯕꯣꯏꯅꯤ ꯅꯅꯝ ꯇꯠꯄ ꯅꯠꯇꯅ ꯅꯪꯅ ꯑꯅꯝ ꯀꯟꯕꯒꯤ ꯇꯣꯡꯖꯕ ꯂꯩꯔꯣꯏ ꯁꯥ ꯅꯪꯗꯤ ꯃꯤꯔꯛꯇ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯎꯠꯆꯥꯏꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯐꯪꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯒꯅꯨ ꯕꯦꯕꯤ ꯅꯪꯅ ꯂꯩꯔꯤꯁꯦ ꯇꯥꯏꯕꯪꯅꯤ ꯗ꯭ꯔꯤꯝ ꯅꯠꯇꯦ ꯄꯨꯜꯂꯤꯕꯁꯤ ꯊꯥꯗꯣꯛꯑꯣ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯈꯪꯕ ꯃꯤꯗ ꯅꯊꯧꯅꯥ ꯐꯨꯗꯣꯛꯂꯤꯕꯗꯣ ꯅꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯖꯗꯕ꯭ꯔꯥ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯑꯉꯝꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯛꯄ ꯇꯥꯕꯅꯤ ꯈꯪꯅꯕ ꯂꯩ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯂꯩ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪꯕꯨ ꯈꯪꯅꯕ ꯂꯩꯇꯕ ꯀꯅꯥ ꯌꯥꯎꯒꯦ ꯅꯀꯣꯛꯇꯨ ꯈꯔ ꯁꯥꯟꯅꯧꯅꯦ ꯉꯁꯤ ꯐꯥꯎꯕꯗ RK ꯄꯣꯏꯔꯩꯅ ꯄꯥꯝꯈꯤꯕ ꯑꯃꯠꯇ ꯐꯪꯗꯕ ꯂꯩꯔꯛꯇ꯭ꯔꯤ ꯅꯪꯁꯨ ꯃꯔꯛꯁꯤꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯅꯤ ꯈꯟꯕ꯭ꯔꯥ ꯑꯩ ꯅꯨꯄꯤ ꯀꯌా ꯑꯃ ꯂꯣꯏꯅꯤ ꯅꯪ ꯍꯥꯟꯅꯁꯨ ꯈꯪꯂꯝꯒꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯗꯣ ꯑꯩꯅ ꯑꯃꯠꯇ ꯍꯧꯔꯨꯕ ꯅꯠꯇꯦ ꯃꯁꯥ ꯃꯊꯟꯇ ꯏꯇꯨꯡ ꯏꯟꯅꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪꯉꯣꯟꯗ ꯇꯨꯡ ꯏꯜꯂꯛꯄ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯐꯕ ꯑꯃ ꯈꯟꯕꯗ ꯀꯩꯗꯧꯒꯦ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯦ ꯉꯥꯎꯗ ꯉꯥꯎꯔꯨꯔꯒ ꯑꯐꯕ ꯅꯨꯄꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯊꯤꯔꯛꯑꯦꯗꯣ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯑꯕ ꯑꯗꯨꯏꯅꯤ ꯋꯥꯔꯧꯅꯨ ꯕꯦꯕꯤ ꯑꯩ ꯃꯤꯡ ꯕꯦꯕꯤ ꯀꯧꯏꯗꯣ ꯅꯣꯏ ꯅꯄꯥ ꯅꯪꯒ ꯂꯞꯆꯠ ꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯕ꯭ꯔꯥ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯆꯦꯛꯁꯤꯜꯂꯣ ꯑꯩ ꯑꯐꯕ ꯃꯤ ꯅꯠꯇꯦꯁꯦ ꯅꯪ ꯍꯥꯟꯅꯁꯨ ꯈꯪꯂꯝꯅꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯕ ꯁꯤꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯅꯪ ꯑꯐꯕ ꯃꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯩꯉꯣꯟꯗ ꯀꯩꯁꯨꯝꯗ ꯗꯔꯀꯥꯔ ꯇꯥꯗꯦ ꯈꯪꯕ꯭ꯔꯥ ꯅꯁꯛꯇꯨꯒ ꯗꯥꯀꯨ ꯗꯔꯥꯡ ꯍꯦꯛ ꯃꯥꯟꯈꯩ ꯑꯩ ꯗꯥꯀꯨ ꯃꯥꯟꯕꯗꯨꯅꯅꯤ ꯑꯐꯕ ꯅꯨꯄꯤ ꯅꯪ ꯂꯧꯗꯣꯏꯅꯤ ꯐꯖꯕꯤ ꯄꯥꯏꯈꯣꯝꯕ ꯇꯥꯕ ꯉꯝꯗꯦ ꯍꯥꯏꯒꯨꯝ ꯅꯨꯄꯤ ꯃꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯈꯤ ꯍꯧꯈꯤꯕꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯣꯏꯈꯤꯕ ꯈꯪꯅꯤꯡꯕ ꯄꯣꯛꯂꯨꯗ꯭ꯔꯤ ꯅꯨꯄꯤꯗꯨꯅ ꯑꯣꯏꯅꯤꯡꯕ ꯑꯃ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯔꯝꯂꯕꯁꯨ ꯃꯥꯒꯤꯗꯤ ꯂꯥꯏꯖꯗꯣ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯂꯒ ꯂꯣꯏꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯔꯁꯟꯅ ꯁꯤꯟꯊꯥꯗꯣ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯝꯕꯨꯡꯅ ꯉꯥꯡꯂꯤꯁꯤ ꯏꯃꯥꯁꯤ ꯄꯥꯕꯨꯡꯁꯤꯅ ꯆꯩꯔꯤꯁꯦ ꯍꯥꯏꯅ ꯈꯤꯇꯗ ꯐꯥꯎ ꯈꯟꯗꯦꯅꯦ ꯅꯪ
Nachindo on katana kumdogi. Nang na chongning bado, lekay da chongo haridana. Sida ihendo kibada, nangay na kaidaw kiyong ubana. Laisi henbi, mapuroy babu kamjinjay. Yambong, iyari ba tuose. Anggang siga chap hingmani. Adum them laga hainaraga yanjani ba. Kari ngang no, mayong magkay bani kang labani. Ay na pura adi, natay macharoy ko nang haibidi harishini. Sinthana. Napi silak pada ina tro. Yambong na ingonda, tina tawrise. Ina masya, lanjen bi oiram labadi, sumay na di kayo daw roy. Inchin dana, pahula na tamchilabani na, nungay bang amdre. Ichin inaw sukat na rin. Mayam si uraga, yampin birong gani somdi. Marshan na makuthage tawbado, nupido na pay. Yari hay bani. Hanggang nang, ay gikuta siya. Chalo, sasagay, nang napamado. Aduda thoklak pa apapatada, yum si gimiyoy amata chen halak pa yaray. Lamhen to helaga chakraba. Yum si danang, amukhan hanjilak pa yaray. Ushita ba? Si haydo na, nupido ki makutto, jingkatto na pukhalai. Abema, kay hay kiyambong, nang lana kanbra ingonda. Kandi, hanas to haydo di aidi, hawkiba ningsting laga, matong tarak papunchida, mamisami oy na batawray haydana. Pari, nang butabal chongning bro. Chongning deda, ado iyeng badi chotningi. Yambong ga horin toose, ngasida ichan ga pungano. Makadana, ningthem na machanupi bu jingthokto na pui. Kari wangang sangang no, ha? Tagi na tabani. Yenge ni yengbani. Asak pataba. Imong kay na bupok macha. Chongning liba na kongse. Tudiki. Chat pangam dana ba? Aya, pabong. Kari ki pabong. Nang ay na ing na tam na thim daw to na haibada yaning draba na tro. Chalo, halak ka daw. Mapa mama sagay ja jentha na bupok macha. Somdana lanjen bido nung denduda. Chau chaningi haido na ngaurambani. Thao ngobagi masla manamduda masado khangay hainadaba phaurakduna beshinduda senchinduna handui. Loirakpada masado wabana kainom tawbi. Jingnaribada chumlabra haina amuk sukhalli. Karigamba chumlamlaga na kamdawba. Warabasu wana gas to muthatli. Kada karaktuna hana laishinduna thamba teskit to paiduna washroom changi. Khangde uruba mikupta mama bukningdo kainoma tawbi. Prap thoklakduna asawu pumma kokhrabagom koirabagi tungda mapuroibagi numberduda changduna call tawi. Hendrix to mamanaba singa pulambani. Tawrakliba misakduda thasada yengduna call dabu paikhalli. Iha harauna. Nangkai lege. Mi puli. Yamdamda thuna lao aruba thabak ama laireba. Hendrix mamanaba singduda haifetti yengri. Thangnaba mikupta koirabagi tungda Kaurangna ulakliba matawdubo ikay kumnaba oina. Hoy haiba paukumsina mahut chinduna garida kakri. Somdana kamdawri. Tomthinjanu anido. Anaw bahangba park amada koiba lai. Haraw kumahimata moibagi miso asuki matik jinkri. Manglanda phau thasaradaba ngakniko. Taibang sida oiriba singse. Manglakna duna tokadaba manglando. Mangdoy sharup. Tasing pa tayo sida thoklak pasinihin na padrane. Mapoksimadi ay ki oiba pangjari. Handak mapokhang natida. Limhauri pa mapok taruk daso. Nang ay di sedok kaidok na bayararoy. Nang na uri oirabadi ay na upal oy kani. Nungsibata mitang ya hainari ba se jumlam kadra. Adu sukhana bayari. Adubo nungsibada thamoy amakak na mitang boy badi kanade. Maramdi. Maram haibabu. Amaduna mamit lekay koikrabadi thamoy singluba mito ngauchat na haudoyni. Aduga nungsidradi nungside hairiba miyoy singsisu aigi oinadi am thagale. Kaigino haise? Mingonda asa piduna thamlabadi mabu ngairiba misakduso matam mangidana. Aduna nungsidradi nungside singna haidokpibana fai haibanida. Ado aina nangaibadi nangi thamoy na sukhangbiraga aigi maikaida laklishidi. Sidi ama ani khaki wani singna hairaga laibaki kaina hainabada aduga thamoi gisu aripa mapu ma laikhidribai. Nangna laisihen biyam nungsizari tudi. Aduna ai khaki obi warini magidi yaude maramdi nungsibada thamoi amakhak changde. Nakoina na laisihen bibu thagatpa amadi yauriye.
Nakoina nanatrasu singna dum haige. Madi yam thagalida. Mana singna haidokpirambaini. Ngasi asuk nungsibi ibanigi mari ama semgatpa ngamlibasi. Luhongba tondi mani ihan-hana tawni. Ani do ngangna duna lay paring layribadugi nakta thariba phamduda changsinduna phaminai. Marsan machanupi ki wahaiduna nupiduda nungai hankidrabra hainadi khanjai. Adubu wakhaldo kuina leihandi. Nupiduna penjanaba haraunaba tawbi. Jak ising chaba suloiri, thaba ingkhang suloishilli. Sinthado thabalda ngawbani. Thabal chongba yanabadi atopa pambai thirakpada. Loyagi number, WhatsApp, Instagram, Facebook. Loina blog hangduna message da. Tamucha. Nupiduna kaidawai paw phawirakkani ngaijariba nupadudi haraubana loikri. Thuna adum set halai. Kay haige, saubu pharabra. Hoi, phareba. Ado, ay lapna chatlarege. Laikai thabalda oina yaurage. Nang laoba. Nangi marishiri. Ahalaman chingna phai phate yam hainai wani nangbo. Kay sukai di edamacha. Jeluba mi mayam amasu thabal chongba dum yaune. Kuidribagi ima huini ikai da bai ngangbaduna amani. Nangbu no yambung na bu yarakadro. Ay yambung ga kong natre. Kay ginang de. Ay na matuda ngang lubay sauri. Kay hayruiba nang de. Wari konse, chat pa yayade, nang lak nila oido hayro. Pung se ngang natrabani. Hoy sanay be ma. Ado, noy na bung dusu thok doy rangi. Ma sumay nupido, yung hanbi ba kaydo ba thok kadrana. Hoy, tama cha hangi su hango. Loya su Marsan da phone tawwi. Marsan di, nupido na yingba chaning ba ki mawong tawba tuda, loishin ba ngayrambani. Loya gi lakpa phone do, adong paikatli. Ibay, tahabada na kong si itabu matang haibado, hik yori tawrisi. Kay dawration, hayo, tasi. Thabal yingba thoidro. Thokani. Kanaga. Ay nupiga thokta na sakta thinang ka thok si haibro. Ay sulake tawbani. Sinthado thabal chaning mali. Pabong na susan thagigum tawbani. Mai thabal gi wakhala siya, tok teba. Oiroy ko, thok tawno. Titha sanadana yanaba na tawraini. As, kaino angang duda. Ay nupi si noy mayam changdaro otpirabro. Nupi do haujiktagi hauna khara warak hauko. Icha loiresu haibi haurishini. Haujiktagi dumain tawraga oiroy ko nang. Hayeng yumban mathong charoy. Morada phamgesu matang madam chana phamu. Maram dubu kay ginoba. Kona sanarase adoy warido. Ado nang la adoyro kaino. Lakshira khalini. Yare lakana. Hayeng chatlo na nang napazana themu. Nang din na tuto puthok piroydro. Puthok niye. Ay nupi di nang nupi dong na lamhinbi oidabani na. Sans lauraga mugthagat lauriba. Yare lu phau luhongdri. Moradi ngan tana phamba nang naso. Loyado waga makhata jaramda phone du thamkri. Marsan so nupi du bu munna yenglai. Horana su yenglode ngasidi. Karigi su horan mit yengna yengani. Magini ma khake. Lushin baloraba bema. Loire. Ay nupi gi phazabada khudi thizile thamoise. Aseng bai phazabra. Setli si bakjabra ba. Challarishira. Yamungse. Nang su yenglaga laining. Nangwanda ki hena ning thibi nupi mata layramgadaba mante. Nangi na sada tangjakhiba mata bakjadaba. Chunadaba haidusu laite. Loina phazai. Bakjai. Pe na su yengning lui. Ning thibi mai thongdo. Ukini pakhatjarui mita khamdaba kanana. Kalak pakpokini hainasu thamoiduna kayami paijaruba. Somdana kamdauri. Ningthem matha isa sana phamungduda phamduna unglaga lay. Ngasi phawbada yari makai ayamba matamda machada khut thadabani. Adubu ngasidi asawbagi mayaina machagi lamhinbi machinda warakna buhotnabada jaifam tana makhut thakri.
ꯋꯥꯈꯜꯁꯤꯗ ꯈꯟꯕꯗ ꯅꯤꯡꯊꯦꯝ ꯂꯥꯏꯃꯟ ꯍꯥꯏꯕꯗꯣ ꯁꯦꯡꯅ ꯑꯣꯏꯔꯦ꯫ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯣ ꯈꯪꯕꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯁꯝꯈ꯭ꯌꯥ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨ꯫ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯍꯦꯕꯤꯠꯇꯣ ꯐꯨ ꯆꯩꯗꯨꯅ ꯁꯦꯝꯗꯣꯛꯇ꯭ꯔꯕꯗꯤ ꯀꯅꯥ ꯂꯥꯛꯂꯒ ꯁꯦꯝꯗꯣꯛꯄꯤꯗꯣꯏꯅꯣ? ꯑꯗꯨꯗ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ꯫ ꯍꯧꯖꯤꯛꯇꯒꯤ ꯁꯦꯝꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯅ ꯇꯧꯔꯨꯗꯧꯔꯤꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯖꯔꯒ ꯃꯅꯤꯡ ꯇꯧꯕꯗꯨꯗꯤ ꯐꯩꯗꯣ, ꯍꯌꯦꯡ ꯃꯤꯒꯤꯗ ꯆꯠꯂꯒ ꯇꯧꯔꯨꯔꯕꯗꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯔꯤꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯦ ꯍꯦꯛꯇ ꯍꯥꯏꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯣꯏ ꯄꯥꯕꯨꯡꯅ ꯉꯜꯂꯤꯉꯩ ꯋꯥꯔꯛꯍꯧꯔꯤꯕꯁꯤ ꯌꯥꯝ ꯐꯔꯕꯅꯤ, ꯆꯣꯞꯄ ꯅꯪꯗꯅꯕ ꯀꯣꯟꯅ꯫ ꯁꯤꯖꯥ, ꯏꯆꯥ ꯇꯣꯝꯕꯤꯗ ꯐꯨꯗꯣꯛꯎꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯇꯣꯟ ꯑꯇꯥꯅꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯏꯪꯅ ꯇꯞꯅ ꯌꯥꯔꯤꯈꯩ ꯊꯦꯝꯗꯨꯅ ꯂꯣꯏꯅꯕꯅꯤ꯫ ꯏꯆꯥꯒꯤ ꯃꯁꯥꯗ ꯗꯥꯛ ꯈꯖꯤꯛ ꯇꯥꯈꯤꯕꯗ, ꯃꯩꯊꯣꯡꯗꯣ ꯈꯖꯤꯛ ꯃꯛꯁꯤꯟꯈꯤꯕꯗ ꯑꯩꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯃꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯀꯦꯊꯣꯛ ꯃꯧꯊꯣꯛꯍꯟꯕꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯗꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯤꯗ ꯌꯦꯡꯊꯤꯅꯔꯛꯀꯗꯕꯒꯤ ꯐꯤꯕꯝ ꯂꯥꯛꯄꯅ ꯏꯆꯥꯕꯨ ꯐꯍꯟꯅꯤꯡꯃꯟꯕꯅ ꯑꯩ ꯈꯨꯠꯇꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯇꯥꯐꯝꯗꯤ ꯈꯪꯗꯦꯅꯦꯍꯦ꯫ ꯂꯟꯆꯦꯟꯕꯤꯒꯤ ꯋꯥ ꯄꯨꯁꯤꯜꯂꯛꯄꯗ ꯏꯃꯨꯡ ꯀꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏ ꯇꯅꯤꯛꯆ ꯂꯝꯍꯦꯟꯕꯤ ꯃꯆꯥꯕꯨ ꯋꯥꯔꯛꯈ꯭ꯔꯕꯁꯨ ꯃꯆꯥꯒꯤ ꯍꯛꯆꯥꯡꯗ ꯆꯩꯐꯝꯒꯤ ꯃꯃꯤ ꯇꯥꯔꯝꯒꯅꯤ꯫ ꯉꯥꯡꯈꯤꯕ ꯋꯥꯍꯩꯗꯣ ꯀꯔꯤꯒꯨꯝꯕ ꯊꯃꯣꯏꯗꯨꯗ ꯆꯛ ꯆꯛ ꯊꯤꯟꯕ ꯌꯦꯇꯨꯝꯒꯨꯝ ꯆꯩꯅꯥ ꯐꯥꯎꯔꯝꯂꯗꯤ ꯀꯝꯗꯧꯅꯤ? ꯈꯟꯖꯗꯨꯅꯁꯨ ꯋꯥꯈꯜꯁꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯆꯠꯈꯤꯗꯧꯕ꯫ ꯃꯣꯏꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯍꯟꯗꯨꯅ ꯑꯁꯨꯝ ꯂꯩꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯈꯜꯂꯛꯄꯗ ꯅꯤꯡꯊꯦꯝ ꯊꯃꯣꯏꯗꯣ ꯀꯟꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯗꯤ ꯁꯨꯠ ꯇꯧꯏ, ꯂꯣꯌꯥꯅ ꯀꯟꯅ ꯊꯦꯝꯕ ꯂꯥꯛꯅꯔꯤ꯫ ꯀꯞꯀꯅꯨꯁꯦ, ꯇꯥꯃꯣꯆꯥꯒꯤ ꯊꯣꯏꯊꯣꯏꯕꯤꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯄꯅꯦꯕ꯫ ꯍꯌꯦꯡ ꯃꯧ ꯑꯅꯧꯕ ꯍꯦꯛ ꯑꯣꯏꯕꯒꯅꯦ, ꯀꯣꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯄꯨꯕꯤꯅꯤ꯫ ꯊꯥꯕꯜꯁꯨ ꯃꯐꯝ ꯈꯨꯗꯤꯡ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯍꯜꯂꯒ ꯅꯪꯅ ꯑꯄꯥꯝꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯣꯡꯍꯟꯗꯣꯏꯅꯦꯕ꯫ ꯃꯧ ꯑꯣꯏꯔꯒ ꯆꯣꯡꯕꯒ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒ ꯈꯦꯠꯅꯩꯌꯦ꯫ ꯇꯥꯃꯣꯆꯥ ꯍꯌꯦꯡꯅꯦ, ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯒꯦꯕ꯫ ꯍꯌꯦꯡ ꯆꯠꯂꯣ, ꯑꯩ ꯅꯣꯏ ꯌꯥꯝꯕꯨꯡꯗ ꯉꯥꯡꯅꯒꯦꯕ꯫ ꯉꯁꯤꯗꯤ ꯄꯥꯕꯨꯡꯅ ꯐꯨꯗ ꯉꯥꯏꯔꯤ, ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯗꯤ ꯅꯣꯏꯗ ꯑꯉꯝ ꯇꯥꯜꯂꯤꯅꯦꯅ ꯌꯥꯝ ꯁꯥꯎꯈ꯭ꯔꯅꯤꯕ꯫ ꯃꯔꯝ ꯃꯣꯛꯄꯅ ꯍꯥꯏꯕ ꯏꯜꯂꯣ꯫ ꯊꯦꯝꯃꯤ ꯅꯨꯄꯤ ꯃꯥꯕꯨ ꯇꯞꯊꯅ ꯅꯨꯡꯁꯤꯅ ꯃꯥꯅ ꯄꯥꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯕꯤꯔꯤ꯫ ꯃꯥꯔꯁꯟ ꯂꯩꯁꯤꯍꯦꯟꯕꯤ ꯑꯅꯤꯁꯨ ꯑꯅꯛꯄ ꯊꯥꯕꯜ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ꯫ ꯃꯥꯔꯁꯟ ꯃꯆꯟꯗ ꯁꯥꯎꯅꯤꯡꯕꯗꯨ ꯐꯠꯇ꯭ꯔꯤ꯫ ꯍꯥꯏꯔꯁꯨ ꯀꯨꯏꯅ ꯋꯥꯔꯧꯗꯨꯅꯗꯤ ꯂꯩꯇꯦ꯫ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯄꯨꯕꯤꯒꯦ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯨꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯇꯨꯃꯤꯟ ꯂꯥꯛꯄꯅꯤ꯫ ꯍꯣꯔꯦꯟ ꯃꯌꯥꯝ ꯆꯣꯡꯅꯔꯤꯕꯗꯨ ꯎꯔꯒ ꯃꯔꯩ ꯍꯦꯜꯂꯛꯀꯗꯕꯅ ꯃꯥꯔꯁꯟꯅ ꯆꯥꯅꯕ ꯀꯩꯀꯩ ꯂꯩꯈꯤꯁꯤꯒꯦ? ꯀꯩꯁꯨ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯦꯗ꯫ ꯆꯣꯡꯕ ꯌꯥꯎꯗꯧꯁꯨ ꯅꯠꯇꯦ, ꯆꯥꯅꯕ ꯌꯥꯎꯗ꯭ꯔꯗꯤ ꯀꯪꯅ ꯂꯦꯞꯄꯒ ꯌꯦꯡꯕꯗꯤ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯑꯄꯥꯝꯕ ꯅꯪꯅ ꯆꯥꯅꯤꯡꯕ ꯈꯩꯗꯣ ꯈꯜꯂꯣ꯫ ꯅꯨꯄꯤꯗꯣ ꯅꯨꯃꯤꯠꯂꯩ ꯄꯦꯀꯦꯠ ꯑꯃ ꯄꯥꯏꯈꯠꯂꯤ꯫ ꯃꯥꯔꯁꯟꯅ ꯑꯅꯤ ꯑꯃꯒ ꯂꯧꯏ꯫ ꯆꯤꯞꯁ ꯈꯔꯒ ꯏꯁꯤꯡꯁꯨ ꯃꯁꯥꯅ ꯈꯪꯅ ꯂꯩ꯫ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯁꯨ ꯑꯅꯧ ꯑꯅꯧꯕ ꯈꯨꯗꯤꯡ ꯃꯍꯥꯎ ꯇꯪꯍꯟꯅꯤꯡꯉꯤ꯫ ꯌꯥꯎꯁꯪ ꯊꯥꯕꯜꯗꯣ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯐꯝꯁꯤꯗ ꯌꯥꯎꯕꯗꯤ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯀꯥ ꯍꯦꯟꯅꯁꯨ ꯀꯣꯏꯂꯥꯡꯕ ꯇꯧꯖꯔꯛꯄ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗ ꯈꯪꯖꯤꯟꯕꯤꯕ ꯍꯦꯟꯈꯤ꯫ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯛꯄꯗ ꯎꯔꯛꯏ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯅ ꯈꯨꯠꯀ ꯈꯨꯠꯆꯝꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ, ꯅꯥꯀꯜ ꯑꯃꯗꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯆꯥꯄꯣꯠ ꯄꯤꯅꯕ, ꯈꯔ ꯑꯃꯅ ꯀꯄꯜ ꯐꯣꯇꯣ ꯅꯥꯀꯜ ꯑꯃꯗ ꯆꯠꯊꯣꯛ ꯅꯝꯂꯤꯕ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯐꯝꯗꯤ ꯆꯣꯡꯂꯤꯕ ꯊꯥꯕꯜ ꯂꯣꯝꯗꯅꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯤ ꯂꯝꯍꯦꯟꯕ ꯑꯣꯜꯂꯨꯔꯤ ꯃꯤꯀꯨꯞꯇꯨꯗ꯫ ꯊꯥꯕꯜ ꯆꯣꯡꯅꯤꯡꯕ꯭ꯔꯣ ꯕꯦꯝꯃ? ꯆꯣꯡꯅꯤꯡꯗꯦꯗ, ꯑꯩꯗꯤ ꯍꯩꯕꯁꯨ ꯅꯠꯇꯕꯅꯤꯅ ꯇꯜꯂꯤ꯫ ꯌꯥꯝꯕꯨꯡꯅ ꯇꯝꯕꯤꯒꯦ, ꯑꯗꯨꯒ ꯃꯊꯪ ꯆꯍꯤꯗꯤ ꯄꯨꯟꯅ ꯊꯥꯕꯜ ꯀꯥꯎꯊꯁꯤ꯫ ꯑꯗꯣ ꯑꯩ ꯌꯥꯝ ꯄꯦꯜꯂꯛꯇ꯭ꯔꯦꯕꯣ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯊꯥꯕꯜꯒꯤ ꯅꯨꯡꯉꯥꯏꯔ ꯇꯥꯟꯊꯥꯗ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯅꯪꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯍꯧꯗꯕꯒꯤ꯫ ꯏꯁ, ꯑꯗꯨꯕꯨ ꯋꯥꯔꯤꯅꯤ ꯀꯥꯏꯅ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯅꯣ? ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯏꯕꯥꯅꯤꯗꯤ ꯅꯨꯡꯁꯨ ꯅꯨꯡꯁꯤꯅꯔꯛꯇꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ? ꯑꯗꯨꯒꯤꯅꯤ ꯄꯦꯜꯍꯧꯗ꯭ꯔꯦꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ꯫ ꯑꯗꯨꯕꯨ ꯀꯩꯝꯇꯗꯤ ꯀꯥꯏꯗꯦꯗ, ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯃꯔꯝꯗꯤ ꯍꯥꯟꯅ ꯑꯝꯇ ꯁꯨꯃꯥꯏꯅ ꯇꯧꯔꯛꯇꯕꯅꯤꯅ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯇꯁꯦꯡꯅ ꯂꯩꯔꯀꯥꯟꯁꯤꯗ
punna matai manau oina chatminabagi wakhalsisu khutngai amani sidi aina nangse aigi ni haina pongna chongna lepasu ngamjaridana nupido momon khaktamak tawri ahenba matau ama utluda marsha nupidugi makhutto tapna paishilaktuna aidi lamlanba kanana nangi khudangse sukhaningba phaude khasik nangi nasada thoihenbi hoina oira phau sokhibada ai khamanbana angawbu onge dawi lamhenba thamoise phajin biu tawrakliba ningaise nangne themjin biu yambong haune nangna upal oirabadi aina uri oige ko abe magidamag masta maring phanna hauba ujawdo ai oige upal aiki usada nang khakdi yelakpagi ayabaso nafamda pigani yambong na pokpa mapok khudingda ai so adum poklaki yambong gi abe ma oina thamoi dogi maposto aina adumak oige handaki mapok shida phangdrabaso lemhauriba mapok shingdadi yambong gi thamoi laikonda makhal amatagi laisa lalamba yaroi ai khakta ining tamna laisa tamgani thabal gi piriba don gi nungshiba tan thado sabi sanau ani gidi thoini hena nungai jaba oikre thabal gi nungai ra tan thaduna nungsi wari do mapung subhalagum tawi lairiba singduso thabal mapam oibana nungsiba matawdo yinglakpa sangkhidabani pukning wakhal lupsin khibana adubu lakliba miyoi singdugi marakta mamit joirakpa lamhenbi khara yawramlabadi soidana sonaramgani kalakjaida sabi sanaugi matawse asum tauna nongmanini de haujinkre Hendrix de haraubana loiri nupi duda thabak mana amata yawhanba natte pothaduna talaihalli lanjen biso on bahai babu pung on ole machaduna khoisei khada mitamle khanglakpa mikuptagi amotpa wakhaldo sudok samthokre machadudi tasing ningi amakpa wakhalgi mamita haningde dada adai di dada na tawraso chaktu phaude ai thongge kaishu tawdana leishin basini hena waye ai matam lenpham khangdeba Hendrix nok phetauki jinbaldo nungshina ingna so hairi pamujana nangdo doctor na pothalu awabo wakhal khanjin ganu hairakpado ningsing manatro chak thong babu awaba thabak sunatana aina thong basi hautraba bayamna hautabagi nati hautabagi natradi ahimuk thongge ba nang solena thongba nateba dada da nang da thonglaga bizabado aina somuk thonglaga bizage khanbaini hayeng nang na maining kunbada hayeng wai thongba haitradi hena wani dana adoishu tamchenbaneba nang matam lenba warasu aiga wari sasi aina tawrishida soida hairo ado thabakti dawgano maramokpani shimadi yabiyoba ichado ahanba oibanina pakhaleba ado dada wama hangena singna pakhom pibigera pitokena aigi thawaina hangbabu karige singba pakhom biroidoino ahanba ichase nupi oiradi aingonda saugadra kaigino haise khangde nupi singna macha nupi ahanba oina phangjabase jatra puba yade atei me amamalei aduna nupa mayumgi miyoi singna nupina ahanba oiba macha nupa poktabase sauningba po ipamde haye Hendrix lanjenbigi me paijaba matauda nokmiba mai thongdo sokmang hikmang handa munna yenglai nungshina pira ipaukhumso nungsiba khoithomba pumba punchinduna aigi maphamda nupa nupigi khetnaba leite adubo nupina di hena pami kaigino nupa oiradi khangdre nupi oiradi nangbu yamna malhaningi yam cute oibi mapase laina sumpa ngamdawbi mayamgi thamoise ma ubada joy tawba ngamdawbi yam mayam mama de kitadana nungsibi mapa mama ningjabi mama dawna aigombi iyama sumpa ngamdawbi nanga chap manabido ai pami machanupiga leiredi aingonde machanupini henkidoinine ko haishinadi aigase mirai biraktoineba Hendrix to changsilak nupi magi mamaido makut anina changduna pairaga magi mit ani duga michana halli
ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯁꯦ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯔꯣꯏꯗꯕ ꯇꯥꯡꯂꯕ ꯊꯋꯥꯏꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯇꯣꯝꯊꯤꯟ ꯉꯥꯜꯂꯤꯕꯤ ꯑꯩꯒꯤ ꯑꯃꯇ ꯉꯥꯏꯔꯕꯤ ꯅꯨꯡꯁꯤꯕꯤꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯀꯅꯥꯗꯒꯤꯁꯨ ꯐꯪꯂꯣꯏꯗꯕ ꯁꯦꯜꯅ ꯂꯩꯗꯨꯅꯁꯨ ꯁꯨꯛꯐꯪ ꯐꯪꯕ ꯉꯝꯂꯔꯣꯏꯗꯕ ꯅꯨꯡꯁꯤꯕ ꯊꯋꯥꯏ ꯑꯃ ꯁꯤꯟꯅꯕꯤꯗꯨꯅ ꯃꯄꯥ ꯃꯤꯡꯊꯣꯜꯗ ꯁꯤꯟꯅꯕꯤꯒꯗꯧꯔꯤꯕ ꯑꯁꯨꯛ ꯅꯨꯡꯁꯤꯍꯟꯕ ꯅꯒꯨꯟꯗꯨꯅ ꯊꯃꯣꯏꯁꯤꯕꯨ ꯁꯨꯝꯗꯨꯅ ꯁꯨꯄꯥꯏꯁꯨ ꯄꯥꯏꯁꯤꯟꯕꯤꯈ꯭ꯔꯦ ꯏꯆꯥꯊꯣꯏꯕꯤ ꯅꯠꯇ꯭ꯔꯒ ꯏꯆꯥꯊꯣꯏꯕ ꯂꯥꯛꯇꯨꯅꯁꯨ ꯅꯪꯕꯨ ꯑꯩꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯤꯔꯥꯏꯔꯣꯏ ꯅꯨꯡꯁꯤꯕꯁꯨ ꯃꯌꯦꯡ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯔꯣꯏ ꯄꯨꯟꯁꯤꯁꯦ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯍꯟꯕꯤꯗꯧꯔꯤ ꯅꯪꯅ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯅꯨꯄꯤ ꯂꯛꯇꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯒꯨꯟ ꯈꯪꯂꯨꯗ ꯂꯥꯞꯅꯁꯨ ꯏꯟꯊꯣꯛꯅꯤꯡꯂꯨꯕ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯍꯟꯅꯤꯡꯕ ꯄꯣꯛꯂꯨꯗ꯭ꯔꯦ ꯆꯨꯗꯨꯅ ꯂꯩꯔꯝꯕ ꯃꯤꯁꯛꯁꯨ ꯅꯥꯎꯄꯨꯔꯤꯕ ꯃꯆꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕꯒꯨꯝ ꯃꯃꯤ ꯁꯥꯃꯤ ꯇꯧꯔꯛꯂꯤ ꯍꯦꯟꯗ꯭ꯔꯤꯛꯁꯇꯣ ꯅꯨꯄꯤꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯩꯔꯥ ꯆꯥꯅꯕ ꯍꯥꯟꯅ ꯈꯔ ꯁꯦꯝꯃꯤ ꯗ꯭ꯔꯥꯏ ꯅꯠꯁ ꯈꯔꯁꯨ ꯍꯥꯞꯂꯗꯨꯅ ꯃꯥꯅ ꯏꯟꯕꯤ ꯂꯟꯆꯦꯟꯕꯤꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯕꯗꯣ ꯅꯨꯄꯥꯗꯨꯅ ꯊꯦꯝ ꯊꯦꯝꯗꯨꯅ ꯄꯤꯖꯕꯤ ꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯤꯡꯁꯤꯗꯅ ꯍꯦꯜꯂꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯗꯨꯒꯤ ꯃꯒꯨꯟ ꯈꯪꯕ ꯍꯥꯏꯕꯗꯣ ꯂꯟꯆꯦꯟꯕꯤꯒꯤ ꯃꯐꯝꯗꯁꯨ ꯊꯣꯛꯂꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯑꯣꯐ ꯇꯧꯔꯨꯔꯒ ꯍꯥꯡꯕꯅꯤ ꯂꯣꯌꯥꯒꯤ ꯃꯤꯁꯀꯣꯜ ꯃꯥꯔꯁꯟꯒꯤ ꯀꯩꯒꯤ ꯑꯣꯐꯤꯁꯀꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯌꯥꯝꯁꯤꯡꯗꯨ ꯇꯣꯛꯂꯒ ꯃꯥꯔꯁꯟ ꯑꯃꯗꯤ ꯂꯣꯌꯥꯒꯤ ꯃꯦꯁꯦꯖ ꯃꯤꯁꯀꯣꯜꯅꯦ ꯐꯣꯟꯗꯣ ꯄꯣꯛꯈꯥꯏꯗꯧ ꯃꯈꯩ ꯄꯥꯏꯁꯤꯜꯂꯛꯄꯗꯣ ꯄꯥꯈꯠꯂꯝꯒꯅꯤ ꯃꯈꯣꯏꯁꯨ ꯈꯪꯉꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯒ꯭ꯔꯨꯞꯇ ꯑꯣꯏꯅ ꯊꯥꯔꯛꯏ ꯑꯩ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯃꯦꯁꯦꯖꯇꯣ ꯍꯦꯛ ꯊꯥꯈꯤꯕꯒ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅꯁꯨ ꯌꯥꯡꯅ ꯂꯣꯌꯥꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯥꯏꯁꯤꯜꯂꯛꯏ ꯀꯔꯤ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂꯨꯕꯩꯅꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯣꯠꯇꯅ ꯑꯩꯈꯣꯏꯒꯁꯤ ꯃꯤꯍꯨꯟ ꯆꯦꯡꯒꯥꯆꯦꯒꯨꯝꯅ ꯍꯟꯗꯅ ꯁꯛ ꯅꯪꯅ ꯀꯌꯥꯝ ꯊꯣꯡꯆꯥꯕ ꯇꯧꯔꯝꯗꯣꯏꯅꯣ ꯂꯣꯌꯥꯗꯤ ꯄꯥꯏꯈꯣꯝꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯀꯔꯝꯅꯁꯨ ꯄꯥꯈꯠꯂꯣꯏ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯍꯜꯂꯛꯇꯕꯗ ꯉꯁꯤꯒꯤ ꯃꯄꯥꯎ ꯇꯥꯗ꯭ꯔꯕꯗꯤ ꯃꯥꯅ ꯂꯩꯔꯝꯕ ꯌꯥꯕ ꯃꯐꯝ ꯆꯤꯡꯅꯕꯁꯤꯡ ꯊꯤꯔꯨꯁꯤ ꯍꯥꯏꯅꯔꯝꯂꯕꯅꯤ ꯑꯅꯤꯗꯨꯗꯤ ꯄꯥꯏꯈꯣꯝꯕꯅ ꯊꯕꯛꯅ ꯌꯥꯗꯗꯧꯕꯅꯤ ꯑꯩꯈꯣꯏ ꯈꯪꯗꯕ ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯐꯅ ꯌꯥꯝꯅ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯔꯒꯁꯨ ꯁꯤꯅꯤ ꯑꯗꯨꯅꯤ ꯑꯩ ꯁꯤꯗ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯍꯩꯇꯕ꯭ꯔꯕ ꯃꯍꯥꯄꯥꯄꯤ ꯅꯪ ꯌꯥꯗꯗꯧꯔꯤꯅꯤ ꯀꯔꯤꯅꯣ ꯌꯥꯗ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗ꯭ꯔꯗꯤ ꯅꯪ ꯂꯣꯌꯥ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯗꯧꯔꯤꯅꯤ ꯀꯤꯀꯣ ꯄꯥꯈꯪ ꯏꯖꯠ ꯑꯃꯨꯛ ꯃꯥꯡꯍꯟꯕꯤꯗꯅ ꯂꯣꯌꯥꯗꯣ ꯁꯦꯟꯗꯜ ꯂꯪꯕꯒꯤ ꯏꯃꯣꯖꯤ ꯑꯃ ꯊꯥꯔꯛꯏ ꯁꯣꯝꯗ ꯄꯥꯏꯈꯣꯝꯕꯗꯤ ꯊꯤꯛ ꯊꯤꯡꯅꯣꯛꯏ ꯅꯪꯒꯨꯝꯕ ꯒꯦ ꯃꯥꯜꯂꯨꯔꯕ ꯑꯩꯁꯦ ꯍꯣꯏꯅꯦ ꯇꯥꯃꯣ ꯂꯣꯌꯥ ꯚꯣꯏꯁꯇ ꯃꯆꯤꯟꯗꯣ ꯊꯤꯖꯤꯜꯂꯛꯏ ꯄꯥꯏꯈꯣꯝꯕ ꯁꯥꯔꯝꯕ ꯀꯣꯛꯁꯨ ꯃꯔꯨꯞꯇꯨꯒ ꯉꯥꯏꯍꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯗꯨꯗ ꯄꯨꯂꯞ ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯕ ꯉꯝꯂꯛꯏ ꯐꯥꯒꯤ ꯇꯥꯍꯜꯂꯨꯔꯕ ꯋꯥꯔꯤꯗꯣ ꯁꯦꯔꯤꯁ ꯂꯣꯝꯗ ꯂꯥꯛꯅꯤꯡꯕꯅ ꯃꯥꯔꯁꯟꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯏ ꯃꯥꯔꯁꯟꯗꯤ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗ ꯂꯩꯈꯤ ꯐꯣꯟꯗꯨꯗꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯊꯝꯂꯝꯕꯅꯤ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯣ ꯂꯥꯛꯂꯤꯕ ꯐꯣꯟꯗꯣ ꯀꯅꯥꯒꯤꯅꯣ ꯌꯦꯡꯕꯗ ꯄꯥꯏꯈꯣꯝꯕ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯗꯣ ꯎꯔꯕꯗ ꯄꯥꯏꯈꯠꯂꯤ ꯃꯄꯨꯔꯣꯏꯕꯅ ꯃꯊꯥ ꯁꯥꯕꯒꯤ ꯃꯔꯝꯗꯣ ꯃꯥꯅꯁꯨ ꯍꯦꯟꯅ ꯈꯪꯈꯤꯕꯅ ꯍꯜꯂꯣ ꯂꯩꯁꯤꯍꯟꯕꯦ ꯃꯥꯔꯁꯟ ꯂꯩꯇ꯭ꯔꯣ ꯌꯥꯝꯕꯨꯡꯗꯣ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗ ꯂꯩꯈꯤꯌꯦ ꯌꯥꯅꯤ ꯑꯩ ꯄꯥꯏꯍꯟꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯔꯁꯟꯒꯤ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ ꯌꯥꯝꯕꯣ ꯐꯣꯟ ꯂꯥꯛꯑꯦ ꯀꯅꯥꯒꯤꯅꯣ ꯗꯥ ꯄꯥꯏꯈꯣꯝꯕꯅꯦ ꯃꯥꯔꯁꯟꯁꯨ ꯊꯨꯅ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯟꯗꯨ ꯂꯧꯏ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯋꯥ ꯇꯥꯍꯟꯅꯤꯡꯂꯝꯗ꯭ꯔꯗꯤ ꯈꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯔꯁꯟ ꯇꯥꯍꯥꯅ ꯀꯩꯅꯣꯕ ꯄꯥꯏꯈꯣꯝꯕ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯉꯥꯎꯔꯤꯔꯕ ꯃꯤꯔꯣꯟ ꯊꯥꯔꯣꯟ ꯑꯃ ꯁꯨꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯐꯣꯟꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯃꯔꯣꯟ ꯑꯝꯇꯁꯨ ꯍꯣꯗꯣꯔꯛꯇꯦ ꯌꯦꯛꯅꯕꯅ ꯇꯣꯡꯃ ꯅꯥꯛ ꯌꯦꯠꯇ ꯁꯧ ꯁꯥꯗꯨꯅ ꯂꯩꯔꯒ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯀꯌꯥꯝ ꯀꯣꯛ ꯁꯥꯏ ꯅꯪꯅ ꯀꯣꯛꯇꯣ ꯈꯟꯗꯕ꯭ꯔꯕ ꯌꯥꯗꯕꯩꯅꯤ ꯐꯅ ꯌꯥꯗ꯭ꯔꯁꯨ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯃꯔꯣꯟ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯏꯗꯅ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯕꯗꯤ ꯂꯣꯌꯥ ꯏꯕꯥꯅꯤ ꯅꯪꯕꯨ ꯊꯤꯔꯁꯦ ꯍꯥꯏꯅꯕꯅꯤ ꯆꯦꯛꯀꯣꯟꯗꯁꯨ ꯅꯍꯥꯟ ꯑꯃꯨꯔꯛ ꯂꯥꯛꯂꯝꯂꯒ ꯍꯟꯈ꯭ꯔꯦ ꯍꯥꯏꯔꯦ ꯍꯪꯕꯗ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯑꯣꯏꯗꯕꯅ ꯑꯍꯦꯟꯕ ꯋꯥꯍꯪꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯪꯗꯕꯅꯤ ꯊꯥꯖꯕ ꯌꯥꯕ ꯃꯤꯁꯤꯡꯗ ꯅꯪꯕꯨ ꯍꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯅꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅ
hiram amattadasu maithiba haunade. Paikhambana khudongthiba ama thokle tabada asiba haibadugi chingnaba pokluda jang thongna lepkhidauba marup ngaktani animak loyasto adumangai karan turan khara ngangjarabasu marupki marida lakpa matamdadi ahum sibu kalaktaba kanasu leiroi. Pakhatbagi chauna chauna holiba sordo paikhambana tapna waridubu leiduna phathabirae. Chahi kaya sigi matungda amuk nau hona thengnaba mikupsida songliba thamoi ki nungsi ihuldo ahongba sunairamde. Haukhiba maga lapnaba mikupsingda nupi sigi punsida kari ahenba thodok thokre hainasu machinmakna hanglude. Haujik mana hotnariba khudingmak nupidugi harau nungai janaba ngaktani. Nupiduna pamjaba matamsu adumak pibiri. Tamcha Kadaidanoba koiba satche haibabo nangna apamba mafamda adude hekta chaladabani ngasidi yausang aroiba numitche misu koibadi yam chatnaramniko ado ibani su chatlusi ngasidi aikhoigi moldagi nangna seningba apamba na phinaron chu khalusi aduga nangna chatningi hek haiba mafamdugai tamchana pudoini. Laija masado haining harauba thoina poktre khangbana Paikhambanasu manak naksina loina naba nupi sibu mapanda puthokpinaba hotnabiribani. Tamcha luthana chinglap tawrakpa khonjalda nupadusu nupi mabu nungsina yengduna paukhumpi. Ahawne kai haige aise karigumbada leikhoktagi kenduna leimaida choijaina ramladi kamdawne. Wahangduda chingnarabasu haina singna lochenduna paukhumpi. Adubu kari tawe haibage laina singto sectionna khasik phauba malem leimai thak aduda lemhalamda nungsiba pumbani yomsin khomjin jabataridana. Aduna ngaihaki oiba paukham adumak oikini. Awangbada ningthina mapung phabi lairangdo mipum khudingna pamjana makhutmakna hektuna chingu khuya khada yawhaningbani. Mapung phana laisha tamba lairangkhak mipum khudingna khoidai haibadi nangoda kanana hairiba khangde wakhalna asum khanbagi wani. Paikhomba nupi magi makhutto tapna paiduna makhutta nungsina chuppi ayetpa pirakte nupidusu paikhomba makha tari nangna challiba paukhongdo ai khangba pamde laija. Nupi oibigi punchiga lairanga changdamne hairabasu aidi nanga choijaina ne kenbi lairanga changdamnabasu ngamloi. Aduba aigi pakhumsina nangna apenba oide khalaba. Wahaise haiduna nupi magi maithongduda yenglai. Nupi masu yenglakpana michani anido. Paikhomba taru taruba mit yengna nupi mabu yengduna. Nangna awangba chingdolda karigumba matamda wangna satlamlaba. Aina nangbo angamba upai thiduna laina amatasu soihanda hektuna pakhang aigi sangaida yumbu rembi oiduna dilhanduna lairiba ipa imagi khubamda maibi maira langhangani. Laija marak thattuna tabla pakhonjalda nungsiba wangangda karigumba tamchana khalliba awangba chingdolda maning tamna yetpinaba kana yawda mapung marai phana laisa tambi lairangdo oiramdrabadi kamdauba. Laimai thakda soijaina kenduna lairang leiman chalamlabadi. Karigumba leiman chanduna choijaina na kelamdunasu nara laita nungsi khangdaba makhoina ngaihaki mitafam oiraduna nungsiba yawdaba apamba khak phawba ihuldo phawduna naihat piramlaba section khongatchaduna isor magi mafamda singna haijagani. Amakpa amatasu yawdana thamoi singna katliba singe lairang sibu lawshanbiyu maran laitabini janafam khangda manghankhiba pamui haiduna. Nupiduna mapi irachena leithokkhibado ubada
ꯄꯥꯏꯈꯣꯝꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯇꯨꯅ ꯂꯥꯏꯖꯥ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖꯥꯅ ꯇꯝꯆꯥ ꯀꯩ ꯍꯥꯏꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯔꯊ ꯆꯦꯟꯕ ꯋꯥ ꯉꯛꯇ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤꯗꯣ ꯈꯨꯝꯗꯦ ꯄꯥꯏꯈꯣꯝꯕ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯥꯏꯖꯥ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯦ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯣꯛꯄꯗꯣ ꯅꯠꯇꯦ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨꯗ ꯃꯤꯇꯥꯗꯨꯅ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯅꯪ ꯍꯥꯏꯕ ꯅꯪꯁꯤꯗ ꯅꯨꯡꯁꯤꯖꯕꯅꯤ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠ ꯆꯜꯂꯝꯗꯨꯅꯁꯨ ꯅꯁꯥꯅꯌꯥꯗ ꯅꯝꯖꯥ ꯅꯝꯊꯦꯛ ꯇꯧꯔꯝꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨꯗ ꯆꯤꯡꯅꯕ ꯄꯣꯛꯀꯗꯕ ꯃꯤꯁꯛ ꯅꯠꯇꯤꯌꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯇꯝꯆꯥꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯃꯌꯦꯡ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯗꯅ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ ꯍꯧꯈꯤꯕꯗ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯗꯣ ꯑꯐꯕ ꯑꯣꯏꯔꯁꯨ ꯐꯠꯇꯕ ꯑꯣꯏꯔꯁꯨ ꯀꯥꯎꯊꯣꯛ ꯅꯤꯡꯁꯤꯡꯂꯅꯨ ꯍꯧꯖꯤꯛꯇꯤ ꯏꯅꯧ ꯅꯧꯕ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯑꯃ ꯍꯧꯔꯁꯤ ꯂꯥꯏꯕꯛ ꯐꯩꯗ ꯅꯨꯄꯤꯁꯤ ꯑꯍꯦꯟꯕ ꯀꯂꯛꯄ ꯑꯃꯁꯨ ꯄꯣꯛꯂꯨꯗ ꯅꯨꯄꯤ ꯃꯥꯒꯤꯗꯃꯛꯇ ꯀꯌꯥꯗ ꯈꯟꯕꯤꯔꯤꯕꯅꯣ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯟꯗ꯭ꯔꯤꯛꯁꯇꯣ ꯂꯟꯆꯦꯟꯕꯤꯕꯨ ꯒꯥꯔꯤ ꯑꯆꯧꯕꯗꯨꯗ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯗꯨꯅ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯤꯠꯀꯤ ꯀꯨꯝꯍꯩꯗꯨꯗ ꯑꯄꯦꯟꯕ ꯄꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯃꯈꯨꯠ ꯑꯃꯅ ꯒꯥꯔꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡ ꯃꯈꯨꯠ ꯑꯃꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯣ ꯑꯆꯤꯟꯕ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯊꯕꯛꯀꯨꯝ ꯅꯨꯄꯥ ꯃꯥꯅ ꯋꯥꯔꯤꯁꯨ ꯍꯥꯟꯅ ꯍꯧꯏ ꯃꯧ ꯑꯣꯏꯔꯒ ꯑꯍꯥꯟꯕ ꯌꯥꯎꯁꯪ ꯌꯥꯎꯕꯁꯦ ꯀꯩ ꯐꯥꯎꯒꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯁꯨ ꯀꯩꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯅꯣꯅꯦ ꯑꯩꯅ ꯐꯥꯔꯒ ꯃꯧ ꯑꯣꯏꯍꯟꯕꯤꯔꯕ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯍꯧꯈꯤꯕ ꯃꯇꯝꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯤ ꯂꯝꯕꯤꯗ ꯑꯉꯥꯡ ꯃꯆꯥ ꯁꯪꯒꯨ ꯁꯪꯒꯨꯅ ꯄꯩꯁꯥ ꯊꯠꯄ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯊꯥꯕꯜꯒꯤ ꯊꯠꯄ ꯃꯌꯥꯝꯁꯤ ꯎꯔꯒ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯟꯈꯠꯂꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯃꯤꯅ ꯑꯕꯦꯔ ꯇꯩꯔꯦ ꯍꯥꯏꯅ ꯀꯞꯄꯒ ꯆꯦꯟꯁꯤꯜꯂꯒ ꯏꯃꯥꯗ ꯄꯥꯎꯒ ꯇꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯡꯍꯣꯡ ꯍꯣꯡꯂꯤ ꯃꯤꯡꯊꯣꯜꯁꯨ ꯁꯥꯖꯠꯁꯨ ꯈꯨꯗꯤꯡꯃꯛ ꯍꯦꯟꯗ꯭ꯔꯤꯛꯁ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯠꯁꯥꯗꯣ ꯃꯣꯟꯊꯅ ꯄꯥꯏꯔꯛꯂꯒ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯈꯜꯂꯨꯕꯗ ꯅꯨꯡꯁꯤ ꯁꯤꯒꯤ ꯈꯜꯂꯨꯔꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄꯁꯤꯒꯤ ꯅꯨꯡꯁꯤꯗꯕ ꯄꯥꯝꯗꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯀꯦꯅ ꯃꯧꯅ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯏꯆꯥꯗꯣ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯑꯣꯏꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯀꯦꯅ ꯍꯥꯏꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯨ ꯉꯝꯂꯨꯗ ꯃꯆꯥꯒ ꯂꯥꯞꯅꯕꯒꯤ ꯀꯪꯉꯥꯎꯅꯔꯕ ꯃꯄꯥꯗꯣ ꯑꯩ ꯑꯣꯏꯒꯅꯤ ꯀꯤꯖꯕꯒꯤ ꯂꯟꯆꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ ꯑꯗꯣ ꯈꯣꯏꯊꯨꯝꯕ ꯋꯥꯉꯥꯡꯗ ꯊꯃꯣꯏꯗꯨꯁꯨ ꯇꯁꯦꯡꯅꯕꯨ ꯄꯦꯠꯊꯗꯨꯅ ꯇꯞꯊꯔꯛꯂꯕ꯭ꯔꯥ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯒꯤ ꯁꯒꯟꯗ ꯉꯥꯊꯔꯛꯏ ꯄꯦꯟꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤꯀꯨꯞꯁꯨ ꯑꯣꯏꯈ꯭ꯔꯦ ꯋꯥꯈꯜꯗꯣ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯗꯨꯅ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯨꯅ ꯅꯣꯕꯦꯜ ꯄꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯣ ꯏꯆꯟꯇꯣꯝꯕꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛ ꯆꯍꯤꯅꯁꯨ ꯂꯣꯏꯔꯦ ꯊꯥꯕꯜꯗꯣ ꯑꯝꯇ ꯆꯣꯡꯍꯟꯕꯤꯁꯤ ꯉꯁꯤꯗꯤ ꯅꯪ ꯈꯔ ꯍꯥꯏꯔꯨꯁꯣ ꯑꯩꯅ ꯍꯥꯏꯔꯗꯤ ꯄꯩꯕꯒ ꯄꯣꯝꯕꯒ ꯊꯦꯝꯕꯁꯨ ꯅꯥꯎ ꯆꯥꯎꯈꯤꯅꯤ ꯑꯗꯨꯝ ꯍꯥꯏꯌꯨꯕ ꯑꯩꯅ ꯍꯥꯏꯕꯗꯨꯅ ꯍꯦꯟꯅ ꯁꯥꯎꯔꯅꯤ ꯑꯗꯨꯒ ꯑꯩ ꯇꯟꯁꯨ ꯇꯜꯂꯦꯕ ꯃꯥꯔꯁꯟꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯅꯨꯄꯤꯗꯨꯗ ꯍꯦꯟꯖꯤꯟꯅ ꯇꯛꯁꯤꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯥꯎꯈꯤꯗꯕꯅ ꯑꯗꯨꯃꯛ ꯃꯆꯜꯒꯤ ꯀꯥ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡꯅ ꯀꯨꯝꯊꯔꯛꯂꯦ ꯊꯣꯡꯗꯨꯗ ꯅꯣꯛꯇꯦ ꯍꯥꯟꯅ ꯇꯧꯏ ꯃꯅꯨꯡꯗꯒꯤ ꯁꯤꯟꯊꯥꯅ ꯀꯅꯥꯅꯣ ꯑꯗꯨꯝ ꯆꯪꯂꯣ ꯃꯥꯔꯁꯟꯁꯨ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯇꯧꯔꯣ ꯃꯃꯥꯡꯉꯩꯒꯤ ꯃꯇꯧꯒꯨꯝ ꯌꯧ ꯌꯧ ꯇꯧꯗꯨꯅ ꯈꯨꯝꯂꯛꯇꯦ ꯀꯩꯁꯨ ꯇꯧꯗꯦ ꯀꯩ ꯂꯩꯔꯒꯦ ꯌꯥꯝꯕꯣ ꯍꯣꯔꯦꯟ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗ ꯊꯥꯕꯜ ꯂꯩ ꯍꯥꯏꯕꯅꯤ ꯅꯪꯒ ꯔꯣꯃꯤꯇꯥꯒꯗ ꯍꯧꯅꯔꯣ ꯑꯗꯨꯒ ꯆꯠꯅꯕ ꯌꯥꯔꯦ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ ꯏꯅꯝꯁꯤ ꯄꯨꯔꯒ ꯑꯣꯏꯅ ꯆꯠꯂꯨꯔꯣ ꯃꯥꯁꯨ ꯄꯨꯗꯣꯏꯅꯤ ꯅꯣꯏ ꯑꯅꯤꯅ ꯆꯣꯡꯉꯣꯕ ꯌꯥꯝꯕꯨꯡꯒ ꯅꯅꯝꯁꯤꯒꯅ ꯏꯆꯟꯁꯤꯡ ꯁꯪꯒꯦꯕ ꯁꯥꯎꯔꯅꯨ ꯌꯥꯝꯕꯣ ꯅꯪ ꯏꯅꯝꯁꯤ ꯂꯥꯛꯄꯗ ꯌꯥꯝ ꯍꯣꯡꯉꯦ ꯑꯗꯨꯃꯥꯏꯅ ꯐꯠꯇꯅ ꯈꯟꯒꯅꯨ ꯏꯆꯟ ꯅꯪꯕꯣ ꯃꯥꯁꯨꯅꯦ ꯌꯨꯝꯁꯤꯗ ꯏꯅꯧ ꯅꯧꯖꯔꯤꯅꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯕꯤꯗꯧ ꯅꯠꯇ꯭ꯔꯕ ꯈꯪꯗꯦ ꯏꯅꯝꯁꯤꯁꯦ ꯀꯩꯅꯣ ꯃꯩꯇꯧ ꯇꯧꯋꯦ ꯃꯥꯡꯗꯅ ꯑꯃ ꯇꯨꯡꯗꯅ ꯑꯃ ꯃꯤꯅꯁꯨ ꯀꯔꯤ ꯀꯔꯥ ꯌꯥꯝ ꯉꯥꯡꯅꯕꯅꯤ ꯃꯤꯅ ꯍꯥꯏꯕ ꯁꯨꯝ ꯇꯥꯔꯗꯤ ꯀꯝꯗꯧꯅꯤ ꯃꯤꯅ ꯍꯥꯏꯔꯛꯏꯗꯣ ꯏꯃꯨꯡ ꯀꯥꯏꯅꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯗꯅꯕ ꯄꯪꯍꯥꯏ ꯍꯩꯕ ꯑꯣꯏꯔꯝꯃꯗꯤ ꯃꯤꯒꯤ ꯋꯥ ꯇꯥꯒꯅꯕ ꯏꯆꯟꯇꯣꯝꯕꯤ ꯑꯗꯨꯒ ꯌꯥꯝꯕꯨꯡꯁꯨ ꯀꯩꯁꯨ ꯍꯣꯡꯗꯦ ꯅꯪꯅ ꯋꯥꯈꯜꯗꯣ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯩꯅꯤ ꯅꯨꯄꯤ ꯊꯤꯔꯒ ꯃꯆꯜꯒꯤ ꯅꯨꯡꯁꯤꯕꯕꯨ ꯍꯦꯛꯇ ꯃꯤꯔꯥ ꯌꯥꯕ꯭ꯔꯣ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ
ꯃꯆꯜꯒꯤ ꯃꯀꯣꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ꯫ ꯁꯤꯟꯊꯥꯁꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯅꯦꯕ ꯔꯣꯃꯤꯇꯥꯗꯣ ꯍꯥꯏꯅꯔꯣ ꯑꯗꯨꯒꯅꯦ ꯀꯩ ꯁꯦꯠꯇꯣꯏꯅꯣꯗꯨꯁꯨ ꯌꯦꯡꯉꯣ ꯅꯪꯒꯤꯗ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯁꯨꯅꯦ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤꯗꯩ ꯈꯜꯂꯨ ꯂꯥꯛꯑꯣꯀꯣ꯫ ꯅꯨꯄꯤꯗꯣ ꯍꯔꯥꯎꯅ ꯍꯣꯏ ꯌꯥꯝꯕꯨꯡ꯫ ꯃꯥꯔꯁꯟꯅ ꯊꯣꯛꯂꯛꯄꯒ ꯁꯤꯟꯊꯥꯗꯣ ꯔꯣꯃꯤꯇꯥꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯃꯗꯨꯁꯨ ꯔꯤꯡꯗꯨ ꯐꯥꯎꯕ ꯈꯤꯡꯐꯥꯠꯇ꯭ꯔꯤꯉꯩ ꯄꯥꯏꯔꯛꯏ꯫ ꯐꯣꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯕꯅ ꯁꯤꯟꯊꯥ ꯔꯣꯃꯤꯇꯥ ꯍꯣꯔꯦꯟ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯀꯦꯕ ꯈꯣꯠꯄꯁꯨ ꯂꯣꯏꯅ ꯇꯧꯔꯤꯁꯤ ꯈꯪꯉꯅ ꯂꯥꯛꯑꯣ ꯏꯕꯥꯅꯤꯅ ꯅꯍꯥꯟꯗꯩ ꯍꯥꯏꯅꯕ ꯃꯐꯝ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯒꯤꯗꯣ ꯑꯗꯨꯗ ꯆꯣꯡꯉꯨꯁꯤ ꯏꯅꯝꯁꯤꯒ ꯌꯥꯝꯕꯨꯡꯒꯅ ꯁꯪꯕꯤꯗꯣꯏꯅꯤ ꯃꯣꯏ ꯑꯅꯤ ꯌꯥꯎꯕꯅꯤꯅ ꯑꯇꯩ ꯖꯒꯥꯗ ꯆꯠꯄꯁꯨ ꯌꯥꯅꯤꯕ ꯁꯤꯟꯗꯅ꯫ ꯑꯦ ꯑꯁꯦꯡꯕ ꯌꯥꯔꯕꯣ ꯍꯥꯏꯁꯦ? ꯍꯣꯏ ꯃꯤ ꯑꯩꯅ ꯍꯥꯏꯔꯨꯕ ꯅꯠꯇꯦꯕ ꯌꯥꯝꯕꯨꯡꯅ ꯆꯪꯂꯛꯑꯒ ꯍꯥꯏꯔꯝꯃꯤꯅꯦ꯫ ꯃꯤꯑꯣꯏꯕꯅꯕꯨ ꯐꯔꯣꯏ ꯍꯥꯏꯗꯨꯅ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅ ꯉꯥꯏꯍꯥꯛ ꯌꯥꯡꯊꯣꯛꯂꯨꯔꯕꯁꯨ ꯑꯇꯣꯞꯄ ꯑꯃ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯂꯥꯛꯄꯗ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ꯫ ꯃꯥꯔꯁꯟꯒꯤ ꯀꯝꯄꯦꯅꯤꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯅꯨꯄꯤꯗꯨꯒ ꯊꯦꯡꯅꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯁꯔꯒ ꯂꯩꯁꯤꯍꯟꯕꯤꯒꯗꯤ ꯅꯨꯡꯁꯤꯅꯔꯒ ꯂꯨꯍꯣꯡꯕ ꯅꯠꯇꯦ ꯍꯥꯏꯅꯕꯅꯤ꯫ ꯁꯔꯒꯤꯗꯤ ꯃꯥꯒ ꯍꯥꯟꯅꯗꯩ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤ ꯂꯩꯕꯅꯤ꯫ ꯈꯔ ꯑꯃꯅ ꯂꯩꯁꯤꯍꯟꯕꯤꯅ ꯅꯝꯗꯅ ꯐꯥꯕꯅꯤ ꯍꯥꯏꯅꯩ꯫ ꯈꯔ ꯑꯃꯅ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯔꯁꯦ ꯃꯌꯥ ꯑꯣꯏꯕ ꯄꯥꯝꯃꯟꯕꯒꯤ ꯊꯥꯖꯕꯅꯦꯁꯨ ꯍꯥꯏꯅꯩ꯫ ꯍꯥꯟꯅ ꯃꯥꯒ ꯈꯪꯅꯔꯝꯕ ꯅꯨꯄꯤꯗꯣ ꯁꯤꯗꯒ ꯂꯥꯛꯑꯝꯃꯤ ꯀꯞꯇꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ? ꯀꯦꯔꯣꯂꯤꯟꯁꯨ ꯈꯨꯝꯃꯤ꯫ ꯑꯗꯨꯅꯦ ꯑꯁꯨꯛ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯈ꯭ꯔꯕ ꯁꯔꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯩꯁꯨ ꯂꯧꯔꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯄꯨꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯗꯁꯨ ꯇꯧ ꯌꯥꯝ ꯉꯝꯕꯅꯤ꯫ ꯑꯃꯗꯅ ꯑꯃ ꯍꯥꯏ ꯑꯃꯗꯅ ꯑꯃ ꯉꯥꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯒꯁꯦ ꯂꯣꯏꯅ ꯂꯥꯟꯅ ꯎꯍꯟꯕ ꯉꯝꯕꯅꯤ꯫ ꯃꯥꯅ ꯁꯔꯗ ꯂꯩꯔꯛꯏꯁꯤꯁꯨ ꯅꯨꯡꯁꯤꯕꯒꯤꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯁꯦꯜ ꯊꯨꯝ ꯑꯔꯥꯡ ꯑꯔꯥꯛ ꯈꯔ ꯎꯕꯁꯤꯗ ꯇꯧꯔꯤꯅꯤ꯫ ꯑꯗꯨꯅꯦ ꯏꯕꯦꯝꯃ ꯇꯧꯕ ꯌꯥꯝ ꯉꯝꯃꯦ ꯍꯥꯏꯕ꯫ ꯑꯗꯣ ꯅꯪꯁꯨ ꯅꯁꯛ ꯄꯪꯊꯤ ꯊꯤꯕ ꯅꯠꯇꯦ ꯂꯩꯁꯤꯍꯟꯕꯤꯗꯒꯤ ꯅꯪꯅ ꯆꯥꯡ ꯇꯥꯕꯁꯨ ꯅꯠꯇꯦ ꯑꯇꯣꯝꯕꯤ ꯀꯣꯛ ꯑꯣꯏꯒꯦ ꯑꯣꯏꯁꯤꯜꯂꯣꯗꯅ ꯑꯗꯨꯒ ꯂꯨꯁꯝ ꯄꯥꯏꯔꯒ ꯏꯟꯈꯣ꯫ ꯃꯣꯃꯣ ꯅꯣꯛꯈꯤ ꯆꯤꯟꯕꯥꯜꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯁꯥꯖꯠ ꯈꯪꯖꯗꯕꯅ ꯅꯤꯡꯈꯥꯏꯅꯤ ꯅꯤꯡꯈꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯊꯝꯂꯨꯗꯦ ꯁꯥꯒꯠꯈ꯭ꯔꯦ ꯃꯪꯂꯥꯟ ꯐꯨꯔꯥꯗꯣ꯫ ꯇꯣꯝꯊꯤꯟꯒ ꯆꯅꯨꯒꯗꯨꯁꯨ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯕꯗꯨ ꯆꯠꯄ ꯌꯥꯕ ꯃꯈꯩ ꯆꯠꯂꯤ꯫ ꯋꯥꯡꯂꯦꯝꯕꯗꯣ ꯃꯆꯥꯅꯨꯄꯤꯕꯨ ꯐꯅꯦꯛ ꯐꯤꯗꯨ ꯇꯧꯗꯨꯅ ꯐꯣꯇꯣ ꯅꯝꯕꯤꯔꯤ꯫ ꯈꯪꯅ ꯆꯥꯟꯅꯕ ꯑꯇꯩ ꯑꯇꯩꯅ ꯄꯤꯔꯝꯕ ꯃꯌꯥꯝꯗꯨꯅ ꯅꯨꯃꯤꯠ 5ꯅꯤꯁꯤ ꯀꯣꯟꯅꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯗ ꯃꯈꯜ ꯃꯈꯜ ꯍꯣꯡꯗꯨꯅ ꯁꯦꯠꯍꯜꯂꯤ꯫ ꯌꯥꯎꯁꯪ ꯂꯣꯏꯕꯗꯒꯤ ꯀꯔꯥꯏꯗꯕꯨ ꯁꯦꯠꯂꯨꯅꯤ? ꯔꯥꯅꯤꯁꯨ ꯃꯁꯥꯗꯨ ꯈꯔ ꯀꯟꯈꯠꯂꯛꯄꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯟꯗꯨꯗ ꯐꯝꯂꯒ ꯃꯁꯨꯒꯤ ꯃꯇꯧꯕꯨ ꯄꯦꯟꯖꯅ ꯌꯦꯡꯖꯩ ꯅꯨꯡꯁꯤꯅ꯫ ꯏꯁꯨꯇꯣꯝꯕꯤ ꯅꯪꯕꯨ ꯅꯥꯀꯗꯦꯡ ꯁꯦꯜ ꯀꯌꯥ ꯇꯥꯔꯒꯦ? ꯍꯦꯟꯖꯥꯊꯣꯏꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯀꯥꯏꯗꯗꯤ ꯌꯨꯝꯊꯣꯡ 1-2 ꯈꯛꯇꯅꯤ ꯄꯨꯕꯤꯕ ꯑꯇꯩ ꯀꯥ ꯍꯦꯟꯅ ꯆꯠꯍꯟꯗꯦ꯫ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯂꯥꯛꯇꯨꯅ ꯍꯥꯞꯂꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯇꯥꯕ ꯁꯦꯜꯗꯣ ꯀꯌꯥꯅꯣ ꯈꯪꯖꯕ ꯅꯠꯇꯦ꯫ ꯇꯨꯕꯨꯕꯣ ꯌꯥꯝꯗ꯭ꯔꯥ ꯑꯩ ꯁꯤꯁꯦ ꯊꯜꯂꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯕꯣꯛꯇ ꯑꯃꯨꯛ ꯄꯤ꯫ ꯔꯥꯅꯤ ꯅꯨꯡꯁꯤꯅ ꯃꯁꯨꯒꯤ ꯃꯃꯥꯏꯗ ꯆꯨꯞꯄꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯁꯨꯊꯣꯏꯕꯤ ꯃꯆꯥꯁꯦ꯫ ꯍꯥꯏꯅꯕ ꯂꯩꯕꯗꯨꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯊꯛ ꯊꯣꯡꯕ ꯑꯍꯜ ꯂꯃꯟꯗ ꯂꯣꯏꯅꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯉꯥꯡꯗꯁꯨ ꯑꯗꯨꯃꯛ ꯃꯆꯨ ꯆꯨꯁꯤꯜꯂꯛꯏ꯫ ꯑꯉꯥꯡꯗꯤ ꯑꯍꯥꯡꯕ ꯆꯦꯕꯥꯡꯅꯤ ꯑꯊꯣꯠꯄ ꯂꯩꯈꯣꯝꯒꯨꯝꯕꯅꯤ꯫ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯕ ꯌꯥꯔꯤꯕ ꯑꯐꯕ ꯉꯥꯛꯇ ꯏꯟꯁꯤꯟꯕ ꯌꯥꯔꯤꯕ ꯃꯇꯝꯅꯤ꯫ ꯄꯤꯛꯈ꯭ꯔꯕ ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅꯁꯨ ꯌꯨꯝꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯅꯔꯤꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ꯫ ꯅꯤꯡꯊꯤꯁꯨ ꯆꯥꯛ ꯂꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯇꯥꯃꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯊꯦꯡꯁꯨ ꯌꯥꯝ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯔꯥꯅꯤꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯋꯥꯡꯂꯦꯝꯕꯅ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯈ꯭ꯔꯒꯦ ꯉꯁꯤꯒꯤ? ꯀꯥꯡꯍꯧ ꯑꯃꯒ ꯎꯇꯤꯒ ꯇꯧꯔꯅꯤ ꯍꯥꯏꯔꯤꯗꯨꯗꯤ ꯉꯁꯥꯏ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯒ꯫ ꯍꯥꯎꯔꯅꯤꯗ ꯑꯌꯨꯛꯁꯤꯗ ꯇꯤꯟꯒ ꯂꯣꯏ ꯆꯨꯝꯃꯤ꯫ ꯏꯃꯥ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯍꯣꯏ ꯆꯥꯔꯨꯔꯁꯤ꯫ ꯔꯥꯅꯤꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯄꯨ ꯁꯝꯕꯤꯗꯨꯅ ꯇꯨꯡꯗ ꯃꯥꯡꯗ ꯆꯥꯛꯈꯨꯝꯗ ꯄꯨꯜꯂꯞ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯝꯕ ꯑꯣꯏꯕꯅ ꯆꯪꯂꯛꯄꯒ ꯆꯥꯅꯕ ꯐꯝꯊꯔꯤ꯫ ꯅꯤꯡꯊꯤꯅ ꯏꯆꯥꯊꯣꯏꯕꯤ ꯅꯪꯕꯨ ꯕꯣꯛꯀ ꯆꯥꯃꯤꯟꯅꯔꯒꯦ ꯍꯥꯏꯔꯣ?
Ahoy mama, ay boboka chaninge. Charo charo. Asumna marido chak chaminay, Ranina. Icha thuibidubu noibo, phonunga tawbiba natro. Ahinaga isa solubaga. Ma hena nungairaroina, aiso haibidre karimta. Tawe ma, manaso dum tawri. Ainaso imana abaduda nungairaroina kaiso haidabani. Imana wari saningledi ay chak saba loibaga tawgi. Yaranida. Ngasisu madi, mathau chinjaramgani. Horen karigamba mana tawradinya. Ima khara paihauge. Hoi ma. Somdana kamdauri. Romita so Marshana chattuna laubiruri. Anidu punna. Magi kada langi. Loya suwari tawi. Sinthana. Nangna tep thadooga mangona chonghan bitrasu yari bungo. Aikhoy yambungna sanglaga ngasiti pendri phawa chonghani hai. Makhi yam langjan. Aina hojikne. Wa ma haibada adum thingjin khradawni. Yari taningde. Shenglabrane. Tamuja. Harau harau leina basidane. Khatnabem horakanu ko. I karakani arimbada. Ibu kamai kadar haiste. Karo karo. Amte yengjageba. Loyana sum karim narakpaduda Sinthado phone kaklaga op thammi. Machinda murum soli. Mayumda phaulei banatri. Haujitage sumai tawba manabu kayam phadoino. Larom dai ki dena manbi. Khainaramda yong manbi do. Hek Sinthai ki irai bakshida thuida ko. Nakandagi Romitana. Yari be manangsu. Porok son bakan bakhaktani. Nueni magnagun khangi. Amana su hende, amana su tade. Pura hui ka hodongani. Unarasu wari sanarasu pangkhatakane. Unadre pau phaunadre. Amana ama yaudradi hinga maroida badawna koi thine. Chaloba, kai su su kai kai nar. Pakti yeningdeba. Is kaino. Mi esok nung sikrabano pasibu. Hekta kaina ba yabra. Oinari na egi si ibe ma ko. Oinari ba. Wakal tabire ko. Romita mamito on khatuna. Yamna ware haigum ingitawi. Sinthadi. Lairiba rani phi makhaido. Punna hek chingthui. Mapandana. Ningthemga laimagado. Wari sari. Laimana. Aina imaugi chagagi yamna chumme haiba. Ima maibi ma handakta nauna maming chalakpado. Aduda yenglubani. Kari bo hairakene. Dosa langpham ayet apan kharadi lei hairi. Migi mihusu khare lei haiye. Icha nupagidi phattaba thoidokna hairakti. Imaugidi dosa langpham khare lei. Pujama athubada magi mapok numida tawse haina haibire. Ka hena phattaba budi hairakdeda. Nachana maushi adum susanai hairi. Laigi oiba changadaba mapot machaidi ihalakpa natro shunaba. Hoi, adubudi ihalabani. Adudine hayengmak chatlaga changadaba potlamsingdo leiraro. Aduga handaki lakliba hapta shida tawthoknaba afaba hairakpadane chumdrasune phattaba hairakpadi haifatringaida thokpana hana hanbani. Hoi, adubudi chatluge. Laimaning themso sumpa khatpa phaujabani. Khatna chainaba magtawdrabaso inak naksenaba mandaba matawda. Kadana Marshando laishi henbide isaw langi. Nangonda kanana Facebook da photo do post tawna haigeba. Naning na khataw basi yam pamrabana. Lam yam heningbraba. Kaino, yamong na to yam sorry to bo. Facebook da post ama ichamcham na thagatpabu kayam kaige. Laisabi ki sunataba. Maugi dress tane thagalido. Oi, nachino ngamnaba khumlakano. Hojik matamgi Facebook dabu mauna kana. Leishabi na kana khandokpa ngambro. Mauna leishabi saraba. Leishabi na mau saraba matamni. Digital creator shingi good morning, good evening, good night. Phagi tarabani. Afaba kanaba nate. Moi kharana tawraga loina tawbro. Phattaba kharana phajadraga Facebook pairiba mau khudi. Leisabi sani haiba leibro. Digital creator deso afaba kanava content puthokpa mi mayam ama lei. Lei thabagi mawong taktuna thagatpa. Inchang thongba matamgi kanaba kayama. Siki sumathakta leibak amada irang thokpada pau thiduna tarudrabasu Facebook sida changbada loina taba uba phanglibani. Social media platform se yam kana khrazani. Miriam suning daba kharana lana ubai wani. Aduna nangi oiba wakhani. Instagram paifam thokpada mina dum payo. Amaso masulam siloide. Nangse mauni. Aigi Facebook da thagatana lang thakdradi
nupa phangare haibsu leitre mawa moirati lemna leyo leiriba tibise sizinnaroida boiradi konchak loba lakpada pikhidori baina lam ihen heladana nupine na Facebook ta nupi tuna photo amakhak thagatlubaini nupa mana mating phudokna sauriba leisi hen biso hangana khumba sukija murum murum soli Marshandi nupi tuda senabada atopa amatasu yengsiluba sangde Paikhomba loya aniduna karaidagi bu pau phaunaduna punna lakminaribanu khangde laijasu yauri leisi hen biso mayam singdu ubada itap tapna Ihambong ai sungi hak yaurugena Abema karan tongno nang leisabi nate leisabi natrasu mauna hamaya mamai chongi shidi moina moi nangna nang Nupaduna yadabana phanayam yauninglastu upai leite leptuna yengbada matare matamdi tek tek sumchatki haukhibana yausangi langnaramba mayamdusu loinakiduna magi magi oiba mathauda mai onchinarakle Marshansu mahausagum koina chattuna thabainkhang chatpa haure maraksida paikhombana laijabu mikup khuding banglangna halliba thaudoktugi nupido khanghandana lona khongul liba haurakle Paikhomba athengba ahing aduda Marshanda phone tawrai Marshansu hana lalongdubu yatna duna leibanara sat pairei Marshanna nang tholakpa hauraba kaida leirage aikhoina hainaba mafamduda leire nangsu khara thuna laknaba tawro laijagidi phajana leifam silamba natra ahoi angang khaiga thamlamme Marshansu nupiduna tumlibadu yengbiram makhol thokhanda thongdo hangduna thoglai kanabasu yenglamdre thongdo masana tapna hangdoktuna gari du thoduna chatkre Paikhombasu mafamduda ngaiduna leirami loyasu yaushilakle laman khumningbana ngauraba thawai ama haibadura makhuta khulai thoina payu yada asauba kaya marupsingda laklabasu mana ta phathaduna lakhibani adubu ngasidi mamangaigi ing tapa Paikhomba oiramdre Loyana nang chapchana thabakse pangthoklage haina leplabra wakal hanjin hanjin khalaga aina phirepse lawbani aidi honglaroi khongpham amata machi su lenglaroi Loyana aduda chingnaba thamgano Marshan ibani so nangi damak lengdana lepkani shirabaso hinglabaso nangi damak tai khoini le marup ahumdo Achetpa phireb lepnaba matauda makhuchingdo paishinai Gari amattada tongduna makhoi punna lai Paikhombagi gari do mafam chaba ama yengduna lok tawraga khamlambi Lagle asukpa lambi ama phauduna athengba ahingni atopa miyoi kanasu yaude haibagi akiba supoklude Mafamduna yaubaga Paikhomba hana gari dagi kumkhre changlai building amagi manungda Iman malli mi lainabagi mami tadi ka aduda musi musi maingal amakak phanglibaduda changlai punchinduna thamlibadugi mitto hangdokloi nupada hojiksu makhau pong nangangli nupa macha oiraga aduk narin yaudaba karigumba noi loina awaphamda taningdrabadi aibu thadokuna afaba oini Paikhomba nupadugi chinbalda punch ama piki sapu kalapna nongsagum ngangduna I thanglaba mittuna munna nupadubu yengduna aduk shonbi angangduda nangna pikiba chaithengsingbduna ngasi phauba karamba trauma mayoknai nang khangbra mingonda chaina khak piba ngammi khanba nangbo ngamba amasu lakani haibada ngasidi aina munna takani asi haiduna makhutta pairamba thangduna mafam marang khangdana lenchilli chaina khangbagi lawba khonjelduna taba atopa khonjel amata Kaduda tage phangde Pangthokadaba singdu tawramlaba tongda ahumdusu nongduna mapung phana ngandringai hanarai ahan balamani nupi magidama khumba matung taba watli hainasu singi
ꯃꯥꯔꯁꯟꯅ ꯂꯥꯛꯄꯗ ꯅꯨꯄꯤꯗꯨ ꯃꯤꯀꯞ ꯊꯣꯛꯄꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯔꯁꯟ ꯗ꯭ꯔꯦꯁꯇꯤ ꯃꯈꯥꯗ ꯍꯣꯡꯖꯔꯛꯑꯕꯅꯤ꯫ "ꯑꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ? ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ?" "ꯌꯥꯝꯕ, ꯀꯥꯏꯗ ꯆꯠꯂꯣꯏꯅꯣ?" "ꯄꯥꯏꯈꯣꯝꯕꯗꯨ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯔꯛꯇ꯭ꯔꯦꯅ ꯂꯣꯌꯥ ꯏꯕꯥꯅꯤꯅ ꯆꯠꯂꯒ ꯁꯦꯝꯃꯨꯕꯅꯤ." "ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇꯁꯨ ꯍꯥꯏꯕꯤꯔꯝꯗꯕ?" "ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯨꯗ ꯍꯧꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨꯡ ꯂꯥꯛꯑꯁꯤꯗꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯂꯨꯝꯊꯔꯕ ꯋꯥꯈꯜꯅꯤ, ꯁꯣꯛꯊꯔꯕ ꯊꯃꯣꯏꯅꯤ꯫ ꯊꯥꯡꯖꯤꯟꯕꯗꯤ ꯍꯧꯔꯨꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯏꯊꯤꯔꯒꯅ ꯅꯨꯄꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯀꯝꯗꯧꯍꯧꯕ ꯃꯌꯥꯝꯁꯤꯒꯤ ꯈꯟꯕꯗ ꯋꯥꯗꯕꯁꯨ ꯉꯝꯂꯨꯗ꯭ꯔꯦ꯫ ꯅꯤꯡꯉꯥꯏꯇꯅ ꯇꯨꯝꯂꯤꯕꯤ ꯅꯨꯄꯤ ꯃꯥꯒꯤ ꯁꯛꯇꯝꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ, "ꯂꯥꯏꯖꯥ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤ ꯃꯪꯂꯥꯟ ꯇꯥꯏꯕꯪꯗ ꯑꯣꯠꯂꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯇꯣ ꯇꯝꯆꯥꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯔꯨꯞ ꯐꯨꯛꯇꯨꯅ ꯃꯥꯡꯍꯟꯕ ꯉꯝꯒꯦꯀꯣ꯫ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯕꯤꯌꯨ." ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯀꯣꯛ ꯊꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ꯫ ꯂꯣꯌꯥꯗꯤ ꯍꯜꯂꯛꯄꯒ ꯃꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯏ꯫ ꯇꯨꯝꯕꯗꯨꯗꯤ ꯌꯥꯗ꯭ꯔꯦ꯫ ꯋꯥꯈꯜ ꯄꯨꯛꯅꯤꯡꯒꯤ ꯂꯥꯟꯗꯤ ꯑꯍꯨꯝꯃꯛꯅꯤ ꯁꯣꯛꯅꯕ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯣ ꯂꯩꯁꯤꯍꯦꯟꯕꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯝꯕ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈꯤꯕ ꯃꯇꯝꯗꯣ꯫ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯂꯕ ꯇꯨꯡꯗꯅꯤ꯫ ꯄꯨꯜꯂꯝꯕ ꯃꯔꯨꯞꯁꯤꯡꯗ ꯄꯣꯖꯤꯁꯟ ꯌꯥꯎꯕ, ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯌꯥꯎꯕ ꯃꯊꯦꯜ ꯁꯨꯔꯤ꯫ ꯑꯅꯛꯄꯗ ꯁ꯭ꯀꯨꯜ ꯑꯐꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯋꯥꯡꯅ ꯄꯥꯁꯇꯤ ꯇꯧꯔꯛꯑꯦ ꯍꯥꯏꯕꯕꯨ ꯍꯥꯟꯅ ꯃꯥꯒ ꯄꯨꯜꯂꯝꯕ ꯃꯔꯨꯞꯁꯤꯡꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯅꯤꯡꯕꯅ ꯁ꯭ꯀꯨꯜꯗꯣ ꯈꯟꯕꯗ ꯃꯇꯝ ꯆꯪꯉꯤ꯫ ꯃꯃꯥꯟꯅꯕ, ꯒ꯭ꯔꯨꯞꯇ ꯇꯤꯟꯅꯕ ꯑꯃꯅ ꯁꯨꯇꯤꯡ ꯇꯧꯕꯒꯤ ꯁ꯭ꯇꯦꯇꯁ ꯊꯝꯂꯛꯄꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯏ, "ꯚꯥꯏ, ꯀꯩ ꯁ꯭ꯀꯨꯜꯅꯣ? ꯀꯥꯏꯗꯅꯣ ꯁꯤꯁꯦ?" "ꯑꯅꯧꯕꯅꯤ, ꯃꯥꯂꯣꯝꯗ ꯂꯩ꯫ ꯍꯧꯖꯤꯛ ꯐꯣꯝ ꯊꯥꯔꯤꯕꯅꯤ." "ꯁꯥꯕꯗꯤ ꯂꯣꯏꯔꯕ ꯁ꯭ꯀꯨꯜꯁꯦ? ꯑꯗꯨꯝ ꯐꯖꯕꯗꯤ ꯃꯥꯜꯂꯤ." "ꯀ꯭ꯂꯥꯁꯔꯨꯝꯁꯤꯡꯗꯤ ꯐꯖꯅ ꯃꯑꯣꯡ ꯇꯥꯍꯧꯔꯤ꯫ ꯅꯪ ꯇꯝꯒꯦ ꯍꯥꯏꯔꯗꯤ ꯐꯣꯝ ꯂꯧꯕ ꯌꯥꯅꯤ ꯑꯩꯉꯣꯟꯗꯒꯤ꯫ ꯁ꯭ꯀꯨꯜꯒꯤ ꯂꯝꯕꯤꯗꯣ ꯂꯧꯕꯨꯛꯀ ꯂꯩꯔꯒ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯏꯪꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯑꯅꯧꯕ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯕꯅꯤ꯫ ꯇꯝꯁꯤꯜꯂꯨ ꯀꯩꯅꯣ." "ꯍꯣꯏ, ꯑꯩ ꯃꯃꯥꯒ ꯆꯠꯂꯨꯔꯒꯦ." ꯁ꯭ꯀꯨꯜ ꯐꯕ ꯐꯠꯇꯕ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯦ꯫ ꯂꯥꯞꯊꯣꯛꯄꯕꯨ ꯌꯥꯔꯕꯗꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯐꯝꯗꯨꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯒꯤ ꯂꯝꯕꯤꯗꯨꯁꯨ ꯏꯁꯤꯡ ꯊꯨꯝꯃꯤ꯫ ꯐꯣꯝ ꯂꯧꯕ ꯆꯠꯄ ꯅꯨꯃꯤꯠꯇꯣ꯫ "ꯚꯤꯃꯥ, ꯅꯪꯅ ꯑꯅꯛꯄ ꯑꯐꯕ ꯃꯌꯥꯝꯗꯣ ꯈꯟꯗꯈꯩ ꯁꯤ ꯈꯜꯂꯤꯁꯤꯕꯨ ꯏꯃꯥꯕꯨ ꯀꯣꯛꯀꯁꯤ ꯏꯪꯉꯥꯎ ꯉꯥꯎꯏ꯫ ꯅꯣꯡ ꯆꯤꯡ ꯆꯨꯔꯛꯄꯗ ꯅꯥꯇꯩ ꯌꯥꯝ ꯆꯥꯔꯣꯏ ꯋꯥꯅꯤ ꯇꯣꯛꯑꯁꯤꯗ." "ꯌꯥꯅꯤꯕ ꯏꯃꯥ, ꯇꯝꯃꯅꯤꯅ ꯂꯥꯛꯑꯕꯁꯤꯗ." ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯐꯣꯝꯗ ꯂꯧꯕ ꯆꯪꯂꯛꯈꯤ꯫ ꯂꯩꯔꯝꯕ ꯔꯤꯁꯦꯞꯁꯅꯤꯁ ꯑꯣꯖꯥꯁꯤꯡꯗꯨꯅꯁꯨ ꯐꯖꯅ ꯂꯣꯏꯅꯕꯤꯔꯛꯈꯤ꯫ ꯁꯤꯒꯤ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀ꯭ꯂꯥꯁ ꯇꯧꯗ꯭ꯔꯦ꯫ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯏꯟꯇ꯭ꯔꯣ ꯇꯧꯅꯕ, ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨ ꯑꯃꯅ ꯑꯃꯒꯤ ꯃꯤꯡ ꯍꯪꯅꯕ, ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯁꯤ ꯇꯧꯗꯨꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅꯗ ꯂꯩ ꯅꯨꯄꯤ ꯃꯥꯗꯤ꯫ ꯀꯅꯥꯒꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤꯁꯨ ꯇꯧꯔꯨꯗꯦ꯫ ꯅꯥꯏꯇꯣꯝ ꯇꯥꯕ ꯃꯇꯧꯗꯨꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯔꯥ? ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤꯔꯥ? ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯍꯦꯟꯕꯤ ꯆꯅꯨꯗꯨ ꯅꯨꯄꯤꯗꯨ ꯏꯅꯥꯛꯇ ꯐꯝꯂꯛꯏ꯫ ꯊꯣꯏꯍꯦꯟꯕꯤꯅ, "ꯚꯥꯏ, ꯇꯤꯟꯅꯁꯤ, ꯌꯥꯕ ꯅꯠꯇ꯭ꯔꯣ?" ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎꯁꯨ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯄꯨꯟꯕ ꯍꯧꯔꯛꯄꯅꯤ꯫ ꯅꯣꯡꯃ ꯐꯥꯗꯣꯛ ꯄꯨꯟꯅ ꯊꯦꯡꯕꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯉꯥꯏꯅꯔꯝꯗ ꯂꯩꯁꯤꯍꯦꯟꯕꯤꯅ ꯈꯖꯤꯛꯀ ꯆꯣꯠꯇꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯈꯪꯅ ꯇꯩꯊꯣꯛꯄꯤꯕꯅꯤ꯫ ꯑꯁꯦꯡꯕ ꯃꯔꯨꯞꯁꯨ ꯃꯐꯝꯁꯤꯗꯒꯤ ꯐꯪꯖꯈꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯥꯅ ꯏ ꯇꯣꯏꯅ ꯑꯣꯗꯨꯅ ꯑꯅꯥꯕ ꯍꯧꯕ ꯃꯇꯝꯗ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯀꯌꯥ ꯋꯥꯕꯤꯕ꯫ ꯊꯣꯏꯍꯦꯟꯕꯤꯅ, "ꯆꯅꯣ, ꯅꯪ ꯀꯦꯃꯤꯁꯇ꯭ꯔꯤ ꯅꯣꯠꯕꯨꯛꯇꯣ ꯑꯝꯇ ꯄꯨꯔꯨꯒꯦ." "ꯍꯣꯏ ꯄꯨꯋꯣ, ꯁꯤ ꯂꯩꯔꯦꯗꯣ." "ꯍꯣꯏ, ꯐꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤ꯫ ꯄꯨꯛꯁꯦ ꯂꯥꯝꯕꯅ ꯇꯠꯇꯣꯔꯦ." "ꯑꯩꯅ ꯆꯧꯕꯨꯗꯤ ꯄꯨꯔꯛꯄꯅꯤ." "ꯇꯤꯐꯤꯟꯗꯣ ꯄꯨꯔꯛꯑꯣ, ꯑꯥꯗ ꯆꯥꯎꯔꯁꯤ꯫ ꯀ꯭ꯂꯥꯁꯇ ꯃꯤ ꯀꯅꯥꯝꯁꯨ ꯂꯩꯇ꯭ꯔꯦ." "ꯑꯩꯈꯣꯏ ꯈꯛ ꯂꯩꯁꯤꯟꯕꯗꯣ ꯇꯜꯂꯦ꯫ ꯄꯣꯠ ꯆꯩ ꯃꯥꯡꯂꯒ ꯑꯃꯨꯛ ꯇꯥꯏꯅꯐꯝ ꯑꯣꯏꯅꯤ꯫ ꯗꯥꯎꯒ ꯈꯔ ꯌꯥꯗ꯭ꯔꯤꯉꯩꯁꯤꯗ." ꯂꯩꯁꯤꯍꯦꯟꯕꯤ, ꯊꯣꯏꯍꯦꯟꯕꯤ, ꯆꯅꯨ ꯑꯍꯨꯝꯗꯨꯁꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯊꯣꯏꯕꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯆꯤꯜꯂꯛꯏ, ꯃꯃꯥꯟꯅꯕ 4-5ꯒ ꯂꯣꯏꯅꯅ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ ꯈꯟꯕꯅꯤ꯫ "ꯅꯣꯏ ꯅꯍꯥꯟ ꯌꯥꯝ ꯐꯥꯎꯈꯤꯗꯥꯏꯅꯦ? ꯉꯁꯤꯗꯤ ꯊꯣꯏꯕ ꯀꯅꯥꯅꯣ ꯑꯃꯨꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ."
Januna. Dathoiba, nang aikoigi senior ne sum yengbibani. Yam hinjili. Si school ni. Nangi gunda sapam nate. Hando, aikoigi lami thatkano. Nahan hero sabu krana kankina. Ngakjaw the iba kaidunine. Ngasidi noi kanbinab kanam laireko. Lem na namanabise. Engonda bithom. Aduga chatkro. Natradi noi amta adudagi machi lengba yaroi. Laisi henbina. Nang muk ikai khangdaba mise. Manipurda nate. Mafam khuding chatlaso thi phangdo mandi. Namai dudagi saun machet ama phaaga mora sabada hapadi. Chahi chama hina segai lo mandi. Khuthado. Lem na haringai da hando. Maya mangda chopa ikai banang jagena. Nasana hanjin baton tharaktabana. Nangi so egi so phaboini. Nangon chinaraga awai akum tawna balemde. Nupina yadre pamdra hairadi. Aina soiriba jagase. Kadaidano simdokena. Nakoktuna hana kanthaba hairako. Angang macha taba mawongdo tawrakano. Nangna namanaba amani khomjilaga phausabada aina gidawnate. School se nangna tawningba tawba yaba na yumdo nate. Aikhoigi ithakta oja leire. Beve founder se aikhoi uncle ni se nang khangdra male. Isam sambida hairaga nakubo ki manaw nupa. Asapot chaning lamba ka hangai kre humdo. Laisi hen bina ani doi makot chinglaga class ta pushin kre. Thoiba usitaba minok ama maithong da leitengduna. Thoiba ingondagasу shingnaba sari. Nangi lambi khuding aina tingkhangoiduna ikhong shida tuhangani. Shala. Makhal mathelni school gi matamda tawnariba singsi haukiba singdo ningsingduna ningsingba phauruba nattaba atopa pambai amasu leite hakliba makhoi ahumgi mingduba yengjai Marshanso sariba kokduna nupi mabu ningsingba sangluda makhoi ahumgi wakhana famduda lai Loyana hojikti laijagi imong manungnaso magi khongolirakli mikupsi natro aikhoina wana ngai khibdo Paikomba aikhoina laichabu mamagi nakta lehanaba sinchi aikhoigi misu yumduda khara lapna senhanchi nangna mabu unaningba matamda adum chatlaga loire aikhoina mabu phajani yengshinde haiba nati adubu isagi thausingsina mikup khuding shenaba ngamlakloi laman khumse hairabadi aikhoigi oiba asonba jaga thamloidabani matang charaba lanchi loire ka mabu lawsinchi Paikomba ki pambomda pop thaduna Nangna sontaraklabadi aikhoidi kamdawni wakhalang phai khangano angang se pithokrasi shina pomna makki yai phaba lambi oirani kaigi taraina toktoino aikhoi shulaman khumna bohnari dana Paikomba mamai lukthai nongmata pirang kaino khangkhidaba kanagumba amattabo kainagani ki khidaba mana ahanba oina laijagi damak wakhibani kapkhibani ahing kaya lona una mitmangdagi mangkhrabadi haibagi akiba ama masada loinari Loyana wakhal munna khalo aikhoina tawgadaba panggadaba thabak thorom kaya ama mangda taduna leiribani hauji aikhoigi asonba kanagumba amatta da uthokpa yaba nate nangna su hena khanglibaduni home du da leiriba singdugi marakta spy yauri khandokpa ngamdriba sikhaktani leire haiba madi aikhoina su khanglabani Laijaga noi anina loinariba mongse makhoigi khudong saba pibo in thokani Paikomba sor sangna honthai lumtharakpa wakal pukning soktharaba hakchangni napi magi da khanbada angawba ka pangkhak oiraba punchini Somdana chanudi maithong do maka iram lamjai tomthin so adamangai lei khara uhai wahai khara leiraba tungda khamba thoibi ipa ima anigi laibongda changlai tomthinna Sunday oiradi ibadau thangjing su thong hangbani ngasidi hanglamaroine Sunday da muglak loire ani du so do haina duna changminari laibong senari banupi duda mayumdagi purakpa potchai duga makhoina leirakpa duga pishilli ahan duna so tairen pongphai jai thokpi khuruminaro ani du so laida punna khuruminai tomthin thamoi nongda ipa ima ani bu chena thagona pungning ani longda ningjari ipa ima anigi nungsi warida phajaba nungshiba awa nungai kaya masuda jagri ngasidagi na chana maudaso ipa ima anigi pangal thongna do pibiyo ko awa ana leidaba ana ay yaudaba turai irai chendaba punchi nungsangba pinabiyo ko khana chene yaudana nungai ay phana panba ngamjagi
Janusu mabuk ani longdana Jingu mabu chetna thagona jarai. Ipa ima anina namom oibibu thaujan biyuko. Kachariba kharase harau harau chintam biyuko. Shingel amana singel singse imagi napagi nachom oibiyuko. Ima aikhoi nigi panthungi lambisu ima nang na yat biyuko. Aphaba yumgi yumburembi oibagi pangal thona habiyu. Magi pukning bulakshin mangamhan biyu. Tauru bada mai pakpa. Turai irai jendaba ana ayik yaudaba. Punchi chenjel asthangba sing supinabiyu. Wahai khara do haiduna makokna malem leimai da theng Jingu anibu thamoi da tham thagona jai. Ani duna hogat ke taubaga lai senaramba ahanduna. Bema phigau sawo ima nange hairuk haira khara hanbirake. Haiduna ahanduna hairuk haira jing lai khara nupi du da hapirei. Awat apa laitaba tauru bada chaukhatba chaba thakba wataba na chak naran changba oijaruko. Lingjal sumakok haifet non thaduna oijarake ima. Ani du su khurumba loiduna thokminarei. Tom thinna laida kai boni ramge. Haidok bayade. Aingonda bo. Nangse mapok khuding aigi oijage na nirami. Haijille mapok khuding thengna ruisena hairama male aidi. Is haibireda. Nang naniramba oiramane duna. Ade angang si yengo. Oye asi kai tawrage. Ikhoisu asigumba angang ama pamlaga lai khurumbaga se lakchaning ba haitari. Ikai khangdaba mai thaba. Ai nupida haijabani kaino. Aibu mingonda hairubro. Hoi loi chummi. Kaibilamjang National Park da changusiro. Pak lak pasunati. Sangai yengusi. Hi sutong hange. Hoi yaye. Ani do hongnaduna Kaibilamjang National Park da changminarei. Marshan pothaba yade. Haina loyagidi phai. Luhong kai hongbagi thoram pangthokpa natte. Makhoigi mission aduna mai paklaga tapna ingna pangthokpa yaba thoram oiri. Madugidi amaromda araibani. Paikhombagi so adamangai. Nupido mafam chaba ama yenglaga thamkiba yari. Maraksida laisi henbigi khanbadani mana wariba. Asengba maramse haidoklagasu nupiduna amadi imong manung singna athingba ayetpa pirakpasu tambangamde khalli. Adugi tonganba mathamasu nupaduna sasinba pamde. Wakhal mayamsida makokto sarabani. Laisi hen bina halakpada mapuroibasu halaktuna lairambaduda khidangdi thakatpa pokjai. Marshan su suklap tawna yenglai. Kadai chaloiba nangna? Haidi kaino. Kadai chaloge hangmana ina hangido? School da. Kadai school da? Aina hana tamlamba school ki lambi paringduda. Kai thabake? Sum. Nupi na koi chat payam pambro. Madam phatrakanchida. Kanada hairamge nang aduda chatkanina. Ima sida thabak ama chatloge hairambani. Thabak ama chatke hairamboiradi kai thabakno nangna chatluise. Nupi do khumpham khangdi. Nupa do hawgalaktuna. Nupi magi naktamna changsilaktuna. Ai mai chawchawna leiri. Luhongbasu chahi phawba phadri. Shida nangna naningna kha tambasu yam pamishina kaigino. Nangna shida chatkani. Thabak sima tawdoina hairadi. Aingonda phone tawraga marol ama tangwairasu haipam thoktabra. Martian oirakliba phibam sida masadu ipada pakhatjabani. Magi nupida yeknabana khudong chaba laukhidra haiba wakhal sida pakhatpa pokpani. Magi asonba side amata yeknaba singda khanghaningde. Yare napi narolga do hongdo matungdine nang chatawba ama tawdawba ama leibada yambungna hana hairam. Aduga juisamda semo ayingba nang fi hongba loiraga. Nupidusu hoi haiba paukhumse piramduna changkhri. Martian changkhri biduda yenghauduna. Ai nupina marol ama gyan tasilaktabani. Kai ngangnadoino khangdi. Tathi jairurasu mabuk ningse kaisu nattabada hekta nungsikhidauriba. Pakhang punchidu nungaibanida.
Laisi henbisu mapuroibana ayingba thakya haikhibaduda mamai mamit tathoklaba tongda coffee machugi suituma honglaga kumthari fridge dagi hai mahi du lokthokduna likli glass to mari puthokduna hairaga tray da hapduna ningthembo hana thirei mapanda su phamlamde ka da su leiba udabaduda leikol da leiramlani khangbana leikolom da lai khanbaga tawbaga leima ningthem ani do hauriba lei pambi singdugi makhongda haujilakpa napi singdu foiduna leirami maku manimgi matauda maithong nokphetna yengjarui makokto khajik su kuptuna changlai imasi hai mahi leimasu makhuto phat phat kanthokduna mamauda yenglaklaga haima imauna shemla aboye imasune haujikta khawgang neida haina khalamlibani aduda thamlamo sanadi halak haurabro hoi masi halak haure laisi hen biso hai mahi glass ani thamlamduna changkhri leima ningthem ani do wari taw hawi ningthemna phakreda aigi mose adubudi kaino leima ina kak hatuna thibe imaunabu soi haibro yare phabu pharaba nangidi aina tauba haiba wahai shida adamakna chinduda paktuna laikhrabani haima aibo aina tawdaba thabakta tawi haina haibro yare se samkya wabana suloi lao namongna puraklamba hai mahi se hauna amukta thausi hoi wahai se haiduna makhuto singna lei chaina ba thamlibe ising dudagi maktuna kallaga hamdoi leiksi hen biso sinthagi nakta laktuna hai mahi do piramlaga ikon konbada mapuroibagi nakta lai yambo hai mahi haibada sida leijari kaigino yam koiride imasti ka papunga ki pirure aduga muk ichan gi piroba marshan su hai mahi do lauduna ichan do khara su thaudaraga sijino nangna loimak yum ge sukya mathabak singse honaba ngamba nate ngamba ngamdaba ngakta gi sunatana sidai ke thokhan khraga haying mi gi mayumda yararoi ai kai aina ba kai haidoino de yambo minggauna yadabai kauraso chahi mana hanbanina aina hairasu kaisu lobiroi marshan nupi adugi khudangbu chingthaduna magi tampakta phamhalli abema yambong wahaige munna taw aise nangina puroibani aduga sinthana aigi ichanupi si phaudi bab dabra nupi gidi aripa chahi leiti nangna fana ngang oiresune aina hanba mi amanadi nangbusu aigi loinabi oina mathak thongba magum ikai khumna doini aduga nangna chahi mai amama yamaso aina nang lauraba nangna ingondagi halamboiradi aigi thak thongbagi wada nangna tadoini atopa mayam se lapna thamkhraga sinthase nangi sumakha thaba oirabani manam haibasidabu ani suba imane hainaribani aduna nangna mangonda takpi tambibada kaiba leiti mana su laudaba yaroi nupido nupaduda yengduna makok tapna nomi shana naingonda sauningbra kaigino aina khon khara kankibai sauningdeda aina soibagi saubabu kaigi aina waraudoino yambungna pakhatbagi haikibani nangna shida chatke yambung ai sima tawge hairadi aina su nangna tawrido khangbanina ama matawrasu laina khangba ngamdoiba nangbu chekshindoiba hoi matungdadi haige nangna chathokningba leiradi aingonda haiba kawgado yumda leiba angang ama ai hainage thindok thenjin sathok chasin tawnaba khudong charaktabada yari khaibadi yambungna tawnida aduda nupani na thabak chathokpa aruba lakpa tamba ngamde adugine hairisi adugane haujikti mi hektada irai laina thaja thokpa yaba matamsu oidrabani somdana paikhomba laijagi maithongbo nungsini yengi sengna pamoje laijagi nungsibi saktamdo aduk pamuna luna khanjabi mahakna akiba haukraba thodok amagidamak maithongda urum langsin leikiba awaba saktam loinakiba magi mangdana asemba minoki maikhum ukkiba mayamsi khangna una khangsinada sa leiba
nupi mana hena ikai krani nungai kiroi khanduna laijana tamcha kaurakpa khonjalda ikhang khangna ho kaidawrage ipa pa khalide kaishu dawdeda tamcha nang kaidawa yawge nong nini se nasa ngamdabra natraga kai problem leirage kaishu dawdi nangi wakhal na oirini ai ba pikpa angang lo ai khoini loinara ise ngasi ngarang khaktara yare aingonda phawa lotpa pamadi ai shunangonda kari gumba amata hairaroi asi haiduna chatnaba thorang tawi loyana nupi magi makhutto monna pharaklaga tapna hogala imaso laija ai khakta thamoi da umsinduna thamba marau leiba mi malhanbi gano nangso ai gi thamoi ni ngaise kharadi khangpham thokpani laija ngakchana ba mityeng ama nupa magi mapham da yenglai paikomba ira thangla mittuna nupi ma bu munna yengduna nangi minok khakta pamjaba nangi harau nungai bagi minok da bang aujaba ini nangi damak ai leire haina ichak chawna lepla phawbada karigino nangna akiba masakona dona hingbagum tawriba nangi pendaba nungai tabagi waralso iphamda haiduna khangan bitriba karigino laija ai nangbu yam nungshi hana so haiki mikup sida so hairi nangi hakchang tabu mitaba apamba tamak mikup khara khaki phawba adu karam chawba pukchal pikpa misakto ai dinati hojik so ai nangi hana ki tamcha do aduma koiri ahongba amata leitri ngasi aina nangi khudang bu paiduna wasakli nangbu manglan taibang khangduna othalliba thodok tuda chena ba miyoi khudingbak aina manghanduna nangi akiba ko khangani wasak singak pangamdrabari yeknaba singi khutta thawai ase nangi damak thagani mududa ai jingnaba akiba pokkadaba nupa natte karamba nupinadi wahaiduda apenba phawdaba pangamgani thazarudi asi yawna magi damak lepiramgani haibadi laija nupa magi manakta changsilaktuna nungshina yengduna thapcha aigi damak asi yawna khanbiramni aibo asi yawna nungsibiramgani haibadi thazakidabani thapcha haukiba puningsingtuna awaba podum pubasu leplagi nangi damak momo noknasu hinglagi mapoksi kakta nangbo aigi oiba phangbase apenba pokti lemhoriba mapoksingdasu asumna aiba yamna nuksibiduna aigi damak poklam nungsigi luraba ichelda senthari sabai sanau kayasu punchigi tangkaksingda lapnaba kainaba harauna punkiba nokna loinakiba awa nungai tangka kayama thengnaruraba tungsida ngasidi amakpa yaudraba asingba thamoi anina khulai oi amata oina leplabada kanana maithiba pigani kanana pajeng phiral adubo anidugi makhuttagi munba ngamluni ngasi nong nini shuri loyana pau phawrakhidaba nongmadi kaisu khalamde mikup kangda yetoida tawba nupaduna tumin leishin khibado kaigumba ama iwat watlabagum phawba hawrai phone do mana tawrashira khalli amukso shat hekta tawbado itan talli tawpham khangda wajek changduna sum status to chingching duni yengi thawai tana thawaini yenglubadi natte tawpham khangdabagi sum yengliba haibaduni uri ngaranga ngasigagi loyagi status paringdo relationships are like glass sometimes it's better to leave them broken than try to hurt yourself putting it back together bathangidana sometimes it's very hard to move on but once you move on you will realize it was the best decision you have ever made it's hard to forget someone who gave you so much to remember mathangi status dana loyado nupi amaga nakna leptuna kapa photo da haplaga caption dani iri relationship don't last because of the good time they last because the hard time were handled with love and care sinthai status to gi reply oina like to pa emoji ma thazilli thamoi da pamuna luna thamlakhibado makeup sigi oire ko haina wakhal thamoi ani na khanduna thak thak niklaba khuttuna
नुपा मागी नंबरदुबु ब्लॉक तौशिल्ली ओइनादुना ममांगुम तौखिबा नत्ते वारोबा खुदिंगमक पुंचिन्नादुना तौखिबनी हंगलरोय लेपलरोय खोंफम सुखन सिंथा मखुदा पाइरंबा फोनदो साफु अमदा खंगलंगलंखि हौजिकसु थाजबा ngamdabana मा मसादो तौफम लाफम खंगदे अदुबु नुपीदो मपी मरिक अमा सिंथादुना कपते लोयासो सिंथाना लाइक तौरकपा स्टेटसदो मसाना चंगदुना येंगजरुई इंगाव ngawi नुपादो मसादो ngaवखिबदुना हेंजिनख्रे खंगलकपदा स्टेटसदो प्रप्रप थुना कक्तुना सिंथागी नंबरदा फोन तौवी नुपीदुगी फोनदुदा स्विच ऑफ हाइरकपना हेंख्रे मसादो लाइतादबा फमुंगदगी फन चोंथादुना गाड़ी सोदो ता पाइदुना मखादा सेंथरई कनानसु हंगलकपगा खुमलमदना नुमित तारमदाइदुदा गाड़ीदो पाइखै थौरई मिनट 15 मफमदो यौखिबा खंगहौदे गेट यौबगा मार्शनदा फोन तौवी अमदुसु पाइरई कै लेरगे लोया अइदुम चंगलकपा याबा नत्रो चंगलो लोयासु मसाना गेटदो हंगलगा चंगलई मार्शनसु लोयाना लाए हाइबगा कुमथरा अबनी कैदौरगे नुंदांग तारमदाइसिदा सिंथा लेखिब्रा लेशिहेन बिदम द फजना थेमलो कैदौरगे अइना खरे हेंजिनख्रे स्टेटस दो हेंथोय बिगा काप फोटो दो स्टेटस थम लेरमे कैप्शन गदो अइ ग्यानम तदा हौद्रे अइ सुरी कैनो नंग तौरिदुबो नंगिदुदि काननबा सिनबा कौदे मांगनबा सिनबा कौवे लोया नंग वखल साथिनि याउदे अदुगा नपीदुगा नंगा का हेन नक्सिनबा मानबा मोंगदो अइनसु मबुंगा मोइना इचलगिदमक्ता पामदे अतोपे हिरम अमदा पुथोक्तुना लापनदबा मतम खरगी सिनचे हाइबदुगी अइनसु होय हाइखिबनी नुपीगा मजा तौबगी वारीदी याउखिदब्रा हाइना खल्ले लोयासो माना तौरिबदो सोइरे खंगबना वा हाइदे ममाइ नोन्था तुमिन लै मतांगदुदा लेक्सिहेन बि पाखना कौरई इहंबोंग 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 लेक्सिहेन बिगी खोंजेलदुदा मार्शनदो नुपीदुगी माइकैरोमदा सेंचिलई ओइरमलिबा मतौदुदा लवाई सातख्रे इचन चदोबे मार्शन सिंथागी मखुद्दो नुपीदुगी फीदो चिंबै कैबै तौदुना यच्चिलगा पमखटले थिनथादना गैरेज लोमदा चेनबोय चटबोय खोंकाप लाउना लाउना थांगदुना लाई लोयासो अफिंग अफाई ओइना गाड़ी की थोंगदो हांगी अबेमा चलो फी खरा लौथरो थुना इमासी होइदा हाइरखिनो चलो अंगांग से डॉक्टर पुद्रदी यारारोय मखुतो ई थोकपा हेनखिबना वखल मांगबनी लोयादि कोकचाउबी कारी खरा फगद्रा हाइना तौरुबनी लैसी हेनबिसो कादै फी खरा येंगदुना बेग अमदा हापलगा कुमथरई फीसु इंचिल्ली मनिंगदा सिंथाबो माना ngakpiduna phammi मार्शन चुथुना काखिदुना गाड़ीदो पाइखै थौदोख्री लोयासो नुपीदुदा अहेनबा खुदोंथीबा अमदा थोखनबिनो हाइदुना वखलसे खन्ना खन्ना मासो गाड़ी लेहौबा अदुमदा थोरक्तुना मार्शन गी तुंग इलई हॉस्पिटल यौबगा इमरजेंसी रूम दा इंचिनख्रे मार्शन दी लोयादा पंगसाउदा साउनिंगली मार्शन पाइखोंबा तीनरिबा मरुप अहुम सिदगी लोयाना खजिक तोंगानबनी मार्शन सुंगावी ngausinai adubo nupi angang da hairagadi magi oiba nattaba atopa nupi da karanta jadaba mini paikhomba so adu mangai adu koiba chahido marup ani duda phana karan turan ngangje dunasu nupi angang da karanta banatte lai jadabani mana mikup khuding thikhiba khawrang nangai khiba adunani hojik phawba nupi duna oiningba ama oiram dunasu magi nakta lengda tham chekshina senani नुपी मागिदमा खुदिंगमक थेंगनगनि हाइना मसोंग फना लेपलिबनी लोयासु फै फत्ते हाइबदे यारोय माना सिंथाबु नुंसिदे हाइबदे ओइदबा ngangi सोइदना हाइखिनी अदुबो थमोय यामना सेंगबा मिसक्तो मरुप सिंगी मफमदा ओइरबसु रिलेशनशिप की मतंगदा लाकपा मतमददी मरुप अनिसिदगी खजिक तोंगानबा मवोंग अमा उबा फंगी फजबा नुपी उबदा ngaiha mit onchinduna mamit laikai koina laknarubasu yaukidaba natte adumaknasu shinthana mabu sawbani loya gari du thongna thongna mapi su tari ingaw ngawbi isau talangbi mangonda da oina jabi nupi magi nungsibi matawdo ningsingduna
ꯋꯥꯈꯜ ꯊꯦꯟꯕ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯅꯁꯨ ꯀꯔꯝ ꯆꯩꯔꯨꯅꯤ? ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯁꯨꯝ ꯇꯧꯕꯗꯤ ꯃꯥꯅꯁꯨ ꯑꯍꯥꯟꯕ ꯑꯣꯏꯔꯝꯂꯣꯏ꯫ ꯏꯗꯣ ꯀꯥ ꯍꯦꯟꯅ ꯆꯠꯃꯟꯈꯤꯕꯅ ꯕ꯭ꯂꯗ ꯕꯦꯡꯛꯇꯒꯤ ꯆꯥꯅꯕ ꯊꯤꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯋꯥ ꯉꯥꯡꯊꯣꯛꯇꯕ, ꯑꯋꯥꯕ ꯀꯌꯥ ꯊꯣꯏꯅ ꯎꯠꯀꯟꯗꯕ ꯁꯤꯟꯊꯥꯅ ꯉꯁꯤ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯄꯦꯟꯅꯈꯤꯗ꯭ꯔꯦ꯫ ꯂꯩꯃ ꯅꯤꯡꯊꯦꯝꯁꯨ ꯃꯥꯔꯁꯟꯅ ꯄꯥꯎ ꯄꯤꯈ꯭ꯔꯕꯗ ꯌꯧꯔꯛꯇꯨꯅ ꯂꯩꯔꯔꯤ꯫ ꯅꯤꯡꯊꯦꯝꯅ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯋꯥꯈꯜꯁꯨ ꯂꯥꯏꯃ ꯌꯥꯎꯈꯤꯗ꯭ꯔꯗꯀꯣ꯫ ꯂꯩꯃꯁꯨ ꯀꯞꯉꯥꯡ ꯇꯧꯗꯨꯅ, ꯃꯥꯒꯤ ꯄꯦꯟꯗꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯔꯕꯒꯤꯅꯣ? ꯁꯤꯒꯨꯝꯕ ꯐꯤꯔꯦꯞꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯅ ꯂꯧꯔꯤꯁꯤꯕꯣ? ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯀꯞꯂꯤꯕꯤ ꯃꯅꯦꯝꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ, ꯏꯃꯥꯁꯦ ꯌꯥꯔꯤꯕ ꯇꯣꯛꯑꯣ ꯀꯞꯄꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯄꯨꯈꯠꯍꯧꯔꯕꯅꯤꯅ ꯗꯣꯛꯇꯔꯅꯁꯨ ꯏꯆꯜꯒꯤ ꯆꯠꯈꯤꯕ ꯏꯁꯤꯡꯗꯣ ꯀꯥꯞꯄꯒ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤꯗꯨꯗꯤ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯊꯥꯖꯕ ꯊꯝꯗꯨꯅ ꯂꯥꯏꯅꯤꯡꯁꯤ꯫ ꯏꯆꯟ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥꯁꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯁꯥꯗꯣ ꯁꯅꯤꯡ ꯆꯐꯝ ꯇꯥꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕꯒꯤ ꯃꯥꯏꯊꯣꯡꯗꯨ ꯍꯦꯛ ꯎꯠꯂꯨꯕꯗ ꯂꯩꯃꯅꯤ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯤ ꯋꯥꯡꯂꯦꯝꯕꯁꯨ ꯌꯧꯔꯛꯂꯤ, ꯍꯦꯟꯖꯥꯊꯣꯏꯕꯤꯗꯤ ꯌꯥꯎꯔꯛꯇꯦ꯫ ꯅꯤꯡꯊꯤ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯅꯦꯁꯤ, ꯄꯥꯎꯁꯦ ꯍꯦꯛ ꯇꯥꯕꯒ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ ꯇꯧꯕꯅꯤ꯫ ꯑꯉꯥꯡ ꯃꯆꯥꯁꯨ ꯆꯦꯟꯕꯒ ꯏꯃꯥꯒꯤ ꯑꯃꯨꯛ ꯌꯦꯡꯂꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯗꯣ ꯐꯤꯖꯤꯗꯨꯅ ꯃꯄꯤꯗꯨ ꯁꯦꯡꯅ ꯇꯩꯊꯣꯛꯂꯒ, ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯁꯤꯗ ꯏꯆꯥꯁꯤꯡꯅ ꯂꯥꯛꯄꯤꯔꯤꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯒ ꯋꯥꯡꯂꯦꯝꯕꯒꯗꯤ ꯐꯝꯐꯝ ꯊꯥꯔꯤꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯇꯨꯅ ꯐꯝꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯗꯣ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯂꯩꯁꯤ ꯍꯦꯟꯕꯤꯅ, ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯏꯅꯝꯃ꯫ ꯑꯩꯅ ꯂꯩꯀꯣꯟꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯒꯦꯅ ꯆꯪꯂꯛꯄꯗ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯝꯕꯅꯤ꯫ ꯀꯔꯤ ꯑꯍꯦꯟꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯖꯥꯠꯅꯣ ꯃꯥꯕꯣ? ꯗꯣꯛꯇꯔꯅꯗꯤ ꯀꯩꯀꯩ ꯍꯥꯏꯔꯤꯒꯦ? ꯑꯗꯨꯗꯤ ꯍꯥꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯈꯪꯗ꯭ꯔꯦ꯫ ꯗꯣꯛꯇꯔꯒꯤꯕꯨꯗꯤ ꯃꯇꯝ ꯆꯥꯅ ꯄꯨꯈꯠꯍꯧꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ꯫ ꯃꯁꯥꯗꯒꯤ ꯆꯠꯈꯤꯕ ꯏꯁꯤꯡꯗꯣ ꯀꯥꯞꯂꯒ ꯅꯣꯡꯃ ꯅꯤꯅꯤꯗ ꯌꯦꯡꯈꯤꯁꯦ ꯍꯥꯏꯔꯤ꯫ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯂꯥꯛꯇ꯭ꯔꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯁꯣꯏꯗꯅ ꯐꯅꯤ꯫ ꯃꯥꯔꯁꯟꯅ ꯊꯣꯛꯂꯛꯄ ꯅꯔꯁꯇ ꯕ꯭ꯂꯗ ꯕꯦꯡꯛꯇꯒꯤ ꯂꯧꯔꯛꯄ ꯏꯗꯨ ꯄꯤꯔꯝꯂꯒ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯂꯥꯛꯇꯨꯅ ꯃꯥꯁꯨ ꯂꯦꯞꯄꯛꯏ, ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛ ꯃꯛꯁꯤꯟ, ꯃꯤꯀꯨꯞꯇꯨꯗ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯂꯩꯃꯒ ꯅꯤꯡꯊꯤꯒꯁꯨ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯇꯧꯖꯍꯧꯔꯁꯅꯨ ꯈꯟꯗꯨꯅ ꯐꯝꯐꯝꯒꯤꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯌꯥꯝꯗꯨꯅ ꯂꯥꯞꯊꯣꯛꯈꯤꯕꯒ ꯏꯇꯞ ꯇꯞꯅ ꯅꯨꯄꯥꯗꯨꯕꯨ ꯀꯧꯔꯛꯏ꯫ ꯏꯌꯥꯝꯕ, ꯏꯆꯟꯒꯤꯁꯤ ꯀꯩ ꯍꯥꯏꯔꯤꯒꯦ? ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯑꯩ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯕꯤꯔꯨꯔꯅꯨ꯫ ꯑꯕꯦꯝꯃ, ꯃꯔꯨꯞ ꯊꯥꯖꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯔꯨꯞ ꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ, ꯃꯔꯤ ꯊꯣꯛꯇꯕ ꯃꯤꯁꯤꯡꯁꯦ ꯍꯦꯟꯖꯤꯟꯅ ꯅꯨꯡꯁꯤꯅ ꯂꯨꯝꯅ ꯇꯧꯕꯁꯤ ꯌꯥꯔꯝꯗ꯭ꯔꯦ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯃꯇꯨꯡ ꯆꯦꯛꯁꯤꯜꯂꯒ ꯂꯣꯏꯔꯤꯁꯤ꯫ ꯋꯥꯈꯜꯗꯣ ꯂꯪꯐꯩ ꯃꯌꯥꯝ ꯑꯃ ꯂꯥꯝꯁꯤꯟꯗꯨꯅ ꯈꯟꯕꯤꯔꯅꯨ ꯀꯩꯗꯧꯒꯦ? ꯍꯧꯖꯤꯛꯀꯤꯗꯤ ꯏꯆꯟ ꯐꯕꯁꯤ ꯈꯛꯇ ꯈꯟꯁꯦꯕ꯫ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤ, ꯋꯥꯈꯜ ꯀꯌꯥꯅꯤ ꯈꯜꯂꯤꯕ꯫ ꯐ꯭ꯂꯦꯁꯕꯦꯛ꯫ ꯅꯍꯥꯟ ꯄꯥꯏꯈꯣꯝꯕ ꯂꯣꯌꯥ ꯑꯅꯤꯅ ꯂꯥꯏꯖꯒꯤ ꯃꯇꯥꯡꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥ ꯈꯟꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯆꯠꯊꯣꯛꯂꯨꯕꯗꯣ ꯍꯟꯖꯤꯟꯅꯔꯛꯄꯒꯤ ꯋꯥꯕꯒ ꯃꯀꯣꯛ ꯁꯥꯕꯒꯅ ꯍꯤꯗꯥꯛ ꯈꯔꯗꯤ ꯄꯥꯏꯅꯔꯕꯅꯤ ꯑꯍꯨꯝꯃꯛ꯫ ꯅꯨꯄꯤ ꯑꯉꯥꯡꯒ ꯅꯛꯅ ꯂꯣꯏꯅꯗꯨꯅ ꯂꯩꯕꯗ ꯃꯈꯣꯏꯗ ꯁꯣꯛꯀꯗꯕꯒꯤ ꯃꯃꯤ ꯑꯃ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯔꯛꯄꯗ ꯄꯥꯏꯈꯣꯝꯕꯅ, ꯃꯥꯔꯁꯟꯅ ꯃꯥꯔꯁꯟ ꯑꯣꯏꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯗꯨꯃ ꯄꯥꯡꯊꯣꯛꯂꯒ ꯃꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯅꯨꯄꯤꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯕ, ꯅꯨꯄꯤꯗꯣ ꯃꯤꯔꯥꯏꯕ ꯃꯥꯜꯍꯟꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯌꯥꯔꯣꯏ꯫ ꯑꯃ ꯐꯅꯕ ꯁꯤꯟꯕꯗ ꯑꯗꯨꯅ ꯍꯦꯟꯅ ꯌꯨꯝ ꯀꯥꯏꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯕꯗ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯐꯖꯅ ꯈꯪꯍꯜꯂꯒ ꯃꯥꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯍꯟꯁꯤ꯫ ꯑꯗꯨꯒ ꯂꯣꯌꯥ꯫ ꯃꯥꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯂꯣꯌꯥꯗꯣ ꯄꯥꯏꯈꯣꯝꯕꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯣ ꯃꯇꯝ ꯈꯔ ꯆꯣꯟꯊꯧ꯫ ꯌꯥꯔꯗꯤ ꯁꯤꯟꯊꯥꯒꯁꯨ ꯃꯇꯝ ꯈꯔꯗꯤ ꯅꯛꯁꯤꯟꯅ ꯂꯣꯏꯅꯒꯅꯨ꯫ ꯁꯤꯅ ꯑꯃꯒꯤꯁꯨ ꯁꯥꯐꯗꯣꯏꯅꯤ꯫ ꯃꯥꯔꯁꯟ, ꯅꯪꯅ ꯀꯩ ꯈꯜꯂꯤꯕ? ꯃꯤꯀꯨꯞꯁꯤꯗ ꯃꯆꯜꯅꯤ, ꯃꯔꯨꯞꯁꯤꯒꯤ ꯍꯥꯏꯅ
ikai hangoinaduna leibagi tanjado chadabana paikhomana wafamse haudorakpani. Martian sumunna wakhal tawi sangshingadawriba lansi araiba masu oidabana wabani. Mana loyabu nungshi thazai adubu machaldubu manakta thamduna chekshina senaningi. Loyagi chekshindaba thawong amada tangna naitom satpi machanda chaina phangkhrabadi pakhatjai aduna ayaba piduna. Kaisu kaide ainasu sigi wase haldokning leirambani. Irangsina khara sapharakpaga luhongbai wado khanasi. Haujikti nangsu oirakliba phibamsida yumda kaisu doina leiroi. Sinthaagasu dum leiba yadabana motomda thamlama matang yaugani. Aduna chapchabi langla langjilama khangju phawdi yumda dum leirisano. End of flashback. Namittuda haikiba wahai kharaduna ngasi machalgi punchina astum oirakpra. Martian sinthagi tawriba mapidubu khangjinduna ICU leiriba manak lomduda sangshinki. Loyana lakhibadusu mana olai palai tawduna namdana halankrabani. Somdana paikhombasu marup aniduna chupchapta laikrabanina. Masu thabak chathoktre atopa sinthagi pawdusu madi khangba natte. Laijana tamcha ahing thengna chathokpadu tawgano ai laifam khangdeba thabakna yada tawbani. Ayuk nungthilda loishinba yaba thabak loishinbiyo. Hoise aidine ai nupina haiba loina injadoini. Matang matam chadana khinglakliba phonduda anidusu khangprek khangi. Ingna chingna sanaramba wariduna kaibada paikhomba maithong suktak tawi. Somdana sinthasu doctor singna kanna hotnabibadagi wakhalsu lakli. Masaduda yam soli. Ningthisu machanupida sinthana wakhal laklabanina nongdangi chak inchangdo mana silangduna thilakya hairamduna hankri. Laimasu machana wakhal laklabanina gyando kharadi tarakli. Pakhatlambaduna hantharaklabada laimana sanagana khoini lehauro. Sai singdo aina silanglaga napaga mukpuna haigalaklagi. Laishi henbina imase chaki oina diwabirurano inamana loina silangdana purani. Adugine hankrido aikhoina mukpange thege chinbire tawrise naduna su leiribani namado. Sibu kaigi yetpa chingdoino mari mata haibasidi amana amagi angamba mateng pangnaraga awa nungai danna dawni. Aidi atai taiga changde ichalna wakhal tarakpasidagi hena nungaiba leitre. Shembiba mapuna chanbibanani. Mayamdo ne tabagi source hondoknaba ngamlakli. Sinthasu pathari hidaktogi mayaina. Ningthemdi machana pharakpa ngaibani. Machana asibagum taduna laikhiba mikupta machabo asumna oihalakpa mido khangba mikuptadi ko haiduna wakhalda singduna laikhrabani. Machanupabu tonganba hospital dugi mafam amada puthori. Shana kai haigi babo nangna hojik phawba tuminna kaisu khangdaba saraga laithokliba karigino. Ai kaido haibano babo nachanupibu sigi phibamda oihalliba misakse numit humnigi matungda thidoktuna aingona misaktubasino nang mabung natro ngasi chana. Hainingli wahaido jinba lana makha taba ngamde. Maya krak krak chiksinaduna phaurakliba asawi ihuldubu lakshinabu hotnai. Mamittusu imok nganglabani ningthemdo. Machagi khongthangbu kadaida karida asoiba laikhine haina mikup khuding chekshina senabani. Chaifam tana machabu phuruba mikuptasu ahing tumba yada laikhibani. Machana waraukrabra khanbadada chafam thapam khangkhidaba mapani. Marshana kamdauba sinarakliba yathangdubu thaudok khudingi maram amadi masak khangliba misaktuda karino tawgadawriba adubu arotpa waridudi phongluba yadabana. Hoi babu nachana phangnaba soidana thigani. Ichalge ai leirishidi kaigi mina panglaklakjaba yaba natte. Changasira pamo. Lao lao. Anida hongnaduna mayam leiribaduda thoglai. Sinthado special water puthoraklabani. Laisi henbina phi amonba ama paiduna machalgi mamaituda tapna nanbiri. Kainungaitaba leirige ichan
Nakhutse yam chiibo. Sintha tapna. Phareda. Kaisu hena nadre nama. Yumda hanba yakiroi haibro. Nong nini di leithakidaba yaroi. Kaidorage nangbo. Kai nungaidaba leirage. Hayu si namada. Kaisum tawdre. Laisi hen binaso. Laimana makhoigi manakta leibana. Kupthana wahangsu tawrudre. Sintha naso. Mamagi mamangda. Awabado uningdaba na makadadre. Ningthi hoiso halakpaga mafi hongduna. Namidangi chak thongkatli. Laiduk thaumaidi. Manimga machanupigana. Thabiduna leiramli. Wanglenbana. Sinthagido. Yen champuchima phutpiru. Changadaba singse. Aisha magi. Tama. Sinthagi makhuto. Oishinbadi khara waraniko. Tamgam pontida. Laibuk pharadi thuna dum oishinbasu yai. Paisaga paibanina treatment chu dum phajana tawkhini. Kamai tawrine bo haige. Ichan tombina haibadadi mana lai ising chaigina changbada makhuto. Ingakta ngairaga gyan manglaga leirame hai. Maramdudi masu khangde hairakpani. Wanglemba sora masang no hondoktuna. Magi so pendaba nungaitaba sauningba waroba kaya mabudi leirambi ai. Adubu mayamdo fana oire hairabaso masana masada chaina pijaridudi apangba migi wakhani. Adusu hekta haiba yaba nateda. Aikhoina panghaida haibibagi wani. Mi amana adu yona tawrakpa haise. Thamoido ka hena puba thangba ngamda khai warakpaini. Mana phajana pharaga hanglagane seni maini tanaba haiduni. Yumgi migadi kari kari khana chainaba saunaba leijano. Machana lakpaduda ningthi kaaduna wangange tawrambadu leplaga warido amaromda oina onthokduna machabu kawi. Chathoibi nangbu chakalama bro. Henja thoibi mamagi tungda lakduna kolaga. Lamde mama bubok na ko aigi migi haubi jani ado ai bubide mama nang bet oingo. Adudi yadabaini ayo nabo maya marakta nang chusatladine moini chathoibi sunari boiningdana hida kapsilaktoine. Henja thoibi mama bu thadoklamduna mapagi nakta muglai. Wanglembaso machanupi bu pamduna machagi mamaida nungsina chupi. Icha thoibi bu bubok na hoba megi du ba hawrane. Yam hawi bu papa ado papa ga mama ga muka cheledi ai sulage ko. Yadi icha thoibi maramokpani. Horen hidaka pasingna icha da kapsiladi kamai tawne nang kapoidra. As talibu papa adudi noi sachalao ko noi de sukapakani ba. Laktoini. Lai joise icha na tawrira. Papa bubok na takpiraga ko aina joy tawriba. Parise adudi ni icha thoibi ngaksan na thuro maramokpani. Papa inchang che semge ba. Ai su yaoge papa. Ko na papa hairake. Haujikidine bubok manakta bubok da wari libiru susalo. Icha thoibi di maram yamokpani. Wanglembana themduna machanupi du thadokri. Aduga masu yen kangsoida hapnaba maroi mapangsingdo semduna magi nupigi mateng pangshinbi. Chanu thoyenbi aniduso thoi hoida leiribani. Kuina sangna yabirakdaba nungshiba thamoida atopa kanama hapjage sungamkidabado. Tomthingi nungshiba mapung phana fangkibada ingkhalakpa leisabi amadagi suheli phajaba Pizol ama shetpada nupa mangonda hekta hangi. Paksabra, sunabra, phajabra, mangonda chanabra, haina hanjin hanjin hangningi. Ahawba machabada nupa magi saruk thongningi. Nupa oiba mahakna nupi magi saktambo munthani yengduna ningthi zaida haina hairakpada haraubana numittu momonok jariba maithong hanjini kawa chanuni. Ngasi su mahausagum nupaduda video call tawduna. Tudada Sigise aingonda phajabra ba chunabra. Baby fing to ina dum khalabra. Hoi, aina di sise yam pamjaraba. Aduda dada da su yeng hange na phone tawre ini. Tomthin chanuda michana na nungshina yengduna itap tapna nungshiba khonphamda nupi magi thamoidubo apha apun naiduna chena paishilage matago. Ai bunanakta nomugi chingshilakpa nungshina tawse. Piraiba sungamluda Thamoida marolon ba suhauri. Nangbu inakta lingdana thamduna
ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯁꯨ ꯅꯨꯡꯁꯤꯕꯤꯅ ꯇꯧꯗꯨꯅ ꯐꯥꯎꯍꯜꯂꯦ꯫ ꯆꯅꯣ, ꯅꯪ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯔꯒꯦꯔꯥ? ꯑꯩꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝ ꯈꯪꯅ ꯏꯅꯥꯛꯇ ꯊꯝꯖꯕꯒꯤ ꯑꯌꯥꯕꯗꯣ ꯅꯪ ꯏꯐꯝꯗ ꯄꯤꯔꯒꯦꯔꯥ? ꯅꯨꯡꯁꯤ ꯍꯥꯏꯅ ꯂꯥꯡ ꯊꯥꯛꯂꯨꯕꯤꯁꯤ ꯍꯟꯗꯨꯅ ꯅꯨꯄꯥ ꯃꯥꯅꯁꯨ ꯅꯨꯡꯁꯤꯒꯤ ꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯁꯤꯗꯗꯤ ꯉꯥꯛꯊꯣꯛꯄꯁꯨ ꯉꯝꯍꯧꯗ ꯊꯃꯣꯏ ꯊꯨꯝꯅ ꯄꯥꯜꯂꯔꯤ꯫ ꯏꯀꯥꯏꯈꯤꯕꯅ ꯃꯃꯥꯏꯗꯨꯁꯨ ꯉꯥꯡꯁꯤꯟꯈꯤ꯫ ꯇꯣꯝꯊꯤꯟ ꯅꯨꯄꯤ ꯃꯥꯕꯨ ꯍꯦꯟꯅ ꯁꯨꯝꯒꯤ ꯃꯇꯥꯒꯨꯝ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨꯗ ꯇꯥꯡꯖꯈꯤꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯈꯨꯗꯤꯡ ꯄꯛꯆꯗꯕ ꯆꯨꯅꯗꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ꯫ ꯆꯅꯣ, ꯅꯪꯁꯦ ꯐꯖꯩ, ꯅꯤꯡꯊꯤꯖꯩ꯫ ꯐꯤꯖꯣꯜꯗꯨꯅ ꯅꯪꯉꯣꯟꯗ ꯇꯥꯡꯖꯕꯗ ꯁꯣꯏꯗꯅ ꯏꯀꯥꯏꯔꯝꯒꯅꯤ꯫ ꯊꯥꯒꯠꯃꯟꯈ꯭ꯔꯦ, ꯏꯀꯥꯏꯖꯩ꯫ ꯅꯪꯉꯣꯟꯗ ꯊꯥꯒꯠꯇꯅ, ꯅꯪꯉꯣꯟꯗ ꯄꯦꯟꯖꯅ ꯌꯦꯡꯗꯅ ꯑꯩꯕꯨ ꯑꯇꯣꯞꯄꯗ ꯍꯥꯏꯔꯨꯕ ꯌꯦꯡꯂꯨꯕ ꯌꯥꯕ꯭ꯔꯅꯦ? ꯋꯥ ꯂꯩꯊꯣꯛꯀꯅꯨ꯫ ꯀꯩꯗꯧꯉꯩ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯏꯃꯥꯒꯤ ꯃꯃꯧ ꯑꯩꯒꯤꯅ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯥꯛꯀꯦ ꯍꯥꯏꯕꯅꯣ? ꯃꯇꯝꯗꯨ ꯌꯧꯔꯛꯅꯕ ꯈꯨꯠꯁꯦ ꯊꯦꯛꯄꯗ ꯆꯣꯛꯊꯔꯤ꯫ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯦ꯫ ꯑꯩꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯦꯞꯆꯔꯛꯈꯤꯒꯦ꯫ ꯀꯔꯤ ꯐꯤꯔꯦꯞꯄꯨ ꯋꯥꯠꯂꯤꯕꯒꯦ? ꯃꯇꯥꯡꯗꯨꯗ ꯇꯣꯝꯊꯤꯟꯒꯤ ꯊꯣꯡꯗꯨ ꯅꯣꯛ ꯇꯧꯔꯛꯏ꯫ ꯆꯅꯣ, ꯑꯝꯇ ꯄꯥꯏꯌꯨꯀꯣ, ꯑꯩ ꯊꯣꯡ ꯍꯥꯡꯉꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡꯗꯨꯕꯨ ꯍꯥꯡꯗꯣꯛꯏ꯫ ꯉꯥꯟꯊꯣꯏꯕ ꯏꯀꯣꯏ ꯀꯣꯏꯗꯅ, ꯏꯃꯥꯏꯕꯦꯝꯃ, ꯏꯃꯥꯏꯕꯦꯝꯃ, ꯏꯟꯈꯠꯂꯛꯄ ꯄꯥꯈꯪꯗꯤ ꯅꯪꯕꯨ ꯎꯕꯗ ꯏꯀꯥꯏꯈ꯭ꯔꯅꯤ꯫ ꯅꯧꯅ ꯌꯦꯅꯤꯡ ꯍꯨꯟꯈꯤꯕꯗꯒꯤ ꯅꯌꯥꯝꯕ ꯑꯩꯒꯁꯦ ꯀꯩꯁꯨ ꯊꯧꯁꯥꯕꯤꯔꯛꯇꯕꯩ ꯋꯥꯅꯦꯕ, ꯅꯠꯇ꯭ꯔꯥ? ꯑꯁ, ꯑꯗꯨꯏ ꯅꯠꯇꯦꯕ, ꯗꯗꯥꯅ ꯂꯥꯟꯅ ꯈꯜꯂꯦ꯫ ꯏꯅꯥꯎꯅꯨꯄꯤꯗꯣ ꯀꯣꯛ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯦ꯫ ꯑꯩꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯡꯇꯤꯒꯤ ꯏꯃꯥꯒꯤ ꯏꯁꯧ ꯇꯥꯔꯤꯁꯦ ꯇꯥꯈꯤꯗ꯭ꯔꯥ? ꯗꯗꯥꯗꯣ ꯅꯨꯄꯤ ꯊꯤꯔꯣꯅ ꯆꯩꯕꯅꯤ, ꯑꯩꯉꯣꯟꯗꯗꯤ ꯌꯧꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒꯅꯦ, ꯑꯩꯗꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯄ ꯄꯥꯝꯃꯤꯀꯣ ꯗꯗꯥ꯫ ꯕꯒꯜ ꯂꯧꯈꯠꯄꯒ ꯉꯝꯃꯣꯏ ꯏꯃꯥꯒꯤ ꯏꯁꯧꯁꯤꯒ꯫ ꯅꯨꯄꯤꯗꯨ ꯂꯩꯔꯗꯤ ꯑꯩꯁꯨ ꯅꯍꯥꯟꯅ ꯄꯨꯁꯤꯜꯂꯛꯑꯅꯤ꯫ ꯂꯩꯇꯕꯩꯅꯤ ꯄꯨꯔꯛꯇ꯭ꯔꯤꯁꯦ꯫ ꯕꯒꯜ ꯂꯧꯈꯠꯄꯩ ꯋꯥꯐꯝꯗꯨꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯅꯌꯥꯝꯕ ꯑꯩꯅ ꯌꯥꯔꯤ꯫ ꯏꯃꯥꯒꯤꯁꯨ ꯐꯅ ꯐꯅꯕ ꯑꯩꯅ ꯊꯣꯛꯄ ꯁꯤꯟꯒꯦ꯫ ꯋꯥꯔꯤꯗꯣ ꯃꯇꯦꯛ ꯑꯃ ꯇꯥꯔꯝꯂꯒ ꯆꯅꯨꯗꯣ ꯃꯊꯟꯇ ꯏꯀꯥꯏꯔꯛꯂꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯣꯟꯗꯨ ꯊꯝꯃꯤ꯫ ꯅꯥꯀꯟꯗꯒꯤ ꯊꯣꯏꯍꯟꯕꯤꯅ, ꯏꯔꯥꯡ ꯐꯈ꯭ꯔꯦꯗ ꯅꯨꯄꯤꯁꯦ꯫ ꯅꯣꯏꯒꯤ ꯅꯨꯡꯁꯤꯕ ꯁꯟꯇꯥ ꯅꯨꯡꯁꯤ ꯍꯨ ꯀꯥꯏꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯃꯌꯥ ꯀꯟꯅꯕ꯭ꯔꯥꯕ? ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ꯫ ꯏꯃꯥꯡꯁꯤꯗ ꯐꯪꯗꯕ ꯑꯩꯉꯣꯟꯗ ꯂꯦꯅꯒꯦ ꯌꯥꯎꯅ ꯂꯦꯅꯕ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦꯕ ꯅꯪ꯫ ꯐꯪꯗꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯄꯟꯕꯗꯨꯗ ꯆꯅꯨꯗꯣ ꯊꯣꯏꯍꯦꯟꯕꯤꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯨꯄꯤ, ꯃꯨꯟꯅ ꯇꯥꯎꯕ꯫ ꯀꯤꯕꯨ ꯀꯤ, ꯀꯩ ꯋꯥꯅꯣ? ꯍꯥꯏꯌꯨꯅꯦ ꯇꯥꯁꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯌꯥꯝꯕ ꯑꯃ ꯂꯩꯌꯦꯕ, ꯄꯨꯛꯆꯦꯜꯒꯁꯦ ꯌꯥꯝ ꯁꯦꯡꯈ꯭ꯔꯖꯥꯠꯅꯤ꯫ ꯅꯨꯄꯤꯁꯨꯅꯦ ꯑꯃ ꯐꯥꯎꯕ ꯀꯣꯏꯗꯕꯅꯤ꯫ ꯅꯪꯁꯨ ꯅꯨꯄꯥ ꯀꯣꯏꯗꯦ, ꯅꯪ ꯃꯥꯒ ꯑꯣꯏꯅ ꯖꯨꯔꯥ ꯁꯥꯔꯒꯦꯔꯥ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯧ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯑꯣꯏꯔꯅꯤ, ꯃꯔꯨꯞꯀꯤ ꯃꯔꯤꯁꯨ ꯁꯨꯛꯇꯠ ꯇꯠꯂꯔꯣꯏ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕꯁꯨ ꯌꯥꯔꯅꯤ꯫ ꯆꯠꯂꯨꯀꯣ, ꯍꯩꯅꯗꯦ ꯑꯝꯇ꯫ ꯑꯩꯈꯣꯏꯗꯩ ꯆꯍꯤ ꯑꯣꯄꯥꯔ ꯑꯃ ꯍꯟꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩꯒꯤ ꯁꯦꯝꯕꯤꯅꯕ ꯅꯨꯄꯥꯁꯦ ꯏꯔꯩ ꯍꯦꯛ ꯂꯩꯇ꯭ꯔꯕꯕ? ꯅꯪꯉꯣꯟꯗꯩ ꯍꯟꯒꯦꯅ ꯍꯜꯂꯕꯗ ꯆꯍꯤ 5 ꯑꯃ ꯀꯩ ꯑꯃ ꯃꯉꯥꯏꯔꯦ꯫ ꯑꯩꯅꯕꯨ ꯅꯪꯒꯤ ꯃꯥꯡꯅꯕ ꯁꯤꯟꯒꯗ꯭ꯔꯣ? ꯏꯔꯦꯡꯀꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯔꯨꯕꯁꯨ ꯏꯀꯥꯏꯅꯤ꯫ ꯑꯗꯨꯒꯅꯦ, ꯄꯪꯒꯅꯨ ꯏꯕꯦꯝꯃ, ꯆꯍꯤ ꯃꯥꯟꯅꯕ ꯅꯨꯄꯥꯗꯤ ꯄꯪꯈꯠꯇ ꯈꯠꯅꯗꯣꯏꯅꯤ꯫ ꯅꯪꯉꯣꯟꯗꯩ ꯈꯔ ꯍꯟꯈꯤꯕꯁꯤꯅ ꯍꯌꯦꯡꯋꯥꯏ ꯅꯪꯁꯦ ꯂꯨꯅ ꯆꯥꯅ ꯇꯧꯗꯅ ꯅꯈꯨꯠꯇ ꯍꯥꯝꯃ ꯄꯤꯖꯗꯣꯏꯕ꯫ ꯆꯍꯤꯒꯤꯗꯤ ꯀꯔꯤꯝꯇ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯣ꯫ ꯅꯨꯄꯤꯗꯤꯅꯦ ꯍꯦꯛꯇ ꯊꯨꯅ ꯑꯍꯜ ꯃꯥꯟꯁꯤꯟꯕꯅꯤ꯫ ꯆꯅꯨꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯍꯦꯟꯕꯤ ꯃꯃꯤꯠꯇꯣ ꯄꯩꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ, ꯏꯕꯦꯝꯃ, ꯅꯪ ꯀꯦꯔꯣꯂꯤꯟꯒꯤ ꯄꯨꯛꯆꯦꯜ ꯑꯃ ꯏꯌꯥꯎ ꯌꯥꯎꯔꯤ꯫ ꯑꯩꯁꯤꯕꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯗꯤ ꯏꯀꯥꯏꯅꯤꯌꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯗ ꯌꯥꯗꯦ ꯍꯥꯏꯕ ꯗꯥꯕꯤ ꯑꯃꯒ ꯇꯧꯈꯤꯕ ꯃꯥꯜꯂꯤ, ꯋꯥꯉꯥꯡꯒꯗꯤ꯫ ꯑꯁ, ꯅꯪꯅ ꯅꯠꯇ꯭ꯔꯣꯕꯁꯦ? ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯊꯤꯅ ꯊꯤꯅ ꯆꯩꯗꯅ, ꯃꯀꯣꯛ ꯄꯥꯠꯂꯤꯒ, ꯃꯃꯤꯠ ꯁꯦꯞꯄꯤꯒ, ꯃꯕꯨꯛꯇꯣ ꯃꯥꯏꯔꯦꯟ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯤꯒ, ꯇꯣꯔꯕꯣꯠ ꯁꯦꯞ ꯆꯥꯗꯕ ꯃꯥꯜꯂꯤ ꯈꯔ ꯍꯥꯏ, ꯁꯦꯝꯐꯨ ꯑꯀꯣꯞꯄ ꯃꯥꯜꯂꯤ ꯈꯔ ꯍꯥꯏ꯫ ꯑꯗꯨꯗꯕꯨ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣꯕ ꯅꯪꯅ ꯐꯪꯗꯣꯏꯁꯦ? ꯑꯩꯅ ꯁꯤꯜꯂꯛꯄꯗ ꯌꯥꯅꯤꯡꯗ꯭ꯔꯗꯤꯅꯦ, ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯀꯦꯕ ꯃꯧꯕꯁꯨ ꯈꯔ ꯇꯝꯗꯧꯅꯤ꯫ ꯅꯪꯗꯧꯅ ꯏꯀꯥꯏꯕ ꯈꯪꯂꯝꯗ꯭ꯔꯗꯤꯅꯦ, ꯅꯍꯥꯟꯅ ꯑꯩꯁꯨ ꯅꯨꯄꯥ 3-4ꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯅꯤ꯫ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯇꯝꯃꯣ ꯍꯥꯏꯕꯅꯤ, ꯁꯤꯗ ꯑꯀꯥꯏꯕ ꯍꯥꯏꯕ꯭ꯔꯥꯃꯦ ꯑꯩꯕꯣ? ꯊꯣꯏꯍꯦꯟꯕꯤ ꯅꯣꯛꯂꯒ, ꯅꯪꯒꯤ ꯑꯦꯗꯚꯥꯏꯁꯇꯣ ꯈꯔꯁꯨ ꯇꯥꯅꯤꯡꯕ ꯍꯥꯏꯔꯛꯎ ꯀꯩꯗꯧꯒꯦ? ꯅꯪꯅ ꯍꯥꯏꯔꯤꯗꯨꯗꯤ ꯁꯕꯤꯅ ꯃꯃꯥꯗꯅꯦ, ꯏꯃꯥ, ꯅꯪꯒꯤ ꯅꯌꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯧꯈ꯭ꯔꯦꯗꯀꯣ ꯍꯥꯏꯅ ꯅꯣꯛꯅꯕꯗꯣ ꯃꯥꯜꯂꯦ ꯍꯥꯏꯕ꯫ ꯑꯅꯤꯗꯣ ꯈꯠꯅꯕꯗꯤ ꯅꯠꯇꯦ, ꯑꯁꯨꯝꯅ ꯄꯨꯟꯅ ꯂꯩꯕ ꯃꯇꯝꯗ ꯃꯔꯩ ꯌꯦꯠꯇꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯁꯤ ꯍꯩꯅꯕꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫
ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯁꯤꯟꯊꯥꯁꯨ ꯌꯨꯝꯗ ꯄꯨꯊꯔꯛꯂꯤ ꯃꯤꯅ ꯐꯅ ꯃꯥꯔꯆꯟ ꯂꯩꯁꯤꯍꯟꯕꯤꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯔꯛꯂꯕꯁꯨ ꯃꯥꯅ ꯄꯥꯏꯌꯨ ꯌꯥꯗ꯭ꯔꯦ ꯍꯥꯟꯅꯒꯨꯝ ꯋꯥ ꯌꯥꯝ ꯉꯥꯡꯗꯨꯅ ꯏꯔꯥꯡꯇ ꯂꯥꯡꯕꯤꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯁꯥꯟꯅꯖꯕꯤ ꯃꯔꯨꯞꯇꯨꯁꯨ ꯂꯥꯛꯏ ꯉꯁꯤꯗꯤ ꯔꯣꯃꯤꯇꯥꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣꯕ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯁꯤꯟꯊꯥ ꯏꯇꯞ ꯇꯞꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯈꯨꯠꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯁꯣꯛꯇꯅ ꯕꯦꯟꯗꯦꯖ ꯆꯦꯠꯂꯤꯁꯤꯃꯛꯇꯗ ꯀꯩꯁꯨ ꯇꯧꯗꯦꯌꯦ ꯀꯩꯒꯤꯅꯣꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ ꯑꯇꯩꯗ ꯍꯥꯏꯗ꯭ꯔꯁꯨ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ ꯑꯍꯦꯟꯕ ꯃꯔꯝ ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯁꯥꯅ ꯏꯁꯥ ꯅꯨꯡꯁꯤꯕ ꯉꯝꯖꯗꯕꯩ ꯏꯊꯟꯇ ꯆꯩꯅꯥ ꯄꯤꯖꯕꯅꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯖꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯃꯤꯀꯨꯞꯇ ꯀꯅꯥꯗꯒꯤꯅꯣ ꯑꯩꯅ ꯍꯦꯟꯖꯤꯟꯅ ꯊꯥꯖꯕ ꯊꯝꯂꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯏ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯈꯜꯂꯨꯕ ꯄꯨꯝꯕꯗꯤ ꯇꯥꯏꯌꯣꯟꯅꯔꯝꯃꯤ ꯌꯥꯝꯕꯨꯡ ꯏꯃꯥꯁꯤ ꯄꯥꯕꯨꯡ ꯏꯅꯝꯁꯤ ꯃꯈꯣꯏ ꯅꯠꯇꯕ ꯃꯤ ꯑꯃꯠꯇ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯩꯕꯤꯔꯝꯗꯦ ꯔꯣꯃꯤꯇꯥ ꯆꯥꯅꯕꯤ ꯃꯔꯨꯞꯇꯨꯅ ꯃꯥꯕꯨꯁꯨ ꯌꯥꯎꯅ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯩ ꯑꯩꯗꯤ ꯁꯦꯡꯅ ꯅꯪꯒꯤ ꯄꯥꯎꯁꯦ ꯈꯪꯉꯨꯗ꯭ꯔꯦ ꯏꯅꯝꯁꯤꯅ ꯉꯔꯥꯡꯇ ꯍꯥꯏꯕꯒ ꯈꯪꯕꯅꯦ ꯍꯦꯛ ꯈꯪꯕꯒ ꯅꯅꯥꯛꯇ ꯍꯥꯟꯅ ꯆꯦꯜꯂꯛꯏꯁꯤꯅꯤ ꯅꯪꯒꯤ ꯐꯣꯟꯁꯨ ꯁꯨꯛꯆꯠ ꯆꯠꯇꯕꯗꯨꯗ ꯑꯩꯁꯨ ꯀꯩꯅꯣ ꯍꯥꯏꯅꯗꯤ ꯈꯜꯂꯝꯕꯅꯤ ꯑꯗꯨꯗ ꯅꯪꯗꯤ ꯗꯥꯂꯣꯌꯥꯒ ꯁꯥꯎꯅꯔꯁꯨ ꯍꯞꯇꯥ ꯑꯃ ꯀꯩ ꯑꯃ ꯑꯣꯐ ꯊꯝꯕꯁꯨ ꯌꯥꯎꯕꯗꯨꯗ ꯑꯗꯨ ꯑꯣꯏꯔꯝꯃꯗ꯭ꯔꯅ ꯈꯜꯂꯨꯕꯅꯤ ꯍꯥꯏꯕ ꯑꯇꯦꯟꯕ ꯄꯥꯎꯈꯨꯝꯁꯤꯗ ꯏꯁꯝ ꯁꯝꯖꯤꯟꯈ꯭ꯔꯦ ꯍꯣꯡꯂꯝꯂꯤꯕ ꯁꯤꯟꯊꯥꯒꯤ ꯃꯇꯧꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯕꯥꯎꯜꯗ ꯆꯥꯛꯇꯣ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ ꯖꯟ ꯁꯤꯟꯊꯥꯅ ꯆꯪꯉꯣ ꯏꯅꯝꯁꯤ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯏꯀꯣꯏ ꯀꯣꯏꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ ꯑꯔꯩꯕ ꯆꯤꯌꯔ ꯑꯃ ꯐꯃꯨꯡ ꯅꯥꯀꯟꯗꯨꯗ ꯆꯤꯡꯁꯤꯜꯂꯒ ꯅꯪꯁꯨ ꯆꯥꯛ ꯂꯥꯝꯂꯝꯃꯅꯤ ꯏꯅꯝꯁꯤꯅꯦ ꯏꯟꯕꯤꯔꯒꯦ ꯍꯤꯗꯥꯛꯁꯨ ꯆꯥꯈꯤꯗꯣꯏꯅꯦ ꯁ꯭ꯄꯨꯟ ꯀꯣꯠꯂꯒ ꯑꯗꯨꯝ ꯆꯥꯖꯕ ꯉꯝꯅꯤꯌꯦ ꯏꯅꯝꯁꯤ ꯏꯅꯝꯁꯤꯗ ꯑꯍꯦꯟꯕ ꯊꯕꯛ ꯑꯃꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯩꯅ ꯀꯩꯅꯣ ꯃꯤ ꯅꯪꯅ ꯑꯗꯨꯃꯥꯏ ꯋꯥꯈꯜꯗꯣ ꯄꯪꯋꯥꯗ ꯋꯥꯅ ꯈꯟꯖꯤꯜꯂꯤꯗꯨꯕꯣ ꯁꯤꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ ꯅꯈꯨꯠꯇꯣ ꯕꯦꯟꯗꯦꯖꯁꯨ ꯌꯦꯠꯂꯤ ꯑꯣꯏ ꯊꯪꯕꯗꯨꯅ ꯆꯥꯕꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯏꯅꯝꯁꯤ ꯑꯗꯨꯝ ꯏꯟꯕꯤꯔꯒꯦ ꯑꯗꯨꯒ ꯅꯪꯁꯨ ꯔꯣꯃꯤꯇꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯐꯖꯅ ꯂꯩꯃꯤꯟꯅꯔꯣꯕ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯆꯥꯛꯇꯣ ꯇꯣꯠꯇꯨꯅ ꯃꯆꯜꯒꯤ ꯆꯤꯟꯕꯥꯜꯗ ꯊꯥꯡꯖꯤꯜꯂꯛꯏ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯀꯥ ꯍꯦꯟꯅ ꯈꯪꯕ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯤꯕ ꯀꯌꯥം ꯈꯟꯕꯤꯔꯤꯕ ꯈꯪꯂꯛꯄꯁꯤ ꯅꯥꯔꯛꯂꯕ ꯁꯣꯜꯂꯕ ꯋꯥꯔꯕ ꯃꯇꯝꯗꯅꯤ ꯍꯥꯏꯅꯩ ꯂꯥꯟꯅ ꯂꯧꯗꯨꯅ ꯋꯥꯔꯧꯈꯤꯕ ꯃꯥ ꯂꯥꯛꯄꯗꯒꯤ ꯃꯕꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯔꯧꯈꯤꯕ ꯋꯥꯔꯕ ꯃꯥꯅ ꯁꯣꯟꯊꯔꯕ ꯃꯤꯀꯨꯞꯁꯤꯡꯁꯤꯗꯗꯤ ꯃꯅꯝ ꯑꯁꯤꯅ ꯃꯥꯒꯤꯗꯃꯛ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯤꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯁꯨ ꯃꯌꯥ ꯀꯥꯗꯨꯅ ꯇꯞꯅ ꯏꯜꯂꯤꯕꯗꯣ ꯆꯥꯏ ꯃꯄꯤꯁꯨ ꯅꯥꯟꯊꯔꯛꯂꯦ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯀꯩꯒꯤꯅꯣ ꯃꯤ ꯀꯞꯂꯤꯁꯤꯕꯣ ꯅꯁꯥꯒ ꯈꯔ ꯁꯣꯜꯂꯤꯀꯥꯟꯗꯨꯗ ꯋꯥꯈꯜꯗꯣ ꯌꯥꯝ ꯈꯟꯖꯤꯟꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯃꯤ ꯑꯩꯅ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯑꯩꯅ ꯏꯜꯂꯤꯕ ꯆꯥꯛꯁꯦ ꯃꯌꯥꯝ ꯆꯥꯁꯤꯜꯂꯣ ꯊꯨꯅ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯅꯪꯅ ꯅꯥꯔ ꯂꯩꯕꯗ ꯅꯣꯏ ꯌꯥꯝꯕꯨꯡꯁꯨ ꯊꯕꯛꯀ ꯆꯠꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯏꯆꯟꯇꯣꯝꯕꯤꯗꯣ ꯐꯔꯕ꯭ꯔꯥ ꯀꯩ ꯆꯥꯈ꯭ꯔꯦꯅ ꯑꯗꯨꯒ ꯏꯅꯝꯃꯁꯨ ꯏꯆꯟꯅ ꯅꯥꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯏꯜꯂꯛꯂꯤꯕ ꯆꯥꯛꯈꯣꯝꯗꯣ ꯏꯟꯊꯣꯛꯇꯨꯅ ꯆꯥꯔꯔꯣꯏꯅꯤꯉꯥꯏ ꯇꯧꯔꯨꯕꯁꯨ ꯉꯝꯗ꯭ꯔꯦ ꯔꯣꯃꯤꯇꯥꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯁꯤꯟꯊꯥꯗ ꯎꯠꯄꯤꯔꯤꯕ ꯇꯧꯕꯤꯔꯤꯕ ꯃꯇꯧꯗꯣ ꯀꯂꯛ ꯈꯝꯕꯟꯕ ꯅꯨꯡꯁꯤꯕ ꯄꯣꯛꯆꯩ ꯅꯪꯒꯤ ꯐꯣꯟꯗꯣ ꯍꯣꯔꯦꯟ ꯅꯕꯨꯡꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯃ ꯂꯩꯕꯤꯔꯛꯑꯒꯦꯅ ꯍꯥꯏꯕꯅꯤ ꯀꯔꯝꯕ ꯃꯣꯗꯦꯜ ꯄꯥꯝꯒꯦ ꯈꯪꯗꯦꯗ ꯏꯅꯝꯁꯤ ꯂꯩꯔꯨꯔꯅꯣ ꯄꯩꯁꯥ ꯇꯤꯡꯅꯕꯅꯤ ꯑꯩ ꯐꯣꯟꯁꯨ ꯀꯩꯁꯨꯝꯇ ꯄꯥꯏꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯕ ꯀꯩꯒꯤ ꯄꯥꯏꯗꯕꯅꯣ ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕ ꯀꯩꯗꯧꯅꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯑꯩꯈꯣꯏꯅꯁꯨ ꯅꯪꯒꯤ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯒꯅꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯁꯨ ꯅꯝꯕꯔꯗꯣ ꯑꯃ ꯁꯤꯜꯂꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯑꯃ ꯂꯩꯕꯤꯔꯒꯦ ꯍꯣꯏ ꯏꯅꯝꯁꯤ ꯆꯥꯛꯇꯣ ꯄꯤꯖꯕ ꯂꯣꯏꯕꯒ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯔꯣꯃꯤꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯔꯣꯃꯤꯇꯥ ꯅꯪꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯔꯣꯀꯣ ꯏꯅꯝꯃ ꯅꯪꯒꯤ ꯆꯥꯅꯕ ꯀꯩꯅꯣꯝꯃ ꯁꯦꯝꯂꯛꯀꯦ ꯌꯥꯔꯅꯤꯌꯦ ꯏꯅꯝꯃ ꯑꯩꯒꯤꯗꯤ ꯁꯦꯝꯕꯤꯔꯨꯔꯅꯣ ꯌꯨꯝꯗꯒꯤꯁꯨ ꯆꯥꯛ ꯆꯥꯔꯛꯇ ꯉꯥꯏꯔꯤꯕ ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯨꯟꯅ ꯀꯩꯅꯣꯝ ꯆꯥꯔꯁꯤ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯒꯨꯂꯤꯗꯨ ꯈꯣꯛꯇꯨꯅ ꯁꯤꯟꯊꯥꯕꯨ ꯄꯤꯖꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ
ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯊꯣꯡꯖꯤꯜ ꯋꯥꯡꯃ ꯂꯥꯟꯈꯤꯕꯒ ꯔꯣꯃꯤꯇꯥ ꯁꯤꯟꯊꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏ ꯅꯝꯁꯤꯁꯦ ꯑꯁꯨꯃꯥꯏꯅꯁꯨ ꯐꯕ꯭ꯔꯣ? ꯁꯤꯟꯊꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯟꯅꯗꯩꯁꯨ ꯐꯕꯅꯤꯗ, ꯑꯩꯅ ꯄꯪꯕꯩꯅꯤ, ꯃꯛꯁꯥꯎꯗ ꯁꯥꯎꯕꯩ ꯋꯥꯅꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯆꯥꯕ ꯇꯣꯛꯈ꯭ꯔ ꯃꯥꯜꯂꯦ, ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯆꯥꯛꯈꯨꯝ ꯌꯧꯔꯛꯄꯗ ꯂꯩꯃꯗꯤ ꯃꯃꯧꯕꯨ ꯉꯥꯏꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯦꯝꯃꯥ, ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯂꯣꯏꯅ ꯆꯥꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯆꯥꯍꯧꯔꯦ꯫ ꯏꯃꯥꯁꯤꯁꯨ ꯑꯩ ꯉꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯊꯣꯛꯄꯤꯔꯝꯕ ꯌꯥꯕꯗꯨꯕꯨ ꯆꯥꯛ ꯂꯥꯝꯂꯝꯃꯅꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯤ? ꯏꯃꯧ ꯌꯥꯎꯗꯅ ꯆꯥꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ, ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯋꯥꯠ ꯋꯥꯠꯂꯕꯗꯧꯅ ꯇꯧꯋꯤ꯫ ꯀꯨꯏꯅ ꯄꯟꯊꯗ꯭ꯔꯦ꯫ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯐꯝꯊꯔꯛꯂꯤ꯫ ꯃꯅꯦꯝꯒꯤ ꯄꯨꯈꯝꯗ ꯉꯥꯗꯨꯁꯨ ꯀꯣꯊꯕꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧꯁꯦ, ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯆꯞ ꯍꯦꯛ ꯆꯥꯏꯗ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯂꯩꯃꯁꯨ ꯆꯥꯛꯇꯣ ꯆꯥꯛꯈꯨꯝ ꯑꯃ ꯍꯨꯛꯏ, ꯑꯦꯟꯁꯥꯡꯗꯨꯒ ꯇꯣꯠꯇꯨꯅ꯫ ꯍꯥꯎꯕ꯭ꯔꯥ ꯏꯃꯥꯁꯦ? ꯃꯣꯔꯣꯛ ꯈꯔ ꯀꯟꯕ꯭ꯔꯥ? ꯍꯥꯎꯏ ꯍꯥꯎꯏ, ꯀꯟꯗꯦ꯫ ꯆꯞ ꯆꯥꯔꯦ꯫ ꯑꯗꯣ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯇ ꯍꯧꯗꯣꯛꯅꯤꯡꯉꯤꯅꯦ꯫ ꯀꯩ ꯋꯥꯅꯣ? ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯕꯔꯣ? ꯅꯨꯄꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯃꯅꯦꯝꯇ ꯉꯛꯆꯥꯟꯅꯅ ꯌꯦꯡꯉꯤ, ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝꯅ꯫ ꯂꯨꯍꯣꯡꯕꯗꯤ ꯊꯥ 2 ꯍꯦꯟꯖꯤꯜꯂꯛꯂꯤ, ꯐꯤꯕꯝ ꯀꯩꯁꯨ ꯍꯣꯡꯗ꯭ꯔꯤꯕ ꯍꯥꯏꯕꯅꯤ ꯏꯃꯥꯁꯤꯅ ꯍꯥꯏꯕꯗꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯉꯥꯡ ꯑꯃ ꯁꯦꯟꯅꯔꯒ ꯏꯁꯨꯒꯤ ꯀꯨꯝꯍꯩꯒꯗꯨ ꯌꯦꯡꯅꯤꯡꯂꯛꯑꯋꯥꯅꯤ꯫ ꯁꯅꯥꯒ ꯅꯣꯏ ꯑꯅꯤꯕꯨ ꯀꯩꯁꯨ ꯈꯟꯅꯗ꯭ꯔꯕꯣꯕ? ꯅꯨꯄꯤꯗꯣ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯇꯧꯐꯝ ꯈꯪꯗ ꯆꯥꯛꯇꯨ ꯇꯨꯃꯤꯟ ꯆꯥꯈꯤ꯫ ꯂꯩꯃ ꯃꯇꯧꯗꯨ ꯈꯪꯂꯕꯅ ꯏꯀꯥꯏꯒꯅꯨ, ꯁꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯗꯤ ꯏꯅꯦ ꯏꯃꯧ ꯇꯥꯟꯅꯗꯅ ꯀꯅꯥꯒ ꯇꯥꯟꯅꯔꯨꯅꯤ? ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯧꯅ ꯂꯩꯅꯕꯁꯨ ꯑꯣꯏꯈꯤꯗꯕꯅ ꯏꯃꯥꯗꯤ ꯄꯪꯄꯥꯗ ꯍꯦꯛ ꯄꯥꯈꯠꯂꯤ꯫ ꯕꯦꯝꯃꯥ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯏꯕꯨꯡꯉꯣꯕꯨ ꯂꯥꯛꯁꯤꯟꯕ ꯐꯥꯖꯤꯟꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯅꯊꯧꯅꯤ꯫ ꯏꯁꯨꯗꯨꯃ ꯌꯥꯎꯔꯕꯗꯤ ꯃꯥꯁꯨ ꯅꯪꯁꯨ ꯈꯣꯡꯐꯝ ꯃꯆꯤ ꯂꯦꯡꯅꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯕꯥꯟꯁꯨ ꯃꯄꯨꯡ ꯐꯥꯒꯗꯧꯔꯤꯅꯤ꯫ ꯅꯨꯄꯤꯗꯣ ꯍꯣꯏ ꯍꯥꯏꯅ ꯏꯇꯦꯟ ꯇꯦꯟꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯃꯥꯔꯁꯅ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯑꯌꯨꯛ ꯉꯜꯂꯞꯅ ꯆꯠꯈ꯭ꯔꯒ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯗ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅꯗꯤ ꯃꯥꯅꯁꯨ ꯈꯟꯗꯕ ꯅꯠꯇꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯀꯣꯜ ꯂꯤꯛ ꯐꯦꯡꯗꯣꯛꯂꯝꯗꯨꯅ ꯃꯊꯛꯇ ꯃꯥꯏ ꯀꯥꯗ ꯀꯥꯔꯛꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯑꯀꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯔꯣꯠ ꯑꯃꯒꯨꯝ ꯍꯤꯡꯂꯛꯈꯤꯕ ꯄꯨꯟꯁꯤꯅꯤ ꯂꯥꯏꯖ꯫ ꯃꯃꯥꯕꯨ ꯎꯖꯕ ꯐꯪꯕ ꯃꯤꯀꯨꯞꯇ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯃꯄꯨ ꯃꯥꯅ ꯄꯤꯔꯛꯄꯒꯨꯝ ꯐꯥꯎꯍꯜꯂꯔꯤ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ, ꯑꯋꯥꯕ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯏꯍꯨꯜꯁꯤꯡꯁꯤꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈꯤꯕꯗ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯕ ꯆꯤꯟꯕꯥꯜꯗꯒꯤ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯊꯣꯛꯄ ꯉꯝꯖꯈꯤꯗꯦ꯫ ꯕꯤꯅꯥꯁꯨ ꯃꯆꯥꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯏꯃꯥ ꯅꯪꯒꯤꯗꯃꯛ ꯂꯩꯔꯦ꯫ ꯏꯆꯥꯒꯤ ꯇꯨꯝꯕꯝ ꯅꯥꯝꯃ ꯁꯣꯛꯄ ꯉꯝꯒꯗꯕ ꯃꯔꯨ ꯏꯍꯨꯟꯁꯨ ꯇꯝꯍꯜꯂꯔꯣꯏ꯫ ꯋꯥꯍꯩꯁꯦ ꯊꯃꯣꯏꯗ ꯁꯣꯛꯈꯤ꯫ ꯃꯆꯥꯒꯤ ꯃꯤꯍꯨꯜꯅ ꯅꯛꯅ ꯐꯪꯂꯛꯄ ꯃꯤꯀꯨꯞꯇ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯍꯔꯥꯎꯕꯗꯣ ꯃꯤꯠꯀꯤ ꯄꯤ ꯑꯣꯏꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯕꯤꯅꯥ ꯃꯆꯥꯒꯤ ꯃꯅꯪꯒꯟꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ꯫ ꯏꯃꯥ, ꯅꯪ ꯅꯍꯥꯟꯒꯩ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯊꯨꯡꯕꯒ ꯅꯪꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯂꯣꯟꯅ ꯀꯌꯥ, ꯐꯣꯡꯅ ꯀꯌꯥ ꯆꯠꯇꯨꯅ ꯊꯤꯖꯈꯤꯕꯅꯤ꯫ ꯕꯕꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯃꯥ ꯀꯗꯥꯏ ꯂꯩꯍꯧꯔꯒꯦ? ꯋꯥꯔꯤꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯨꯕꯁꯨ ꯄꯥꯝꯈꯤꯗ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤꯗꯣ꯫ ꯃꯆꯥꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯄꯤꯗꯨ ꯁꯦꯡꯅ ꯇꯩꯊꯣꯛꯄꯤꯔꯒ ꯅꯪꯅ ꯅꯥꯟꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯃꯐꯝ ꯈꯨꯗꯤꯡ ꯃꯣꯏꯅ ꯏꯆꯥꯕꯨ ꯊꯤꯈꯤ꯫ ꯐꯠꯇ꯭ꯔꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯃꯁꯨ ꯌꯥꯎꯔꯝꯗꯨꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯥꯅ ꯅꯄꯥꯒ ꯏꯕꯥꯅꯤꯕꯨ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯗ ꯊꯤꯟꯗꯣꯛꯄꯤꯔꯛꯈꯤ꯫ ꯐ꯭ꯂꯥꯁꯕꯦꯛ꯫ ꯂꯥꯏꯖꯅ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯃꯣꯏꯊꯦꯝ ꯂꯥꯡꯕ ꯊꯥꯛꯇꯨꯅ ꯃꯤꯀꯨꯞ ꯈꯔ ꯁꯨꯝꯂꯝꯂꯒ ꯁꯤꯕ ꯆꯪꯕ ꯍꯥꯏꯕ ꯑꯀꯤꯕ ꯑꯅꯤꯗꯨꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞ ꯃꯁꯥꯒꯤ ꯏꯖꯠꯇꯨꯗꯕꯨ ꯀꯟꯖꯔꯕꯗꯤ ꯈꯟꯅ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯇꯨꯡ ꯍꯟꯍꯟꯗꯨꯅ
Tamthiba thawdokduna khudong thiragadaba amadagi mabudi kanbikhri adubu binaga mapuroibagana kamdokhiba Saubana I karaba mittuna binada yengduna masamda chetna supai paishilaga nongsagum ngangduna hairi Nacha nupina moithem lang thakduna mafam sidagi jenthokduna mikap kharagi maraiba phaduna nanthokrabasu thut lauba nupi macha mana chendana kadai phawba chengani Ningthogumlaba aigi sangaidugi maharani oiduna aigi nupi oina maning makha tamna nungai phana leijau haibada yadrabanina mapunchido aina phangba mikapta norokta namshin thamba tabani aduga nanga nangi nupagasu shigi matungdagi aina karamba phibamda thamge haibada nacha nupida mamit thitni yakhankani Mama gambituda minungsi haibado machet amata supakta Athiba khon kaya miyoibana tabada hangoiraba kaya amangang chairi Aki khangnairabasu machabu makhoina kanba ngamlaroidra thawai wajarambado Machana mafamdudagi nanthokduna chenkhre tabada mama mapa anido thamoida leiramba arumba potlum kaya ama thangthajakhibani Machabu tekta kaidaba pinabiyo hainasu sembiba mapu magi mafamda hanjin hanjin nijakhi Tha manga hena mafamduda thabeng khang suduna minai amadagi su hena otphiki mataudo yengba ngamlakraduna mafamduda leiba wangthoi kauba amana bina amadi laijagi mapabu athengba ahing amada aronba lambida thadorakhibani adubu mafam khudingda magi mi wataba misak oikibana binagi mapuroibadi khudong thiba tahauki adubu binadi asongba lakta lotuna Masagi thawai tudabu hinglabadi machabu amukhak oirabasu ujaba phanglade haiba mama oibigi thaunaduna thawai phawbudi mangjakhidi Mana Manipurda thoklakpadadi mayum inkhol pumbasu amata leiramkhidabani Flashback in Bina hawkhiba singdu ningsinglakpada mapi khamba ngamda shinthaduna pena machada tamduna kapthorakli Paikhomba Laijagi haujiki oiriba phibam sida adugumba awaba warido sengna hairaga paikhambana khanghaningde shangshilakduna ima yarise haujiki haukhredana haukraba waridi loikrabani haukhiba mabu ningsinglaga matung tarakpa punchida awabagi maram pibase tokrashi imana pendriba nungaitribada nachastu mayek singna khangi babagi laman nachana soidana khungani Asi haiduna thazaba piba mityenga loinaduna binagi mapibo makhut makna nungshina daithokpi Laija nangsuni kapkana haujiktaina loina phanaba shiladawni imaga nanga mafamsida nungaina leyo aina sudoina damlaktuni yengshini aigi mi kharasu yumsida thamdoini sidagidi kanamtana noibu sokhalaroi penjakhre wahaido kana leitraba mama machadugi damaksu nupa mana phaigak phaina lepkhre Ngamkhidra maithiba piba yeknaba shingnabo Somdana kamdauri Loya Marsan anido tonganba ka amada famduna kupthana wari tauri Loyana Ito Aisu tasingna wakhal yawkhidre Mamangai da tawkhiba matau singduna sinthana su aibu thazaba ngamdre ai khangi adubu nangdi aigi matangda khudingma khangliba natro Sigumba thodokse lapna thamkhraga matung tarakpa singda Sinthagi hakjangda thamoida wakhalda khasik phawba chaina piba thabak ama makha tana tawraklabadi nangna ingoda tawningbado aduda ai ayetpa thingba ama tapiroi handaki sima khakti luna chana tinarakpa marup amoina nafamdagi bikhyasini jagi Marshan nangina chanchin thado aigi oijaba phanganbiyo kanagi maikaida bolepkani mikupsida loyaso Mana thawaidagi hena nungshiba mangba yadaba misakni Sinthastu adumangai aduga karigumbada bikhyasi machalgidama khanduna mana hapdudabada loyagi punchidi masak masa khangdaba amotpe ichelamada tawthakiba soidrabani aduga anam kanbi machanduna amu kariba hairak tawriba masa tanan tanan talaijaba marupki ngasigi phibam sidasu ma wakhal thokpa ngamdre Loyana Aisi matik jadi bikya do shinaba ngamlaroi leplabra arke phamlambadagi tapna hogatli
Kaisu kaide, irani. Iragi matik chaba dandibo, karigi aina kiduna chenge khalubano. Phare, matam si thengi. Nangsu hannaba tawro, aisu haidokrage. Wahai se hairam, thokpa haukhre loyado. Mitta haukiba irado, minamba natte. Phana waraba phawbada, macindagi wai haikidriba, awaba utpa haitaba. Mikup khuding karanda tajabana nungaijabi oiba, magi maruptuni. Loya, nang aigi pakhumdi tararoidra. Tagadoriba pakhumdo. Nangi maithongduna khangba ngami. Thamoi shi themjinkro, ithante ichalgi awabadi yengba ngamloi. Shinatra. Amuk sunok ningdana nokphe tawraga. Aigumba. Ima ipa pu pangsudaba. Machal machi laitaba. Thamoi pandaba. Minungshi khangdaba. Nungsibabu kaisu laita khalba misak amada. Nungshi krabi. Thawaidagisu henna chekshina thamjaribi nachalbo. Karamba mabungna piningani. Kaisu kaide. Kaimta kaide. Irani. Lalaraba idi. Iragi dandido. Isani yana suloshin jabadabani. Nungsibabu kaisu laitana khanba. Nangna karigino. Aigi ichalgidamak namitana pira chelide. Madu ukidana bahaiduna konglei thuna mamai laikibani. Lucina yinglakiba mituna usilambada khazik tingakpa poklabasu thoini henadi poklude. Landaba ngamba soidaba ngamba mibu leibra loya nangdi toklaga ai phawba yumgi nupi leina leina tawkhriba singduni phatre khangna isana handorakpa semdokcharakpa ngambase masida ehen mama leitabani nupa mandaba tawgano icha loirabaso nangonda shinakrabani nangonda warobadi nangna themu Nangidamak shinthakiba pirangdi nakhutmangna taithokduna themjinbiu matung tabada aigi chalgi mittagi pirang shinthangano wahai se hairam thokre maruptobu nungsibana ngawba oiba mahakni marsan koina sangna leitharabadi marupki marini henmankibana soitana asonba matawda uthokini somdana kamdauri Hendrix na thabak halakpada Lanjenbina chaninge haiba watermelon ga chinargado levirai. Watermelon duna fridge ta hapchilamlaga chinar duna fridge matakta thangatuna thamlammi. Manam du sukhunung si matawi chakhomga du ing heglaw halli. Kada karaga masado hana fridge oithokloraga mapi marol hongduna ningaidana tumlibi nupi magi manakta changlei saktam du yengna haijai. Ahanjingnadi sigumba matamda yam tumsinbase Patena haini. Adubu aibu asuk nungaina tumlibase. Kamai haudokni tawrishide. Haudoktabadi yade. Hendrix tapna hana kawi. Hoi, thoi bi. Nupi do tadi. Hendrix masadu tapna nomlaga. Len, tabrosi. Dadala iba. Nangi watermelon ga chinar ga sulairi. Hagulosi. Mai mit ka dathokduna jaro lao. Lanjenbi. Tumning man bagi mayaina. Mamito panglatte. Hendrix nupidu butapna chingkhatuna hawgatpiraga mamaida machina phuphu kamduna she hawgaloba miching maramokpani lanchen biso chingkhatpaduda mamit tapna panglei dada ngakta tumge ge ba e yari base ngai haktum hawradudi nangna chaninge haibado leire ba ina watermelon gada freeze ta aplamabani chinar shi leire kumasheba namai gado ta thoro maramokpani miching naba Asuk nungsina hairakpada karamba nupisu anam kanchin leiruni. Lanjenbina bathroom changkibaga Hendrix sumakhada kumtharaktuna kitchen da changlaaga freeze dagi tarbusto lauthoktuna thangna khairaga lanjenbina chagadaba singdo maru phasana lauthokpiduna plate amada hapiduna thammi. Nupiduna kumtharakpaga chasana bahaiduna lanjenbisu koide adum kumtharakli. Hendrixna nasadu khrate kanaba adu hana charo. Aina maruga lauthokpirabani chinarsina du chaba loraga chaw ai maruse phajana lauthokpiraga chamlakhige natradi maruse yauradi khabani chinardi phajana bu petlabra petli aina nangna chaba yanaba na khalaga dum leirabani adai chaning ba leirasu dum hairauko phone tawraga dadana loina leibidoi lanjenbi chiktriba ama nupa du de illi nupa du so nokphet tawna chai
ꯅꯨꯡꯁꯤꯕꯗꯨꯅ ꯃꯥꯡꯗ ꯂꯩꯔꯕꯁꯨ ꯃꯍꯧꯁꯥꯒꯤ ꯃꯤꯅꯣꯛꯇꯨꯗꯤ ꯃꯥꯡꯂꯝꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯃꯟꯕꯅ ꯂꯩꯁꯤꯍꯦꯟꯕꯤ ꯔꯣꯃꯤꯇꯥ ꯑꯅꯤ ꯁꯤꯟꯅꯗꯨꯅ ꯔꯣꯃꯤꯇꯥꯅ ꯅꯝꯗꯅ ꯄꯨꯊꯣꯔꯛꯄꯅꯤ ꯔꯣꯃꯤꯇꯥꯅ ꯁꯤꯟꯊꯥ ꯅꯪꯅ ꯁꯥꯎꯅꯤꯡꯉꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯐꯅ ꯑꯣꯏꯔꯁꯨ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯍꯥꯏꯗꯣꯛꯅꯧ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯑꯗꯨꯝ ꯋꯥꯔꯧꯅꯔ ꯂꯩꯔꯅꯤ ꯑꯗꯨꯅ ꯀꯥꯏꯅꯕ ꯉꯝꯗꯧꯁꯨ ꯅꯠꯇꯦ ꯀꯥꯏꯅꯔꯒꯦꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯒꯅꯤ ꯑꯩꯅ ꯐꯤꯔꯦꯞ ꯍꯣꯡꯂꯒꯦ ꯂꯦꯞꯂꯤꯁꯤ ꯄꯟꯊꯨꯡ ꯌꯧꯔꯁꯨ ꯄꯨꯛꯆꯦꯜ ꯇꯤꯟꯅꯕ ꯏꯪ ꯆꯤꯛꯄ ꯌꯨꯝꯕꯥꯜꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏ ꯑꯗꯨꯒꯤ ꯌꯨꯝꯕꯥꯜꯗꯨꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯅꯁꯨ ꯄꯥꯝꯖꯗꯦ ꯍꯥꯏꯅ ꯍꯥꯏꯅ ꯂꯣꯌꯥꯒꯤ ꯃꯄꯥꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯈꯤꯕ ꯈꯪꯍꯧꯗꯦ ꯔꯣꯃꯤꯇꯥꯗꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯈ꯭ꯔꯤ ꯂꯣꯌꯥꯁꯨ ꯃꯤꯅꯠ ꯈꯔ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤ ꯍꯥꯟꯅꯒꯨꯝ ꯏꯁꯧ ꯂꯥꯡꯗꯨꯅ ꯄꯦꯟꯗꯕꯗꯣ ꯐꯣꯡꯗꯣꯔꯛꯀꯗ꯭ꯔꯥ ꯅꯤꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯥꯌꯣꯟꯅꯈ꯭ꯔꯤ ꯁꯤꯟꯊꯥꯁꯨ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤ ꯂꯣꯌꯥ ꯏꯔꯨꯝ ꯂꯨꯝꯕ ꯈꯣꯟꯖꯦꯜꯅ ꯁꯤꯟꯊꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯇꯧꯗꯦ ꯀꯩ ꯋꯥꯠꯂꯤꯒꯦ ꯅꯪ ꯑꯩꯒꯤ ꯋꯥꯁꯦ ꯇꯁꯦꯡꯅ ꯇꯥꯅꯤꯡꯕ ꯄꯣꯛꯇꯕ꯭ꯔꯥ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯃꯅ ꯃꯤꯅꯝꯕ ꯌꯥꯎꯔꯛꯑꯕ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯑꯩꯅ ꯅꯐꯝꯗ ꯃꯤꯅꯝꯃꯤꯁꯤꯔꯥ ꯑꯩ ꯑꯗꯣ ꯍꯥꯏꯈꯤꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯕꯥꯅꯤ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯄꯥꯝꯃꯦ ꯑꯩ ꯅꯪꯅ ꯎꯕ ꯐꯣꯇꯣ ꯑꯃꯈꯛꯇꯨꯅ ꯈꯨꯗꯤꯡꯃꯛ ꯆꯨꯝꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯤ ꯑꯔꯥꯟꯕꯅꯤ ꯑꯩ ꯃꯇꯥꯡꯁꯤꯗ ꯐꯣꯇꯣꯒꯤ ꯋꯥꯔꯤ ꯄꯨꯁꯤꯟꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯇꯧꯗꯕ ꯄꯥꯟꯅꯔꯒ ꯁꯥꯎꯕ ꯋꯥꯔꯧꯕ ꯇꯣꯛꯅꯅꯕꯒꯤ ꯃꯔꯝ ꯊꯤꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯪꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯅꯤꯡꯉꯛꯇꯕꯒꯤ ꯋꯥꯔꯤꯅꯤ ꯊꯣꯏ ꯃꯤꯡꯒꯧꯗꯣ ꯑꯩꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯈꯜꯂꯤ ꯏꯃꯥ ꯏꯄꯥꯅ ꯊꯣꯟꯕꯤꯕ ꯃꯤꯡꯒꯧꯁꯦ ꯑꯗꯨꯝ ꯀꯧ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯔꯨ ꯑꯣꯏꯗꯕ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯤꯛꯅꯦꯝ ꯊꯣꯟꯕꯒꯤ ꯑꯌꯥꯕ ꯑꯩꯅ ꯀꯅꯥꯗꯁꯨ ꯄꯤꯗꯦ ꯂꯣꯌꯥꯗꯣ ꯋꯥ ꯉꯥꯡꯐꯝ ꯑꯃ ꯈꯪꯗꯦ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡꯁꯨ ꯃꯥ ꯃꯨꯟꯅ ꯈꯪꯉꯤ ꯁꯤꯟꯊꯥ ꯑꯃꯨꯛ ꯐꯥꯎꯕ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯕ ꯅꯠꯇꯦ ꯂꯣꯌꯥꯅ ꯅꯪꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯍꯥꯏꯗꯣꯛꯑꯒ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯌꯨꯕ ꯊꯃꯣꯏꯁꯤ ꯃꯤꯀꯨꯞꯇꯨꯗꯅ ꯈꯤꯇꯪ ꯑꯣꯏꯁꯨ ꯄꯦꯟꯗꯧ ꯃꯥꯜꯂꯤ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯧꯕ ꯄꯦꯜꯍꯟꯒꯗꯕ ꯃꯤꯁꯛꯇꯨꯗꯤ ꯅꯍꯥꯟ ꯇꯥꯃꯣꯆꯥꯅ ꯅꯛꯅ ꯂꯩꯃꯤꯟꯅꯗꯨꯅ ꯁ꯭ꯇꯦꯇꯁ ꯊꯝꯃꯛꯈꯤꯕꯗꯨꯅꯤ ꯑꯩ ꯅꯠꯇꯦ ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯕꯨ ꯁꯨꯝ ꯋꯥꯔꯧꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯉꯥꯡꯅꯔꯤꯉꯩ ꯅꯍꯥꯟ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯈꯤꯕ ꯅꯨꯄꯤꯗꯣ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯅꯨꯄꯥ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯇꯍꯥ ꯂꯥꯛꯏ ꯗꯥꯂꯣꯌꯥ ꯃꯇꯧ ꯑꯃꯒꯤ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯣꯛꯇ꯭ꯔꯤꯉꯩ ꯃꯇꯧ ꯑꯃꯅ ꯍꯦꯟꯅ ꯃꯩꯁꯥ ꯍꯥꯞꯄꯤꯔꯔꯦ ꯂꯣꯌꯥ ꯇꯧꯐꯝ ꯈꯪꯗꯦ ꯋꯥꯔꯧꯔꯤꯕꯤ ꯅꯨꯄꯤ ꯃꯥꯕꯨꯁꯨ ꯊꯦꯝꯕꯒꯤ ꯊꯧꯅꯥ ꯃꯥꯡꯂꯛꯂꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯊꯃꯣꯏ ꯀꯟꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯁꯛꯂꯣꯟ ꯂꯧꯒꯦ ꯃꯈꯜꯂꯤ ꯍꯦꯟꯊꯣꯏꯅ ꯆꯪꯂꯛꯄꯗ ꯃꯥ ꯁꯤꯟꯊꯥꯒꯤ ꯃꯈꯨꯠꯇꯣ ꯆꯦꯠꯂꯞꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯕ ꯃꯥꯡꯈꯤꯕ ꯌꯥꯔꯣꯏ ꯃꯇꯥꯒꯨꯝ ꯍꯦꯟꯊꯣꯏ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯀꯅꯨ ꯑꯩꯅ ꯈꯨꯗꯥꯡ ꯆꯦꯠꯅ ꯁꯝꯂꯤꯕꯤ ꯃꯍꯥꯛꯁꯦ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯁꯥꯈꯤ ꯑꯣꯏ ꯑꯩꯒꯤ ꯑꯣꯏꯅ ꯏꯅꯥꯛꯇ ꯂꯩꯒꯗꯕꯒꯤ ꯊꯥꯕꯨꯡ ꯃꯁꯤꯡ ꯊꯦꯛꯅ ꯄꯥꯔꯕꯤꯅꯤ ꯅꯪ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯆꯩꯅꯥ ꯑꯃꯠꯇꯁꯨ ꯄꯤꯗꯅ ꯅꯪꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯅꯨꯄꯥ ꯃꯍꯥꯛꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯤꯅꯝꯕ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯁꯥꯁꯤꯟꯅꯕ ꯃꯇꯧ ꯎꯠꯈ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯐꯝ ꯑꯃ ꯆꯥꯎꯅ ꯀꯟꯁꯤꯟ ꯊꯝꯂꯨꯔꯦ ꯎꯠꯂꯛꯄ ꯃꯤꯅꯝꯕ ꯃꯇꯧꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯣꯏ ꯃꯅꯤꯡꯂꯨꯔꯦ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯏꯇꯤꯛ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯁꯥꯁꯤꯟꯅꯕ ꯂꯧꯅꯕꯅ ꯇꯧꯗ꯭ꯔꯁꯨ ꯊꯃꯣꯏꯁꯤꯅꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯈꯟꯗꯨꯅ ꯅꯪꯕꯨ ꯊꯃꯣꯏꯗ ꯍꯥꯞꯆꯤꯜꯂꯨꯔꯦ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯇꯨꯅ ꯅꯪꯒꯤ ꯅꯃꯤꯡ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯕ ꯑꯣꯏꯒꯦ ꯁꯤꯟꯊꯥ ꯃꯄꯤ ꯏꯔꯥꯆꯦꯟꯅ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯅꯕ ꯃꯨꯛꯂꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯌꯥꯍꯟꯗꯦ ꯂꯣꯌꯥ ꯍꯦꯟꯊꯣꯏꯕꯨ ꯌꯦꯡꯗꯨꯅ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗꯨꯗ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯂꯝꯅ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯅꯪꯕꯨ ꯌꯦꯡꯂꯔꯣꯏꯒꯦ ꯉꯁꯤꯅ ꯅꯪ ꯑꯩ ꯊꯦꯡꯅꯕ ꯑꯔꯣꯏꯕ ꯑꯣꯏꯁꯤ ꯑꯩ ꯑꯅꯧꯕ ꯑꯋꯥꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯅꯤꯡꯗ꯭ꯔꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯍꯦꯟꯊꯣꯏ ꯁꯤꯟꯊꯥꯒꯤ ꯁꯛꯇꯝꯕꯨ ꯀꯂꯛꯅ ꯌꯦꯡꯖꯔꯝꯗꯨꯅ ꯃꯐꯝꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ
kaptuna. Makeup si khaktada nupado mamai leisilakduna sinthagi tariba mappidubu nungsinna taithokpiduna mathada singshinduna konchilaga. Thoi, tamuchagi thoithoibi. Kapkanusi, ngasidagi nang chingnarano. Aigi thamoisida nang nattaba kanagumbi amata haplarigi. Michina hannesu yengkraroi. Nang nanungairoi thabak amatasu tawraroi. Ayababu pikidra khangdi thamoiduna Romitasu laptakna anidui mataudu yengi wakaldana. Migina paithu asu pomtho asu thembinaba ngaile. Aikhoigiduna ainabu sauriko ainagi kaini hek tawruraba adam tumin leishinkrani. Nupaga toknarugeda ai. Somdana kamdauri. Paikhomba marsan anina lona karigamba amadi tawri khangbana. Nupido mana paiba yadrabani. Marsan sukada changshilakduna thongdulon chilamlaga nupidugi makhutto shatpai. Abema kaidoragi mi nang napaibaga pombaga. Aingonda kaimta haibirakanu nang ho nungsibi korigino mi nang napaithok paishin tawrisiba. Ay nang ginungsibi natte. Ay ginatradi kanagi na aise. Like si hen bib kumbiba natte. Shebema nang ngangning bado ngango jairu otagiba. Ay na haiba sukta tabidaba. Yambongda ay na kay hayo haibano. Nong pungan badagi chatkibaduna namit na mayam changkraga mayam loina tumna himna krakanda halaani. Sakcho saboy chadaboy. Yambong na dumay tawraga ay na nungayram ni kanbro. Ay kayam na yambong na yelage. Adudi ay nasu nangonda hana hayridudi. Yambong tabok jinbagi yadabay nena. Sakso ay gihap. Nupido, nupamagi makuttubo kantok lamduna pamong kakri. Marsan lumthana. Abema. Nupidudi kumbidi. Phone thaduna drama yengi. Mirai bagi nungai tabado nupama busu phanghangi anam kanbi thamoiduna khudakta warip thokpani. Abemao. Kaino drama yengi yam yelakano. Drama yengunu aiwani yengoba. Yambong bu kayoidana kayam phajadana aina yengdoino. Aidine aina pa yengjaba. Chakat yam yelakano. Ai drama yengpham khangdeba. Ash abema. Nupiduna earpiece thinjinbaga nupadusu prap sangshilakduna phondubu munduna muthatli. Marsanwadi ngangde changsinduna nupidugi mamaida machina thengi. Leiksi henbi thakatpoi pakhatpoi mamitto ithak thakatna nupaduda yengi. Khanghaudana tawrakpa matauda gyan tahaudre. Pharamanine nachindo petrong ngangkhudana. Haujiksu ai leina nachindo atopa mida aigi nupa haibagi punishment chu watlibani. Nupido, nupaduga manaruba haunade khanna, tapna mamai leithokre. Thamoidasu ipai thabaiba, nungsibagi ing lauba nungshit amasu, malang bano humduna pubiraklaboi, masa pomba, nungaiba ipak amada tauthari. Marsan su ikaina leithokre binupi magi mai thongbo, nungshina, pamuna, mikup khara michan naram labatongda. Handoktuna laklaga, mingsel mamangduda, siar amathaduna phamlaga. Masana masagi masak yengjay. Pocketa yauriba phone do logthoktuna paikhombada call tawi. Amadusu pairaktuna. Kaidore. Nungairiba natro. Hoi, nungairira sikang. Morafam de kumthabok yam koire. Ithadazadana phone ka tawraise. Cheerda fami ai mingsel mangda. Athiba nasakto nasana than yengjradi phajarakane haibra nang nupina. Ai nupina yengbiu yadi. Adui than yengjariba phajabrana. China da chatke visa card amda sabiyo. China chalasu kanaroi bungo. Bai, ngasi se lu kokpa yabro. Khara thiri kanda narudo mukko aga lamboirage hairo. Hoi, orange color gi phaisom da maselaga lining khrage. Ai de yenga moibo nang nupi haira phaje mina lawjagini. Nungsibidre ai nupi na naram chatu khara luwo marshana. Nang dilai jaga punna lairi kanda natugi fanek shuyena pauta khida. Adugumada khara tamjilo. Natuda formula panchin bakanani. Paikhomba. Hai so hai bani. Aikoi da chak amta punna sandi da sasi. Ai nupina lan laursisu amseng dok ningi. Lai jaga su sakhang mai khang nahansi. Ma mirai de ahing theng na halai. Nongan phatringai dagi chitkhraga lan chari ai. Nang nupi do nang nungsibadi mali phagi na tei do.
ꯃꯤꯡꯁꯦꯜꯗꯨꯗ ꯈꯔꯒ ꯍꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯗꯨ ꯌꯦꯡꯖꯩ꯫ ꯑꯃꯨꯛꯀ ꯍꯥꯏꯌꯨ ꯍꯧꯖꯤꯛꯀꯤꯗꯣ꯫ ꯅꯃꯥꯏꯗꯨꯗ ꯊꯝꯃꯒꯦ꯫ ꯃꯁꯤ ꯃꯇꯥ ꯑꯃꯒꯤ ꯃꯤꯅꯤꯅꯦ꯫ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯅꯪ? ꯊꯝꯃꯣ ꯌꯥꯔꯦ ꯃꯤꯔꯦꯝ꯫ ꯅꯪꯅ ꯇꯧꯈꯩꯗꯧꯔꯒ ꯑꯩꯕꯨ ꯃꯤꯔꯦꯝ ꯀꯥꯏꯗꯤ ꯀꯩꯅꯣ? ꯇꯧꯔꯛꯈꯤꯕ꯭ꯔꯣ ꯑꯩꯅ? ꯅꯪꯗ ꯅꯇꯨ ꯀꯥꯏꯅꯔꯣꯏ꯫ ꯁꯨ꯫ ꯍꯩ ꯊꯣꯔꯥꯏ ꯃꯆꯥ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯅꯦ ꯇꯧꯍꯩꯗꯦ꯫ ꯂꯥꯟꯖꯔꯦ ꯍꯥꯏꯌꯨ꯫ ꯍꯣ ꯂꯥꯟꯖꯔꯦ ꯏꯌꯥꯝꯕ ꯃꯥꯏꯆꯧ ꯂꯞꯒꯨꯔꯨ꯫ ꯍꯣ ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯖꯔꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯝꯊꯤꯕ꯫ ꯊꯝꯃꯣ ꯌꯥꯔꯦ ꯑꯗꯨ ꯌꯧꯁꯤꯜꯂꯗꯤ ꯅꯃꯥꯏꯗꯨꯗ ꯑꯣꯁꯤꯜꯂꯛꯀꯅꯤ꯫ ꯀꯩꯅꯣ ꯅꯇꯨꯒꯤ ꯃꯍꯨꯠ ꯅꯪꯅ ꯑꯣꯏꯅ ꯑꯃꯗꯣ ꯇꯧꯔꯕꯣ? ꯃꯥꯔꯁꯟ ꯏ ꯀꯥꯅ ꯅꯇꯨ ꯀꯥꯏꯅꯔꯕꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯦꯜꯂꯤꯁꯦ? ꯀꯥꯏꯅꯗꯦ ꯑꯩꯈꯣꯏꯗꯤ ꯏꯇꯨꯅ ꯍꯥꯏꯕ ꯏꯟꯖꯈ꯭ꯔꯕ꯫ ꯍꯣ ꯏꯇꯥꯎ ꯃꯣꯔꯥꯆꯧ꯫ ꯄꯥꯏꯈꯣꯝꯕ ꯃꯔꯩꯒ ꯀꯣꯜꯂꯒ ꯃꯣꯔꯥꯐꯝꯁꯦ ꯌꯥꯝꯕꯨꯡꯅ ꯀꯜꯂꯛꯏ ꯍꯥꯏꯕꯁꯨ ꯈꯪꯖꯩꯌꯦ ꯅꯅꯥꯎꯅ꯫ ꯍꯩꯅꯗꯦꯍꯦ ꯀꯔꯤꯅꯣ ꯒꯦ ꯃꯥꯜꯂꯦ ꯌꯥꯝ꯫ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯑꯩ ꯄꯥꯝ ꯂꯩꯔꯝꯃꯤꯕꯣꯏꯔꯦ꯫ ꯇꯨꯀꯠꯆꯩ ꯊꯝꯃꯣ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯍꯣꯏ ꯍꯥꯏꯕ ꯅꯅꯥꯎꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨ꯫ ꯐꯣꯟꯗꯨꯗ ꯀꯟꯅ ꯂꯥꯎꯁꯤꯜꯂꯤ꯫ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯗꯅ ꯊꯤ ꯐꯥꯏꯗꯔꯣꯍꯦ꯫ ꯌꯥꯝꯕꯨꯡꯅ ꯁꯦꯕꯥ ꯇꯧꯕꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯃꯥꯔꯁꯟ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯇꯨꯅ ꯌꯥꯔꯦ ꯁꯛꯊꯤꯕ ꯍꯩꯅꯗꯦ꯫ ꯅꯇꯨꯅ ꯇꯥꯔꯒ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯖꯔꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯅꯤꯡꯕ ꯈꯥꯡꯗꯨꯅ ꯅꯣꯏꯗ ꯂꯥꯛꯇꯣꯏ ꯂꯩꯔꯁꯤꯕꯨ ꯑꯩꯗꯤ ꯅꯪꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ? ꯊꯝꯃꯣ ꯅꯪ ꯌꯥꯔꯦ꯫ ꯑꯌꯣ ꯄꯨꯛꯁꯦ ꯌꯥꯝ ꯅꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯗꯣꯛꯇꯔ ꯕꯤꯂꯥꯁꯤꯅꯤꯗ ꯆꯠꯂꯣ ꯃꯤꯔꯣꯜ ꯑꯃꯅꯤ꯫ ꯃꯊꯣꯡ ꯆꯥꯕ ꯅꯠꯇꯦ ꯑꯅꯤꯗꯨꯏ ꯋꯥꯔꯤꯗꯣ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯇꯨꯅ ꯅꯃꯥꯏꯗꯨꯗ ꯑꯣꯠꯁꯤꯜꯂꯛꯀꯅꯤ ꯍꯩꯅꯗꯦꯀꯣ꯫ ꯅꯪꯒꯤ ꯐꯣꯇꯣ ꯑꯃ ꯂꯩꯕꯅꯦ ꯊꯥꯏꯅ ꯅꯪꯅ ꯁꯥꯔꯤ ꯐꯨꯜ ꯁꯦꯠꯄꯩꯗꯣ ꯅꯇꯨꯗ ꯊꯥꯕꯤꯔꯛꯀꯦ ꯍꯣꯔꯦꯟ꯫ ꯍꯦꯔꯥ ꯎꯁꯤꯠꯇ꯭ꯔꯦ ꯅꯪ ꯈꯛꯅꯤ꯫ AIꯒꯤ ꯃꯤꯅꯤꯗ ꯆꯪꯂꯒ ꯅꯪꯒ ꯑꯩꯒ ꯀꯄꯜ ꯁꯥꯔꯒ ꯅꯪ ꯅꯨꯄꯤꯗ ꯊꯥꯔꯛꯀꯦ꯫ ꯍꯦ ꯇꯧꯔꯛꯀꯅꯨ ꯑꯩ ꯅꯨꯄꯤ ꯊꯦꯝ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯑꯩꯅ ꯀꯩꯗꯧ ꯉꯝꯒꯦꯗ ꯌꯦꯡꯉꯣꯕ ꯅꯃꯤꯠ ꯊꯤꯠꯅ꯫ ꯐꯣꯇꯣ ꯏꯗꯤꯠ ꯇꯧ ꯍꯩꯔꯤꯁꯦ ꯅꯪ ꯈꯛ ꯅꯠꯇꯦꯀꯣ꯫ ꯑꯩ ꯏꯗꯨꯗ ꯃꯤꯅ ꯊꯥꯖꯤꯜꯂꯒ ꯄꯪꯊꯥ ꯊꯥꯖꯗꯧ ꯅꯠꯇꯦ꯫ ꯄꯥꯏꯈꯣꯝꯕ ꯉꯔꯥꯡꯒꯤꯗꯨꯗꯩꯅꯤ ꯃꯁꯥ ꯐꯥꯎ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯍꯧꯔꯛꯀꯅꯣꯕ ꯑꯩ ꯂꯥꯜꯂꯦꯕ꯫ ꯅꯪꯒꯤ ꯕ꯭ꯂꯥꯎꯁꯇꯣ ꯃꯇꯨꯕꯤꯒꯦ ꯊꯝꯃꯒꯦꯀꯣ꯫ ꯐꯔꯦ ꯃꯤꯔꯥꯏꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ? ꯅꯇꯨꯗ ꯍꯥꯏꯕꯤꯒꯦ ꯅꯪ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗ ꯉꯥꯎꯁꯤꯜꯂꯛꯑꯦꯅ꯫ ꯅꯪꯁꯨ ꯅꯇꯨꯗ ꯍꯥꯏꯕꯤꯒꯦ꯫ ꯄꯣꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯣ ꯑꯅꯤꯗꯨꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯔꯤꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯄꯗ ꯃꯇꯥꯔꯤ꯫ ꯃꯈꯥꯗꯅꯤ ꯅꯤꯡꯊꯦꯝ ꯂꯩꯃꯗꯤ ꯃꯊꯥꯗꯨ ꯏꯁꯥ ꯁꯥꯏ꯫ ꯂꯩꯃꯅ ꯃꯤꯒꯤꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤ ꯇꯧꯔꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯐꯣꯟꯁꯨ ꯄꯥꯏꯌꯨ ꯌꯥꯗꯦ ꯆꯥꯛ ꯏꯁꯤꯡꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ꯫ ꯑꯇꯣꯝꯕꯤꯁꯤ ꯍꯟꯗꯛꯇꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤꯕꯨꯗꯤ ꯔꯣꯃꯤꯇꯥꯅ ꯀꯗꯥꯏꯗꯅꯣ ꯄꯨꯊꯣꯛꯎꯗꯣꯏꯅꯦ ꯍꯥꯏꯗꯅ ꯆꯠꯃꯤꯟꯅꯈꯤꯕꯅꯤ꯫ ꯁꯤꯖꯥ ꯅꯪꯁꯨꯅꯦ ꯋꯥꯈꯜꯗꯣ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯃꯠꯇ ꯅꯠꯇꯦꯅꯦ꯫ ꯃꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯑꯆꯨꯝ ꯆꯨꯝꯗ ꯇꯥꯛꯄꯒꯤ ꯃꯇꯝꯗꯣ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯝ ꯇꯧꯏ ꯂꯣꯏꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤ꯫ ꯏꯆꯥꯇꯣꯝꯕꯤꯒꯤ ꯋꯥꯔꯤꯁꯤꯅ ꯑꯃꯨꯛ ꯇꯣꯛꯂꯒ ꯅꯆꯥꯅꯨꯄꯥꯁꯤꯅꯤ ꯑꯩꯅ ꯃꯣꯏ ꯄꯥꯕꯨꯡꯗ ꯋꯥꯔꯤ ꯁꯥꯍꯟꯕ ꯄꯥꯝꯂꯤꯁꯤ꯫ ꯏꯃꯧꯁꯦ ꯃꯥꯅ ꯍꯦꯛ ꯃꯤꯔꯥꯏꯕꯤꯕ ꯃꯥꯟꯕ ꯃꯇꯧ ꯑꯃ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯕꯒꯨꯝ ꯇꯧ꯫ ꯃꯁꯤꯅ ꯁꯨꯝ ꯇꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯏꯃꯨꯡ ꯀꯥꯏꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯤꯡꯊꯦꯝꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯃꯥꯔꯁꯟꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯈꯪꯗꯕꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯁꯤꯅꯗꯤ ꯄꯪꯄꯥꯗ ꯄꯥꯈꯠꯆꯕꯅꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗꯣ ꯀꯔꯝ ꯇꯧꯈꯤꯅꯤ ꯈꯟꯗꯨꯅ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯗꯦ ꯉꯔꯥꯡ ꯋꯥꯈ꯭ꯔꯦ ꯍꯧꯈꯤꯕꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝ ꯋꯥꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯈꯟꯕ ꯃꯤꯑꯣꯏꯕꯗꯤ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯈꯤꯒꯅꯤ꯫ ꯂꯟꯖꯦꯟꯕꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯊꯋꯥꯏꯗꯨꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯅꯕ ꯃꯈꯨꯠ ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯊꯥꯕꯨꯝ ꯃꯁꯤꯡ ꯄꯥꯔꯤ꯫ ꯍꯦꯟꯗ꯭ꯔꯤꯛꯁꯨ ꯈꯣꯏꯖꯩ ꯈꯥꯗ ꯊꯋꯥꯏ ꯃꯆꯥꯗꯨꯅ ꯃꯤꯇꯝꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯄꯨꯟꯁꯤꯗꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯍꯣꯡꯂꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯔꯛꯏ꯫ ꯂꯟꯆꯦꯟꯕꯤꯒꯤ ꯆꯦꯛꯑꯞ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯑꯅꯤꯗꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯛꯏ꯫ ꯂꯟꯆꯦꯟꯕꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕ ꯑꯄꯥꯝꯕ ꯈꯜꯂꯤ꯫ ꯍꯦꯟꯗ꯭ꯔꯤꯛꯁꯨ ꯅꯨꯄꯤꯗꯨꯅ ꯈꯟꯕꯗꯣ ꯌꯥꯔꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯇꯧꯁꯤꯡꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯔꯁꯟ ꯑꯣꯏꯔꯝꯂꯕ ꯍꯧꯈꯤꯕꯕꯨ ꯍꯟꯗꯨꯅ ꯅꯤꯡꯁꯤꯡꯕꯇꯗ ꯑꯉꯥꯎꯕ ꯑꯣꯏꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅꯗꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅ ꯍꯟꯗꯨꯅ ꯍꯪꯂꯨꯗ꯭ꯔꯦ ꯍꯪꯅꯤꯡꯕꯁꯨ ꯐꯥꯎꯔꯗ꯭ꯔꯦ꯫
Maray taunaba yaba taunaruraga lakpa anidusu loyana laknaduna ice cream pizza ni haina purakpani. Uriba saktamduda chap lepi. Sinthana. Chelanchen minatro sise. Mani adum changsi. Mai mamang dalena dawni. Mawalawdi kari orige ma. Changlaroy se atopa amada oina chalase. Loyana Sinthagi makhutto nampuda singlaga purai. Lanchen bisu onthorakpada makoina changlakpaga mapachai. Lanchen bina hana. Nungairibo Sintha. Sintha Lanchen bina mabungi mapamda tawkiba singdo ningsinglubada Lanchen bigi paukumdo piningbasu oikide. Kana Lanchen bi Hendrix Loyagi mangda ikaibasu phawri. Sinthana Nangmuk ikai khangdabi nupidi malem prithibi se sinba thungna koiduna thiruraso phangba khawba leini thajadi. Nango chinaba phawba tukachai inak naksilakano lamchato longnarakani. Wahai se hairamduna mamai leithorakli. Loyaso Sinthada wahai do kanmalli nathak thongbani hairude. Hendrixo ngangpham khangdabana tawpham khangde. Lanchen bigi makhutta oina samduna maphamdudagi puthorakli. Gari manak yaubaga thong hangduna kahalli. Aduga gari ki thongdo thingjilamduna maso driver seat adomda lakli. Hauji khaktada nupi magi pokningbu themjinbirai makhuttubu samduna. Moina hainingba haijasanu. Henjinba wakhalna laiman oinaba. Nasana nasada awaba pijaganu. Nangide ai leiri. Adugi sumathakta nangna nungaitaba wakhal khalade kaisu khangjadriba. Taibang phawdriba ichadudasu mami tadoini. Wahai du dalan jenbi sor tapna honthaki. Leirakpa ice cream do makuk khoktuna nupa du da pirai. Hendrix tu lawi. Manas tu lauduna nupi tu gi khokpi. Sinthadi pangsau da sauningle. Mabungi ngauchatnaba matau su ururi. Laisi hen biga loina da yadabagi loina rabasu. Balcony da terrace da mabungna athengbaga marup oibado masu numit khara awaba maga marup oibada thengnaruri. Lanchen bigi hongkriba hakjangi phibamdunasu hena makhoidau thitli. Mawani na phutchudabaduga yam naire sinema na khalisi. Asigumba mi sidi shideba afaba mi khakni laina pamisi. Loyana phattaba mi di laina su chaningdabani. Yari asigi bu mating phudokhai saudana daw. Kanadabda energy pamui. Kanadaba mi gidama matha sajinbirunu. Magi su karma haibadu lakdoini. Kai kanadoino asi lauraga. Laisi hen binana nama orido yam pharabani. Ashina yumdudaga la amaba pura kangkhongni chaiduise. Loyaga Sinthaga su chagadaba khara lauduna thoklakli. Lanchen bi Hendrix su mayum lomda halakli. Lithok tamthokna khidraba thamoigi aronba wari singni karamnadi khangnagani jinbal lana khidrabada.